mayambu ikoknona khwirumjari ngasisu mayamgi nungainabagidamak Manipuri horror story amamuk puduna laksari horror story asigi maming My Movie wari asi hingliba amadi sikhaba kanagumbi amattaga marinajidi aibana wakana sagatcharaga tabiriba singi ngahak pathanabagidamata semjaba wari asibu thabirakpi lamnganbi Hojik mayam to kudol tamjari Manipuri horror story My Movie Kalengi tara marini panba nubini matamdu nongyai pung baro minute tara manga chatli khoining lepal lekta ungliba ceiling fan adugi makhada thariba phamung mathak aduda ningai dana tumlam badaki mapal thungba phawraktuna mahak mikap thori tumba hagulakpagi mami adu phagli panglaga mon maya da thamliba mahaki mobile ado puthoktuna mamang thongnomda lai mastigi mahakna mamang thong ado hangdoktuna mobile plus adu thange towi adubu nungodon thakta ngaliba thajigi phingau phoroba thabal mangal aduna maram oi mobile ado plus kaptri makutno oina paraga yungi makha thangba yena kha tamna ngaho lakli aduga sambal marum amata leisinduna mapan thokli masigi matung mahak mapan thokpa loraga onthorpada pothokpa ama uri makhoigi mathai ma thoibi hoigi mataida leiriba pukri adugi mapalda matai ma thoibi do masada mafi amata thongdana musuk muna maklak jauna sangliba masam ato thadoktuna jagoi saduna leiriba do ururi madu ubaga khoining machi marum amada lumlaga matai ma aduna tawriba mawung ato karino khanduna mamit kupta maya umsinni haiba kawa makai yengli masidagi ngihak yenglabagi tungta wakal ama laktuna mahaki mobile aduda zoom toksinduna photo manga taruk kapki asumna photo kaplabagi tungda imung lomda tumina changlai mahangna hangdokhiba mamang thong ado tapna thingjillaga magi kada changlaktuna phamungda longna hipthaduna matai magi lehuriba phibam ado ningsing momon nukli tumning lamba dusu tumningdri asumna ngihak leirabagi tungda magi mobile ado on tawraga gallery da sangduna matai magi mahana namkhiba mafi thongdaba photo amada yengli mathang sing chinduna asum jinglakpada akon bagi photo aduda matai magi manakta saru polang amaga mamai mamit lopham khangdraba saktam amaga leiribado ururi madu urubadagi khoining yamna kanna lawraga mobile ado khanglang langthoi masidagi mahak adumak yan mangduna phamung mathak aduda taduna leikhre matamdu hawkhre rimski psychiatric watani khoiningdu mayam sangduna phanari khoiningi mama tombireina yamna nungaitana khonjel nikna hairi imagi bungo nangbu kaidobage mahawsagi punsida muktati hanjilauba mama ki soli ba wahai asi tharoraga macha nupa bu phaba yauriba boinaudu khangsaw sawgalai karigo mama nangna suchuk ngangi badibo yamna tanindre nacha asinaga marol lama ngawbagi ngawba adumak sorok takhasano asi hairamlaga mapa boina wado iping ne phai wena thoki sauning asum makhongna lakpana mahak rimski get jokshillakle adumna mahakna get jorakpada manakta gari masa ama khangkham khamli aduga gari adubu thoriba miyai sallaba nupa aduna kawi marup boinau sakhangdaba amana mahaki maming kaurakpa aduda thanglamba khongthang ado leplaga tunghanna yengthoklami boinauna ngakchanana leplaga leiba matau aduda nupa aduna itaw ai nahaki na taw ni tani ne khangdrabo asi haruduna makokta upliba hemlep ado loktoklami matam aduda boinau ki asawba pumba hanthakiduna maka langnaba maithong amagalonana aya itaw tinakidaba kuirene ai di heble ubududa khangudrene asi haiduna nitai gi manakta sangsili maduda nitaina hoi ni taw phamnadi kuirebu taw thina khidaba ado itaw bu phum sida leiramliba sibu kana ngamdaba yauragi itaw lambini na mapham swaida wari sanabadi kaya nungairoi asida anoba single lakliba lekol macha asida wona ngahak phamlaga wari watai tawsi itaw su pangkui kuibadi yaramloi hoi itaw
ꯄꯪꯀꯨꯏ ꯀꯨꯏꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯗꯤ ꯏꯇꯥꯎ ꯒꯥꯔꯤꯁꯤꯗ ꯍꯦꯛꯇ ꯀꯥꯈꯠꯂꯛꯑꯣꯅꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯕꯣꯏꯅꯥꯎꯁꯨ ꯅꯤꯇꯥꯏꯒꯤ ꯒꯥꯔꯤ ꯃꯅꯤꯡ ꯑꯗꯨꯗ ꯇꯣꯡꯂꯝꯃꯤ ꯔꯤꯝꯁꯀꯤ ꯅꯧꯅ ꯁꯥꯒꯠꯂꯛꯂꯤꯕ ꯃꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯐꯝ ꯑꯣꯏꯔꯤꯕ ꯂꯩꯀꯣꯜ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤ ꯑꯗꯣ ꯈꯥꯝꯂꯒ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯤꯅ ꯁꯦꯝꯕ ꯂꯣꯏꯗ꯭ꯔꯤꯕ ꯂꯩꯀꯣꯜ ꯑꯗꯨꯗ ꯊꯥꯔꯤꯕ ꯐꯝꯐꯝ ꯑꯃꯗ ꯐꯝꯊꯔꯝꯃꯤ ꯑꯗꯨꯒ ꯕꯣꯏꯅꯥꯎꯅ ꯑꯩꯒꯤ ꯋꯥꯗꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯊꯝꯈꯤꯁꯤ ꯏꯇꯥꯎꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯀꯅꯥ ꯉꯝꯗꯕ ꯌꯥꯎꯔꯒꯦ ꯃꯗꯨꯗ ꯅꯤꯇꯥꯏꯅ ꯅꯣꯛꯂꯒ ꯍꯣꯁꯄꯤꯇꯥꯜꯗ ꯊꯦꯡꯅꯕꯁꯤꯗꯤ ꯑꯇꯩ ꯍꯪꯅꯗ꯭ꯔꯤꯉꯩ ꯑꯅꯥ ꯑꯌꯦꯛ ꯍꯥꯟꯅ ꯍꯪꯅꯩꯅꯦ ꯍꯥ ꯏꯇꯥꯎ ꯑꯩꯒꯤꯗꯤ ꯑꯅꯥꯕ ꯌꯥꯎꯕꯒꯤ ꯅꯠꯇꯦꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯃꯐꯝꯁꯤꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯒ ꯗꯦꯟꯇꯦꯜ ꯇꯝꯂꯤꯌꯦ ꯑꯗꯨꯒꯤ ꯏꯆꯥꯅꯨꯄꯤ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯣ ꯏꯇꯥꯎꯒꯤꯗꯤ ꯑꯁ ꯏꯇꯥꯎ ꯑꯩꯒꯤꯗꯤ ꯑꯣꯟꯊꯣꯛꯄꯗ ꯁꯥꯔꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯃꯐꯝ ꯏꯈꯪ ꯈꯪꯗꯅ ꯋꯥꯟꯊꯔꯛꯄꯗꯒꯤ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯑꯗꯨꯃꯛ ꯃꯤꯔꯣꯜ ꯇꯥꯈꯤꯗ꯭ꯔꯦ ꯏꯍꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯇꯥꯎ ꯑꯗꯨꯅꯤꯅꯦ ꯏꯇꯥꯎ ꯍꯧꯖꯤꯛ ꯁꯥꯏꯀꯦꯇ꯭ꯔꯤꯛ ꯋꯥꯔꯗꯇ ꯂꯩꯔꯛꯄ ꯊꯥ 3ꯃꯨꯛ ꯁꯨꯔꯛꯂꯦ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯤꯅꯤ ꯏꯇꯥꯎ ꯀꯩꯅꯣꯗ ꯏꯇꯥꯎ ꯃꯐꯝ ꯏꯈꯪ ꯈꯪꯗꯅ ꯋꯥꯟꯊꯔꯛꯄ ꯍꯥꯏꯁꯤꯕꯣ ꯃꯥꯏꯕ ꯃꯥꯏꯕꯤꯒ ꯑꯝꯇ ꯌꯦꯡꯗ꯭ꯔꯕ꯭ꯔꯣ ꯋꯥꯔꯤꯗꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯔꯤꯛ ꯆꯨꯝꯅ ꯑꯃꯨꯛꯇ ꯂꯤꯔꯨꯅꯦ ꯃꯁꯤꯗꯒꯤ ꯈꯣꯏꯅꯤꯡꯒꯤ ꯃꯄꯥ ꯕꯣꯏꯅꯥꯎꯅ ꯑꯍꯤꯡꯗ ꯈꯣꯏꯅꯤꯡꯅ ꯀꯟꯅ ꯈꯪꯂꯥꯎ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯗꯣ ꯇꯥꯕꯗ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯈꯣꯏꯅꯤꯡ ꯃꯥꯒꯤ ꯐꯃꯨꯡ ꯃꯊꯛꯇ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯃꯗꯤ ꯒ꯭ꯌꯥꯟ ꯂꯥꯛꯃꯟꯗꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯩꯀꯠꯅꯔꯕ ꯃꯇꯨꯡ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯒꯤ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯂꯣꯟꯕ ꯍꯧꯔꯛꯄꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕꯒꯤ ꯇꯨꯡꯗ ꯅꯤꯇꯥꯏꯅ ꯏꯇꯥꯎꯒꯤ ꯑꯉꯥꯡꯗꯨ ꯑꯩꯅ ꯈꯟꯕꯗ ꯂꯥꯏꯑꯣꯛ ꯇꯤꯟꯅꯣꯛꯄ ꯃꯥꯜꯂꯤ ꯑꯊꯨꯕꯗ ꯑꯃꯥꯏꯕꯔꯥ ꯑꯃꯥꯏꯕꯤꯔꯥ ꯑꯃ ꯐꯖꯅ ꯇꯥꯟꯅꯔꯒ ꯌꯦꯡꯊꯣꯛꯅꯕ ꯇꯧꯁꯤ ꯗꯣꯛꯇꯔꯗ ꯁꯨꯝ ꯌꯦꯡꯉꯒ ꯂꯩꯔꯗꯤ ꯕꯦꯔꯥ ꯁꯣꯏꯗꯅ ꯀꯥꯔꯅꯤ ꯏꯇꯥꯎ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕꯅꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯃꯁꯤꯡ ꯁꯨꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯦꯗ ꯆꯕꯥꯟ खरा था खयों खरा लाख हेक्ता तोई अदुबु करिसु कानबदि फंगदे जंत्रदद मसिंग थिबा वारबनि इताव अदो इताव फत्रिबा फावबदि येंबा ताबरिने इचानी हुदुबु यारिब्रो से इताव अरोबु वनने अमुक्तगि हिंसी कैसामपाता अमाइबि तरुनी हायदना यामना हाइबा अमाइबि अमा लै मंगोदने अमुक्ता येंहलबदि इताव सोदना फगद्राना खली कांदे इताव कुथरबदिने अंगांदो अफबो ओरोय ngasi makchatuna yengdusi mamanaba adugi waduda boinaw mapukningda kaya thajaba ngamlamdi adubu mahaki matawna thajana yenghanningna haiba aduda hiktukpa ngamduduna yarami masidigi nitagi machanupi ado unaramlaga kaisampata leiba amaibi tarunigi manakta tamna laklami asuna lakpana makoi maibi tarunigi yum yori maibi taruni unaba lakpa miyamna बोरलाई खुरुंबदु मंगाइरि मी लाक्लगा फमननबा सांगना थारिबा फक अदुदा मखोय अनिसु फमथदुना हौख्रबा अमति लाकदरिबा पुनसिगी वारी कया नुंगाइ नुंगाइबा कया सानदुरा फमली नुंगमाइजिंग निमित ओइबनला करिनो मी फना यामनदि चिल्ली पुंग 10 दगी माइबि तरुनीगी संगाय अदुदा मियाम अदुबु लोइबा ngaइबनि अदुबु निमित जुंगलबा मतुंग पुंग अमा तासिलकबा फावबा मीदो पंगहन हंथद्री मतमना सुम थेंजिलकबा अदुदा चखाउसु सप्त्र तवा होरकपदगी मखोय अनि चाकी होटल अमा थिदुना चाक चामिनरी चाक चाना चाना बोइनाउना खली नसी अयुकी करिगुब खरसु सारबाइना तुमिन्ना फमलगा लैबसि फावबा लामबदा सिदोरे अदुबु ngसाइदगी लाइगी थोरम तौदुना लैरिबि अहल लोरिबि इमा अमाइबि अदुदी करिसु मोंग हादना महाकी मथौ अदुदा निथिने तौरी ओ असी वरा माले मियोइबगे सेवा ईश्वरगे थौगल हाइबदो मखोइगुमदा दक्षिणा पीबबु यामी यामदि हाइदना ममल मतिकनबा हौनदेदा आसुमना खंगना लेरिङै मतम मसिदा नाकन्दा फमलिबा महाकी मताउना कदोरगे ताव साका चादिदुबो यिनसांग मथेल सिबु योत्प याद्रबो आसुमना हाइरकपदै बोइनाउगी तुमदना मंगलम्बा मंगनान अदुसु काइख्रै बोइनाउना आहा याम हाउदे ताव असुमना चाब थप लोरदुना मचिन मया निथिना तिंथोक्लबगी तुंगदा मखोय अनि अमाइबि तरुनीगी थारिबा फक अदुदा अमुक लाक्तुना फमथरी चाक होटल अदुदा मतम कुइना लौखिबनर करिनो मखोय अनिना थोक्लकपदा लैहौबा मिसिंग अदुदगिदि फनयामदि हंथरमली मियोय मंगा तरु मुक्तमक ngaइरमली
ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝꯗꯒꯤ ꯇꯥꯗꯅ ꯁꯦꯕꯥꯔꯤ ꯂꯥꯛꯃꯤꯟꯅꯕꯒꯤꯁꯨ ꯑꯌꯥꯝꯕ ꯌꯥꯝꯕꯖꯥꯠꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯂꯣꯏꯈꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯈꯛꯇ ꯉꯥꯏꯍꯧꯔꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯇꯔꯨꯅꯤꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯑꯅꯤꯗꯤ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯔꯝꯂꯅꯤꯗ꯫ ꯉꯥꯏꯈꯣꯀꯣ, ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨ, ꯅꯃꯥ ꯑꯩ ꯏꯁꯤꯡ ꯌꯥꯎꯝ ꯑꯃꯇ ꯊꯛꯂꯨꯈꯤꯒꯦ"꯫ ꯃꯗꯨꯗ ꯅꯤꯇꯥꯏꯅ "ꯍꯣꯏ ꯏꯃꯥ" ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯃꯥꯏꯕꯤ ꯇꯔꯨꯅꯤ ꯏꯃꯨꯡ ꯆꯪꯗꯨꯅ ꯏꯁꯤꯡ ꯊꯛꯂꯨꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯊꯔꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯀꯅꯥꯅꯣ ꯌꯦꯡꯒꯗꯣꯏꯁꯤꯕꯣ? ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯥꯔꯤꯕ ꯐꯤꯗꯥ ꯑꯁꯤꯗ ꯐꯝꯂꯨ ꯂꯥꯛꯑꯣ"꯫ ꯑꯃꯥꯏꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯣꯏꯅꯥꯎ ꯆꯪꯁꯤꯟꯗꯨꯅ ꯑꯃꯥꯏꯕꯤ ꯇꯔꯨꯅꯤꯒꯤ ꯃꯅꯥꯛꯇ ꯊꯥꯔꯤꯕ ꯐꯤꯗꯥ ꯑꯗꯨꯗ ꯐꯝꯂꯔꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯇꯔꯨꯅꯤꯅ "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯃꯤꯡ, ꯌꯨꯝꯅꯥꯛ, ꯌꯦꯛ ꯑꯃꯗꯤ ꯂꯩꯐꯝꯅꯆꯤꯡꯕꯗꯣ ꯍꯥꯏꯔꯛꯑꯣ"꯫ ꯃꯗꯨꯗ ꯕꯣꯏꯅꯥꯎꯅ "ꯏꯃꯥ, ꯑꯩꯒꯤ ꯃꯤꯡꯅ ꯌꯦꯟꯖꯦꯝꯕꯝ ꯕꯣꯏꯅꯥꯎ, ꯌꯦꯛꯅ ꯂꯨꯋꯥꯡ, ꯂꯩꯐꯝꯅ ꯀꯣꯡꯕ ꯎꯆꯦꯛꯀꯣꯟꯗꯒꯤꯅꯤ"꯫ ꯑꯃꯥꯏꯕꯤ ꯇꯔꯨꯅꯤꯅ ꯑꯃꯨꯛ "ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯅ ꯌꯦꯡꯒꯗꯕꯅꯣ ꯏꯕꯨꯡꯉꯣ"꯫ ꯃꯁꯤꯗꯒꯤ ꯕꯣꯏꯅꯥꯎꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯈꯣꯏꯅꯤꯡꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕꯤ ꯇꯔꯨꯅꯤ ꯑꯗꯣ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯕꯒꯤ ꯇꯨꯡꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯃꯤꯠ ꯑꯗꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯆꯥ ꯑꯁꯤꯗꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯈꯤꯗ꯭ꯔꯕ ꯁꯔꯣꯏꯁꯤꯡ ꯑꯣꯛꯅꯔꯨꯕꯗꯒꯤ ꯃꯈꯣꯏꯅ ꯌꯦꯠꯇꯨꯅ ꯂꯩꯔꯦꯗꯅ꯫ ꯃꯍꯥꯛꯅ ꯑꯣꯛꯅꯔꯨꯔꯤꯕ ꯃꯇꯝ ꯑꯁꯤꯅ ꯀꯥꯂꯦꯟꯒꯤ 14ꯅꯤ ꯄꯥꯟꯕ ꯅꯣꯡꯌꯥꯏ ꯃꯇꯨꯡꯗꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯌꯦꯠꯂꯤꯕ ꯂꯩꯃꯥꯡꯁꯤꯡ ꯑꯁꯤ ꯈꯥꯏꯗꯣꯛꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ"꯫ ꯑꯃꯥꯏꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯣꯏꯅꯥꯎꯅ "ꯑꯗꯣ ꯏꯃꯥ ꯑꯃꯥꯏꯕꯤ, ꯃꯇꯝꯁꯤ ꯈꯔ ꯊꯨꯅ ꯇꯧꯕꯤꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ ꯏꯃꯥ"꯫ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯇꯔꯨꯅꯤꯅ ꯈꯨꯝꯃꯤ, "ꯅꯌꯥꯝ ꯐꯠꯇꯕ ꯄꯨꯝꯕ ꯁꯨꯅ ꯑꯣꯛꯅꯈꯤꯕꯅꯤꯅ ꯑꯣꯛꯅꯈꯤꯕ ꯅꯨꯃꯤꯠ ꯄꯨꯡꯐꯝ ꯑꯗꯨꯃꯛꯇꯗ ꯂꯥꯏ ꯈꯣꯏꯔꯝꯗ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏꯅꯦ ꯏꯕꯨꯡꯉꯣ꯫ ꯐꯕꯒꯤ ꯃꯍꯨꯠ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯉꯥꯎꯈꯤꯕ ꯅꯠꯇ꯭ꯔꯒ ꯌꯥꯏꯕꯤ ꯃꯥꯡꯕ ꯐꯥꯎꯕ ꯌꯥꯔꯤꯕꯅꯤ꯫ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯈꯣꯀꯣ ꯏꯕꯨꯡꯉꯣ"꯫ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯋꯥ ꯇꯥꯔꯕ ꯃꯇꯨꯡ ꯕꯣꯏꯅꯥꯎꯅ "ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ" ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯃꯅꯤꯕꯦꯛ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯅꯤꯕꯦꯛꯇꯒꯤ ꯂꯨꯄꯥ 500 ꯆꯞꯄꯤ 2 ꯁꯠꯂꯒ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯈꯣꯏꯔꯨꯝꯗꯨꯅ ꯀꯠꯂꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ "ꯃꯥꯡꯒꯣꯜ ꯑꯣꯏꯔꯣ" ꯍꯥꯏꯗꯨꯅ ꯕꯣꯏꯅꯥꯎꯒꯤ ꯃꯀꯣꯛꯇ 3ꯂꯛ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯈꯣꯏꯅꯤꯡꯗꯨ ꯌꯨꯝꯗ ꯍꯜꯂꯣ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯅ ꯍꯤꯗꯥꯛ ꯈꯔ ꯏꯔꯒ ꯆꯦꯒꯞ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯔꯛꯇꯨꯅ ꯌꯨꯝꯗ ꯄꯨꯊꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯈꯣꯏꯅꯤꯡꯗꯤ ꯃꯇꯣꯝꯇ ꯍꯦꯛ ꯊꯣꯛꯄꯒ ꯁꯣꯔꯣꯛ ꯂꯝꯖꯥꯎ ꯀꯩꯊꯦꯜ ꯌꯧꯔꯒ ꯍꯦꯛꯇ ꯂꯩꯔꯝꯕꯗꯒꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯨꯝꯕꯤ ꯃꯈꯣꯡꯗ ꯃꯈꯣꯡ ꯑꯗꯣ ꯄꯨꯜꯂꯒ ꯊꯝꯈꯤ꯫ ꯃꯍꯥꯛꯄꯨ ꯄꯨꯟꯕꯒꯤ ꯀꯞꯄ ꯂꯥꯎꯕ ꯑꯗꯨꯝꯗꯤ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯤꯁꯤꯡꯅ ꯃꯄꯤ ꯁꯤꯡꯊꯗꯕ ꯌꯥꯎꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯤꯔꯣꯟ ꯇꯥꯔꯛꯄꯗꯨꯅꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯉꯥꯏꯔꯤꯕꯁꯦ꯫ ꯀꯥꯂꯦꯟꯒꯤ 14ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯌꯧꯔꯛꯂꯕꯗ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡꯗ ꯂꯥꯏ ꯑꯣꯛꯅꯈꯤꯕ ꯄꯨꯡꯐꯝ ꯑꯗꯨꯃꯛꯇꯗ ꯑꯃꯥꯏꯕꯤ ꯇꯔꯨꯅꯤꯅ ꯌꯥꯡꯀꯣꯛꯇ ꯀꯕꯣꯛ ꯑꯐꯥꯕꯒꯤ ꯃꯊꯛꯇ ꯁꯤꯟꯗꯨꯔ ꯃꯍꯤ ꯈꯔ ꯊꯝꯂꯒ ꯑꯃꯗꯤ ꯀꯕꯣꯛ ꯑꯐꯥꯕꯒꯤ ꯑꯀꯣꯏꯕꯗ ꯈꯣꯏꯔꯨꯅ ꯁꯥꯕ ꯃꯤꯇꯝ 5 ꯑꯃ ꯊꯝꯂꯝꯃꯤ꯫ ꯃꯅꯥꯛꯇꯅ ꯈꯣꯏꯅꯤꯡꯕꯨ ꯃꯃꯥ ꯃꯄꯥꯅ ꯃꯈꯨꯠ ꯅꯥꯝꯃ ꯅꯥꯝꯃꯗ ꯐꯥꯗꯨꯅ ꯌꯨꯝꯒꯤ ꯈꯥꯡꯍꯟꯐꯝ ꯃꯄꯥꯗ ꯐꯝꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯇꯔꯨꯅꯤꯅ ꯄꯣꯠꯆꯪ ꯁꯨꯅ ꯌꯥꯎꯔꯕ ꯌꯥꯡꯀꯣꯛ ꯑꯗꯣ ꯈꯣꯏꯅꯤꯡꯒꯤ ꯃꯀꯣꯛ ꯃꯄꯥ ꯑꯣꯏꯔꯞꯅ ꯊꯝꯂꯒ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯆꯦꯡ ꯈꯩꯕꯒꯨꯝ ꯌꯥꯡꯀꯣꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯈꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯅꯤꯡꯊꯤꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯂꯕ ꯈꯣꯏꯅꯤꯡꯗꯣ ꯃꯃꯤꯠ ꯑꯗꯨ ꯃꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯑꯣꯟꯈꯠꯄ ꯍꯧꯔꯛꯂꯦ꯫ ꯑꯃꯗꯤ ꯁꯣꯔ ꯃꯄꯤ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯃꯁꯥ ꯑꯗꯣ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯃꯁꯥꯗ ꯆꯩꯅꯥ ꯐꯥꯎꯕꯒꯨꯝ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯌꯨꯝꯒꯤ ꯌꯨꯝꯌꯥꯏꯗ ꯃꯐꯤ ꯑꯃꯠꯇ ꯊꯣꯡꯗꯨꯅ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯜꯂꯒ ꯃꯩ ꯄꯨꯖꯥ ꯇꯧꯔꯒ ꯂꯩꯔꯝꯕ ꯊꯣꯏꯕꯤꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯂꯥꯎꯔꯤꯕ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯄꯨꯖꯥ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯂꯨꯞꯁꯤꯟꯕ ꯉꯝꯗꯗꯨꯅ ꯄꯨꯖꯥ ꯂꯦꯞꯂꯒ ꯃꯐꯤ ꯁꯦꯠꯆꯤꯟꯗꯨꯅ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯂꯤ꯫ ꯈꯣꯏꯅꯤꯡꯅ ꯇꯧꯔꯤꯕ ꯐꯤꯕꯝ ꯑꯗꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ꯫ ꯈꯣꯏꯅꯤꯡꯒꯤ ꯃꯃꯥꯅ ꯀꯞꯅ ꯀꯞꯅ ꯃꯆꯥꯕꯨ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯄꯥ ꯑꯗꯨꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯑꯃꯥꯏꯕꯤ ꯇꯔꯨꯅꯤꯁꯨ ꯌꯥꯡꯀꯣꯛꯇ ꯈꯞꯂꯤꯕꯗꯨ ꯌꯦꯡꯁꯤꯜꯂꯤ꯫ ꯃꯁꯥ ꯑꯗꯣ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ
ꯂꯩꯃꯥꯡ ꯈꯥꯏꯗꯣꯛꯂꯤ ꯂꯩꯇꯥꯏꯅꯕ ꯂꯣꯏꯔꯗꯨꯅ ꯌꯥꯡꯀꯣꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯈꯣꯏꯅꯤꯡꯒꯤ ꯃꯁꯥꯗ ꯂꯣꯏꯅ ꯍꯩꯖꯤꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯈꯣꯏꯅꯤꯡꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯃꯃꯥ ꯑꯗꯨꯗꯤ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ ꯑꯃꯥꯏꯕꯤ ꯇꯔꯨꯅꯤꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯏꯕꯦꯝꯃ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯨꯖꯥꯏ ꯑꯃꯗ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯍꯥꯞꯂꯒ ꯊꯝꯂꯤꯕ ꯏꯁꯤꯡ ꯑꯁꯦꯡꯕ ꯑꯗꯨꯗ ꯑꯀꯟꯕ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯟꯗꯨꯅ ꯈꯣꯏꯅꯤꯡꯒꯤ ꯃꯁꯥ ꯄꯨꯝꯕ ꯆꯥꯏꯁꯤꯜꯂꯤ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯈꯣꯏꯅꯤꯡ ꯑꯍꯨꯝꯂꯛ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯊꯦꯛꯀꯠꯂꯛꯇꯨꯅ ꯍꯛꯀꯥꯝ ꯀꯟꯅ ꯆꯜꯂꯗꯨꯅ ꯃꯃꯤꯠ ꯑꯗꯣ ꯎꯏꯔꯤ ꯎꯏꯔꯤ ꯄꯥꯡꯂꯛꯇꯨꯅ ꯇꯤꯡꯂꯤ ꯌꯥꯡꯂꯤꯔꯒ ꯍꯛꯀꯥꯝ ꯋꯪ ꯋꯪ ꯆꯜꯂꯗꯨꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯋꯥꯁꯤꯜꯂꯤꯁꯤꯕꯣ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕꯤ ꯇꯔꯨꯅꯤꯅ ꯏꯕꯦꯝꯃ ꯑꯉꯥꯡꯁꯤ ꯇꯨꯡ ꯍꯟꯅ ꯌꯦꯡꯍꯟꯗꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯈ꯭ꯔꯣ ꯑꯁꯨꯝꯅ ꯃꯃꯥꯒ ꯃꯄꯥꯒꯅ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕꯤ ꯇꯔꯨꯅꯤꯅ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯊꯥꯡꯒꯣꯜ ꯑꯗꯣ ꯁꯠꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯑꯍꯨꯝꯂꯛ ꯀꯣꯏꯅ ꯆꯠꯂꯝꯃꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯣꯏꯕꯤꯅ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯝꯂꯒ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯈꯣꯏꯅꯤꯡ ꯙꯥꯔꯤ ꯃꯆꯤꯟꯗ ꯐꯝꯂꯒ ꯍꯩꯅꯧ ꯑꯁꯪꯕ ꯈꯔ ꯁꯣꯏꯔꯗꯨꯅ ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯗꯨꯅ ꯃꯣꯟꯗꯥ ꯑꯃꯗ ꯆꯥꯔꯤ ꯃꯇꯝ ꯑꯁꯤꯗ ꯇꯨꯂꯁꯤꯕꯣꯡꯗ ꯂꯥꯏꯗꯨꯛ ꯊꯥꯜꯂꯤꯕ ꯊꯣꯏꯕꯤ ꯑꯗꯨ ꯎꯕꯗ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯅꯤꯡꯁꯤꯡꯂꯛꯏ ꯃꯃꯥꯅ ꯍꯥꯏꯈꯤꯕꯗꯨꯁꯨ ꯃꯅꯥꯀꯣꯡꯗ ꯁꯦꯡꯅ ꯅꯤꯡꯁꯤꯡꯂꯛꯏ ꯏꯕꯨꯡꯉꯣ ꯅꯍꯥꯛꯇꯤ ꯂꯥꯏꯑꯣꯛꯅꯕꯗꯒꯤ ꯆꯍꯤ ꯑꯃꯃꯨꯛꯁꯤ ꯃꯤꯔꯣꯜ ꯇꯥꯗꯅ ꯂꯩꯔꯨꯔꯕꯅꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯅ ꯏꯃꯥ ꯑꯃꯥꯏꯕꯤ ꯊꯦꯡꯅꯗꯨꯅ ꯅꯍꯥꯛꯄꯨ ꯀꯟꯕꯤꯔꯤꯕꯅꯤ ꯃꯇꯨꯡꯗꯗꯤꯅꯦ ꯑꯃ ꯃꯊꯦꯡ ꯁꯟꯗꯦꯌꯥ ꯆꯪꯕꯗꯅꯦ ꯊꯣꯛꯂꯒꯅꯨ ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯆꯪꯗꯅꯕ ꯖꯟꯇ꯭ꯔ ꯁꯤꯔꯕꯁꯨ ꯇꯤꯜꯂꯝ ꯂꯥꯏꯔꯝ ꯈꯪꯅ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯄꯨꯛꯅꯤꯡꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯛꯏ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯂꯥꯏ ꯈꯣꯏꯔꯝꯃꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯁꯤ ꯑꯣꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯍꯦ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤꯀꯣ ꯑꯩꯅ ꯂꯥꯏꯑꯣꯛꯅꯈꯤꯕꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯕꯅ ꯆꯨꯝꯃꯤꯅ ꯑꯩꯁꯨ ꯑꯁꯨꯝꯅ ꯍꯦꯛ ꯈꯟꯕꯒ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯃꯇꯩꯃ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯊꯣꯏꯕꯤ ꯑꯗꯣ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯗꯨꯅ ꯅꯣꯡꯈꯠꯂꯛꯄꯗ ꯃꯃꯥꯡꯃꯛꯇꯗ ꯈꯣꯏꯅꯤꯡꯅ ꯄꯤꯁꯨꯝ ꯑꯅꯤ ꯁꯝꯅꯕ ꯃꯈꯩ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯦꯞꯂꯝꯂꯤꯕ ꯈꯨꯂꯦꯞ ꯑꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯇꯨꯏ ꯑꯗꯨꯒ ꯃꯇꯤꯟ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯑꯃꯨꯛ ꯋꯥꯈꯜ ꯆꯣꯏꯕ ꯍꯧꯔꯛꯑꯕꯣ ꯅꯪꯕꯣ ꯈꯣꯏꯅꯤꯡꯅ ꯀꯔꯦꯝꯅꯕ ꯃꯤꯅꯨꯞ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯝꯃꯤ ꯉꯥꯎꯒꯤꯗ ꯏꯇꯩꯃ ꯉꯁꯤꯗꯤ ꯏꯇꯩꯕ ꯑꯣꯏꯅ ꯑꯃꯨꯛ ꯉꯥꯎꯍꯟꯒꯦ ꯇꯧꯕꯅꯤ ꯃꯗꯨꯗ ꯊꯣꯏꯕꯤꯅ ꯌꯥꯔꯦ ꯋꯥꯆꯣꯏ ꯉꯥꯡ ꯂꯩꯔꯅꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯪꯕꯣ ꯃꯥꯡꯒꯣꯜꯗ ꯑꯣꯏꯅ ꯀꯥꯔꯨꯛꯁꯦ ꯁ꯭ꯋꯥꯏꯁꯤꯗꯤ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯗꯣ ꯍꯧꯒꯠꯂꯒ ꯆꯠꯄ ꯍꯧꯏ ꯈꯣꯏꯅꯤꯡꯁꯨ ꯃꯇꯨꯡꯗ ꯉꯥꯡꯗꯨꯅ ꯏꯟꯅꯔꯤ ꯏꯇꯩꯃ ꯅꯨꯡꯁꯥꯗꯤ ꯁꯥꯏ ꯍꯥꯏꯕꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯌꯥꯏꯐꯧ ꯐꯧꯔꯒ ꯂꯥꯏ ꯅꯤꯡꯕꯗꯤ ꯏꯪꯊꯝ ꯆꯟꯕ꯭ꯔꯣ ꯃꯗꯨꯗ ꯊꯣꯏꯕꯤꯅ ꯌꯥꯔꯦ ꯑꯉꯥꯡ ꯅꯪ ꯁꯤꯗꯅꯦ ꯊꯥꯔꯤꯕ ꯃꯣꯔꯥꯁꯤꯗ ꯐꯝꯃꯝꯃꯨ ꯈꯣꯏꯅꯤꯡꯁꯨ ꯐꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥ ꯍꯤꯒꯠꯄꯗꯤ ꯂꯦꯞꯂꯝꯗꯦ ꯊꯣꯏꯕꯤꯁꯨ ꯈꯣꯏꯅꯤꯡꯒꯤ ꯃꯃꯥꯡꯃꯛꯇꯗ ꯂꯩꯃꯥꯏꯗ ꯐꯝꯊꯩ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯂꯥꯛꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯕꯣ ꯃꯗꯨꯗ ꯈꯣꯏꯅꯤꯡꯅ ꯈꯪꯍꯪ ꯍꯪꯂꯛꯏ ꯏꯇꯩꯃꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯉꯥꯎꯔꯒ ꯐꯩꯔꯒ ꯆꯠꯈꯤꯕ ꯃꯤꯁꯤ ꯄꯨꯟꯅ ꯀꯌꯥꯃꯨꯛꯇꯤ ꯁꯨꯔꯒꯦ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯗꯨ ꯏꯊꯛ ꯊꯛꯀꯠꯅ ꯈꯨꯝꯃꯤ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯃꯅꯤꯡ ꯃꯃꯥꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯂꯤꯕꯗꯨꯕꯣ ꯈꯣꯏꯅꯤꯡꯅ ꯑꯃꯨꯛ ꯏꯌꯥ ꯏꯌꯥ ꯇꯧꯔꯤꯗꯨꯅ ꯑꯗꯨꯝ ꯄ꯭ꯔꯃꯥꯟ ꯑꯣꯏꯖꯔꯕꯅꯤ ꯑꯁꯦꯡꯕꯗꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯇꯩꯃ ꯊꯣꯏꯕꯤꯗꯨ ꯈꯔ ꯁꯥꯎꯅ ꯈꯣꯟ ꯈꯔ ꯀꯜꯂꯞ ꯍꯥꯏ ꯈꯣꯏꯅꯤꯡ ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯗꯅ ꯕꯗꯅꯥꯝ ꯄꯤꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯣ ꯃꯗꯨꯗ ꯈꯣꯏꯅꯤꯡꯅ ꯇꯞꯊꯧ ꯀꯩꯗꯧꯔꯒꯦ ꯏꯇꯩꯃ ꯃꯃꯥꯡ ꯆꯍꯤꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯏꯇꯩꯃꯅ ꯄꯨꯈ꯭ꯔꯤ ꯃꯇꯥꯏꯗ ꯅꯁꯥꯗꯅ ꯐꯤ ꯊꯣꯡꯗꯨꯅ ꯖꯒꯣꯏ ꯁꯥꯕꯒꯤ ꯐꯣꯇꯣꯗꯣ ꯑꯩꯒꯤ ꯃꯣꯕꯥꯏꯜꯗ ꯌꯥꯎꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯇꯣ ꯑꯗꯣ ꯎꯠꯂꯛꯏ ꯐꯣꯇꯣ ꯑꯗꯨ ꯎꯕꯗ ꯊꯣꯏꯕꯤꯅ ꯃꯨꯟꯒꯦ ꯇꯧꯏ ꯑꯗꯨꯕు ꯃꯨꯟꯕꯗꯤ ꯅꯪꯍꯧꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯊꯣꯏꯕꯤꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯆꯤꯡꯅꯔꯝꯕꯗꯣ ꯀꯣꯛꯂꯦ ꯅꯔꯥꯜ ꯂꯩꯇꯕ ꯅꯪꯉꯣꯟꯗꯅꯦ ꯑꯩ ꯑꯋꯥꯕ ꯄꯤꯕ ꯄꯥꯝꯗꯦ ꯑꯩꯅ ꯅꯤꯡꯊꯤꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯐꯣꯇꯣꯗꯣ ꯀꯛꯈ꯭ꯔꯣ ꯑꯩꯁꯨ ꯑꯩꯒꯤ ꯏꯖꯠꯅ ꯍꯦꯟꯅ ꯂꯨꯕꯅꯤꯅ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯐꯥꯎꯕ ꯁꯤꯡꯅꯔꯛꯄ ꯌꯥꯏ ꯑꯗꯣ ꯑꯩ ꯇꯧꯕ ꯄꯥꯝꯗꯦ ꯑꯗꯨꯅ ꯅꯤꯡꯊꯤꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯌꯥꯍꯧ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯏꯅꯤꯡꯅ ꯍꯦꯔꯥ ꯏꯇꯩꯃ ꯑꯗꯨꯝꯅ ꯀꯥꯗꯤ ꯀꯤꯍꯟ ꯈꯪꯍꯜꯂꯛꯀꯅꯨꯗ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯇꯩꯃꯅ ꯑꯩꯒꯤ ꯁꯣꯔ ꯁꯠꯂꯒ ꯍꯥꯠꯂꯁꯨ
ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯇꯩꯃꯒꯤ ꯐꯣꯇꯣ ꯑꯁꯤꯁꯨ ꯍꯧꯖꯤꯛꯃꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯞꯂꯣꯗ ꯇꯧꯈ꯭ꯔꯒꯦ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯅ ꯏꯄꯥ ꯄꯥꯈꯠꯂꯒ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯈꯣꯏꯅꯤꯡ ꯏꯕꯥꯅꯤꯃꯛꯅꯦ ꯃꯥꯡꯃꯤꯟꯅꯕꯒꯤ ꯃꯍꯨꯠ ꯅꯇꯩꯃ ꯋꯥ ꯑꯃ ꯍꯥꯏꯒꯦꯁꯦ ꯇꯥꯎ ꯑꯩꯅ ꯂꯥꯏ ꯁꯥꯟꯅꯔꯤꯕꯁꯦ ꯃꯤꯉꯣꯟꯗ ꯐꯠꯇꯅꯕ ꯇꯧꯕ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯃꯤꯅꯅꯦ ꯂꯥꯛꯆꯕ ꯉꯝꯗꯅꯕꯅꯤ ꯅꯪꯅ ꯂꯥꯏ ꯑꯣꯛꯅꯈꯤꯕꯗꯨꯗꯤꯅꯦ ꯇꯤꯟꯕꯨ ꯂꯥꯏꯃꯨꯁꯤꯡꯗꯣ ꯅꯪꯅ ꯊꯦꯡꯅꯔꯨꯕꯗꯒꯤꯅꯤ ꯑꯩꯅ ꯅꯠꯇꯦꯀꯣ ꯂꯥꯏ ꯁꯥꯟꯅꯔꯒꯅꯦ ꯅꯍꯥꯛꯅ ꯑꯄꯥꯝ ꯑꯄꯥꯝꯕ ꯑꯅꯤꯡ ꯑꯅꯤꯡꯕꯗꯣ ꯄꯥꯡꯊꯣꯛꯄ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯤꯅꯦ ꯊꯣꯏꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯏꯅꯤꯡꯅ ꯑꯗꯨꯗꯤ ꯏꯇꯩꯃ ꯑꯩꯁꯨ ꯂꯥꯏ ꯁꯥꯟꯅꯕ ꯇꯝꯕꯤꯌꯨ ꯊꯣꯏꯕꯤꯅ ꯍꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯗꯨꯒ ꯀꯥ ꯑꯃꯗ ꯊꯝꯂꯤꯕ ꯎꯄꯨ ꯑꯗꯨꯗꯒꯤ ꯂꯥꯏꯔꯤꯛ ꯑꯃꯟꯕ ꯑꯃ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯩꯒꯤ ꯑꯔꯣꯟꯕ ꯑꯁꯤ ꯀꯅꯥꯅꯁꯨ ꯈꯪꯂꯛꯇꯅꯕꯒꯤꯗꯃꯛ ꯅꯍꯥꯛ ꯅꯁꯥꯅ ꯅꯁꯥꯕꯨ ꯃꯥꯡꯅꯅꯕ ꯊꯧꯔꯥꯡꯕꯤꯔꯒꯦ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯂꯥꯏ ꯑꯁꯤ ꯁꯥꯟꯅꯕꯗ ꯐꯠꯇꯕꯗꯒꯤ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯑꯁꯤꯅ ꯅꯪꯕꯨ ꯍꯥꯠꯄꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯁꯤ ꯈꯜꯂꯒ ꯃꯣꯃꯣꯟ ꯅꯣꯛꯈꯤ ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯏꯔꯒ ꯃꯣꯃꯣꯟ ꯅꯣꯛꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯈꯣꯏꯅꯤꯡꯗ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯤꯈꯤ ꯈꯣꯏꯅꯤꯡ ꯇꯤꯡꯉꯛ ꯃꯥꯏꯉꯛꯅꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯃꯨꯟꯅ ꯑꯃꯨꯛ ꯌꯦꯡ ꯃꯇꯩꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ ꯃꯗꯨꯗ ꯊꯣꯏꯕꯤꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛꯇꯣ ꯑꯆꯝꯕ ꯂꯥꯏꯔꯤꯛ ꯅꯠꯇꯦ ꯄꯨꯔꯅꯤꯃꯥꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯍꯥꯏꯕꯗꯤ ꯄꯨꯡ 12 ꯇꯥꯕ ꯃꯇꯝꯗꯅꯦ ꯌꯨꯝꯒꯤ ꯈꯥꯡꯌꯦꯟꯐꯝꯗꯅꯦ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯅ ꯐꯝꯂꯒ ꯃꯩꯔꯥ ꯑꯃꯠꯇ ꯅꯁꯥꯗ ꯂꯣꯏꯅꯗꯅꯅꯦ ꯃꯈꯣꯜ ꯈꯖꯤꯛꯇꯪ ꯊꯣꯛꯅ ꯄꯥꯒꯗꯧꯔꯤꯕꯅꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯍꯦꯛ ꯄꯥꯕ ꯂꯣꯏꯕꯒ ꯅꯃꯥꯡꯗ ꯊꯣꯛꯂꯛꯀꯅꯤ ꯅꯪꯒꯤ ꯃꯤꯅꯥꯏ ꯑꯣꯏꯒꯗꯕ ꯃꯤꯁꯛꯇꯣ ꯃꯍꯥꯛ ꯑꯗꯣ ꯅꯪꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗꯧꯔꯤꯕꯅꯤ ꯅꯪꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯃꯍꯥꯛꯅꯅꯦ ꯂꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯗꯣ ꯃꯥꯅ ꯊꯨꯡꯍꯟꯒꯗꯧꯔꯤꯕꯅꯤꯅꯦ ꯊꯣꯏꯕꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯐꯖꯕ ꯋꯥꯍꯩ ꯑꯁꯤꯗ ꯈꯣꯏꯅꯤꯡꯗꯣ ꯄꯨꯡꯄꯪ ꯍꯦꯛ ꯄꯪꯊꯗꯨꯅ ꯃꯊꯃꯣꯏꯗ ꯑꯄꯦꯟꯕ ꯑꯃ ꯐꯥꯎꯖꯩ ꯃꯇꯩꯃ ꯊꯣꯏꯕꯤꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯑꯣꯏꯗ ꯑꯣꯏꯊꯣꯛꯂꯒꯗꯕꯒꯨꯝ ꯅꯤꯡꯖꯩ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯀꯌꯥ ꯑꯃꯁꯨ ꯍꯨꯔꯥꯟꯄꯣꯠ ꯂꯂꯣꯟꯕꯁꯤꯡꯅ ꯗꯂꯥꯟ ꯃꯊꯣꯟ ꯃꯊꯣꯟ ꯁꯥꯒꯠꯄꯒꯨꯝ ꯃꯊꯪ ꯃꯊꯪ ꯁꯥꯒꯠꯂꯛꯏ ꯈꯣꯏꯅꯤꯡꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯊꯣꯏꯕꯤꯗ ꯌꯦꯡꯂꯒ ꯃꯪꯂꯒ ꯂꯩꯕ ꯃꯇꯧ ꯑꯁꯤꯗ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯩꯕꯨ ꯆꯤꯡꯅꯔꯤꯕ꯭ꯔꯣ ꯈꯣꯏꯅꯤꯡꯅ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯏꯇꯩꯃ ꯑꯗꯨꯗꯤ ꯏꯇꯩꯃꯒꯤ ꯐꯣꯇꯣꯁꯤꯡꯗꯣ ꯑꯁꯤꯁꯨ ꯏꯇꯩꯃꯒꯤ ꯃꯥꯡꯃꯛꯇꯗ ꯀꯛꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯒꯤ ꯃꯥꯡꯃꯛꯇꯗ ꯐꯣꯇꯣꯁꯤꯡ ꯑꯗꯣ ꯀꯛꯏ ꯃꯁꯤꯗ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯑꯩ ꯅꯪꯕꯨ ꯊꯥꯖꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯃꯅꯨꯡ ꯃꯄꯥꯜ ꯅꯥꯏꯕ ꯇꯥꯏꯕꯪ ꯃꯤꯅꯤ ꯑꯗꯨꯅ ꯅꯇꯩꯃꯒꯤ ꯄꯨꯛꯅꯤꯡ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯆꯝꯖꯅꯕ ꯀꯗꯥꯏ ꯅꯪꯒꯤ ꯐꯣꯟꯗꯣ ꯑꯣꯏꯅ ꯄꯤꯔꯝꯃꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯒꯤ ꯌꯦꯠ ꯊꯪꯕ ꯃꯈꯨꯠ ꯑꯗꯣ ꯇꯤꯡꯊꯣꯔꯛꯏ ꯃꯗꯨꯗ ꯈꯣꯏꯅꯤꯡꯅ ꯑꯁ ꯏꯇꯩꯃ ꯑꯩꯕꯨ ꯌꯥꯝꯅ ꯊꯥꯖꯕꯤꯗ꯭ꯔ ꯃꯥꯜꯂꯦ ꯆꯤꯡꯅꯔꯒꯗꯤ ꯁꯦ ꯂꯧꯕꯤꯍꯧꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯣꯟ ꯑꯗꯣ ꯃꯇꯩꯃ ꯊꯣꯏꯕꯤꯗ ꯄꯤꯔꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯏꯇꯩꯃ ꯅꯅꯥꯎ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯇꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯄꯥꯏꯔꯒ ꯃꯥꯡꯒꯣꯜꯗꯒꯤ ꯀꯨꯝꯊꯈ꯭ꯔꯤ ꯊꯣꯏꯕꯤꯅ ꯈꯣꯟ ꯈꯔ ꯀꯜꯂꯞ ꯏꯕꯨꯡꯉꯣ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯇꯧꯒꯗꯕꯅꯤ ꯁꯣꯏꯕ ꯂꯥꯛꯄ ꯌꯥꯕ ꯅꯠꯇꯦꯀꯣ ꯍꯣꯏ ꯏꯇꯩꯃ ꯁꯣꯏꯖꯔꯣꯏ ꯅꯅꯥꯎ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯃꯌꯨꯝ ꯌꯧꯈ꯭ꯔꯦ ꯊꯣꯏꯕꯤ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃꯒ ꯅꯣꯛꯇꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯈꯣꯏꯅꯤꯡꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯈꯣꯏꯅꯤꯡ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯑꯁ ꯊꯥꯁꯤ ꯅꯨꯃꯤꯠ ꯐꯥꯎ ꯌꯧꯗ꯭ꯔꯤ ꯏꯉꯥ ꯊꯥꯒꯤ ꯄꯨꯔꯅꯤꯃꯥ ꯉꯥꯏꯗꯧꯔꯤꯕꯁꯤ ꯑꯁ ꯋꯥꯗꯧꯔꯤꯗꯀꯣ ꯑꯁꯨꯝꯅ ꯃꯪꯂꯒ ꯈꯣꯏꯅꯤꯡꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯕ ꯑꯗꯨꯗ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯕ ꯃꯃꯥ ꯃꯄꯥ ꯑꯗꯨꯁꯨ ꯃꯆꯥꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯆꯥꯛ ꯍꯨꯛꯀꯦꯅ ꯊꯥꯡꯒꯠꯂꯝꯕ ꯆꯈꯣꯝꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯑꯃꯨꯛꯇ ꯄꯨꯟꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ ꯍꯥ ꯏꯕꯨꯡꯉꯣ ꯄꯨꯔꯅꯤꯃꯥꯗꯗꯤ ꯅꯪꯗꯤ ꯀꯩꯗꯧꯗꯣꯔꯤꯕ ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯈꯣꯏꯅꯤꯡꯅ ꯊꯋꯥꯏ ꯁꯥꯗꯅ ꯈꯨꯝꯂꯛꯏ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯒ ꯕꯕꯥꯒ ꯁꯤꯗꯤꯕ ꯍꯣ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇꯅꯦ ꯅꯣꯡꯗꯣꯜꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖꯁꯦ ꯃꯁꯤ ꯐꯥꯔꯒ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅꯅꯦ ꯄꯨꯁꯤꯜꯂꯛꯀꯦ ꯇꯧꯕ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯃꯃꯥꯅ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯅꯠꯇꯦ ꯏꯃꯧ ꯄꯨꯁꯤꯜꯂꯛꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯗꯨꯒꯤꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤꯅꯦ ꯅꯃꯥꯗꯤ ꯊꯕꯛ ꯀꯣꯝꯂꯅꯤ ꯃꯁꯤꯗ ꯃꯄꯥꯅ ꯃꯃꯥꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯒ ꯍꯥꯏ ꯃꯃꯥ ꯍꯩꯔꯥꯡꯂꯤꯉꯩꯗ ꯌꯨꯔꯥꯡ ꯁꯤꯜꯂꯛꯀꯅꯨ ꯆꯥꯗꯧꯕ ꯆꯥꯛꯇꯣ ꯁꯠ ꯆꯥꯎ ꯅꯃꯥꯅ ꯆꯥ ꯁꯣꯏꯔꯣꯏꯀꯣ
naya hi higat pa haibabu haima kainomina sidi waga gangje roi ibungo sakko sa chaselu napasi kainoma tawre mamaga mapaga gi matawatu ta khoining tik tik nokli asumna numittuma hokri masadagi asum hokhibana khoining wana ngaijirakpa inga gi purnima numit ado yawri adubu magi laibak thibana numit ado ayuktagina sandhya yausilaknaba matam phawbada nong kanna tarami sandhya gi mamsilaknaba matam masi phawbada nong suba leptaba sida khoining di khoidok tikpa haibada oire tabak tawa matamda mafam marang khangdana isau polanga langlami numidangi saksu mahakti mapung phana sadri magi phamungta kanda lumna suptuna leirami matomda su sonjai as hoji pung tara tarbaneba nung sinaba aingonda kari pendaba leirabano khangdieba asuk jamna yeliba sibo phai hen no naksu chunindaga dum churo ai sune baro hek tabagane ai gi minai hoigadaba laido kouganeba nawa lodi nung chunindaga chujau darkar tadi nung pekano horen ai gi minai hoigadoriba laido hek phangbaga nung nangne pichibidagane amok hanna chuhalaro a jupiter do wena thaido ke khangganeba asumna matomta angawbugum murum sondana mobile da film jingli pung 13 makhai taba adaida nong churamba dusu pathakri asumna nong patharakpa asida khoining do haraujari adunidana adumna gyandu taw haiba tharoida jupiter da tharoi haina tana yarabanina pichibida adum thambirage english ta hargana art adum thambirage asi haidana matomta khik sun nokchai hojik pung 13 tarbanina minute kunmu film yengkhige aduga like khurumba tholage asumna matomta murum solamlaga film ado makha tana yengthari film yengje ya haibagi wani mama sadu yamna sarang khoirang najai adubu nongkana sukhibagi numidang ado ingni mahak tumning na pung 13 taba ngairibani adumonamak phajuk manungda lumna hipamaramna mahak khamba ngamdana adumak tumthakirami madugi matung naihaki matungda mahak mikap thol'i mikap hek tholakpaga lai sanagadabani haibado khangning ningsing laktuna mobile ado on tawduna pung yengbada pung 12 minute 94 chattuna leiramlei madu upada mamit pana ado lauthoi matam hen khre yara roidra hainasu mapukningda wajai adubu wakhal ama amuk lai yare fare try amuktang tawna disumi hojik pung ama tajina pung 12 oirina aigi minai do thole fare fare ai try torage asi khanduna phamungdagi kumthaduna matai ma thobina pirakpa larik adu pairaga mapanda thori mangol adusu mami haiduna mai thali suri makha adusu lekhom thokpodu ubada imungdagi mora ama lokthok luduna khangnen pham aduda thai aduga matomta sonjai ai suiti madawna phirol lune lokthulaga tawgadori bajala as adusu kemta hanghorene ingbasida mora sida dum phamlaga honnaba haiduni asumna mahak mora aduda phamlaga mainga lobda mamaywan simduna larik adugi ahan bachena ado hangdui adumna hangdokpada iramliba mayek adu ubada khangpek khangi macindagi khanghaudana hai kari marul sidi imana pokpadagi bu amukta bu thingadrine marul si khangmudi laadana iri paba phawba thukrene kayu sidi iri sibo tiki saki chako chada chaktuk utup uchet taiwaibi naukoibi tayaw asumna khoiningna haiboi haitaboi parai adubu mahana pariba si haitabana maram oiduna leiwa ado makadal onaba haibado oirami haita sonjaduna larik ado loina parami aduga akoiba aduda koyeng jinglami aduga pungda khali purnima ri gaina tawrisina ba thamachat ama phawba he udi he mantra do na rabra kaino aigi minai dusu thotine tawse tum le chabra karino hais itei mana haibada mai thanba yadi haibani ko aina mai thanba si yes mai kai ramani adudi mai simuthil ukige asomna khalladuna khoining do imung changduna mai muthil luraga mora aduda amuk laktuna phamthei aduga
ꯃꯍꯥꯛꯅ ꯉꯁꯥꯏ ꯄꯥꯈꯤꯕ ꯅꯤꯡꯁꯤꯡꯍꯧꯕ ꯂꯥꯏꯔꯣꯟ ꯃꯇꯦꯛ ꯑꯃ ꯁꯣꯜꯂꯒ ꯄꯥꯔꯛꯏ꯫ ꯇꯌꯥꯎ ꯇꯌꯥꯎ ꯍꯣ ꯇꯌꯥꯎ ꯇꯌꯥꯎ ꯅꯪꯕꯨ ꯏꯀꯥꯏꯕ ꯈꯔ ꯐꯔꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯑꯣ ꯑꯩ ꯅꯪꯅ ꯏꯀꯥꯏꯗꯅꯕ ꯃꯩꯒ ꯂꯣꯏꯅ ꯃꯨꯊꯠꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯑꯇꯤꯌꯥꯗ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯃꯔꯣꯜ ꯅꯥꯏꯅ ꯊꯥꯅ ꯀꯨꯞꯇꯨꯅ ꯊꯥꯖꯃꯕꯨ ꯂꯣꯠꯁꯤꯜꯂꯝꯕ ꯑꯃꯨꯕ ꯂꯩꯆꯤꯜ ꯃꯌꯥꯝ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯊꯥꯖꯃꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯄꯨꯝꯕ ꯃꯥꯏꯀꯩ ꯈꯪꯗꯅ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯥꯖ ꯃꯍꯥꯛꯇꯤ ꯃꯁꯦꯛ ꯃꯉꯥꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯇꯤꯌꯥꯗ ꯃꯅꯤꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯈꯣꯏꯅꯤꯡꯅ ꯑꯁ ꯂꯥꯛꯇꯤ ꯂꯥꯛꯂ ꯃꯥꯜꯂꯦꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯂꯩꯅ ꯂꯩꯅ ꯌꯦꯡꯕꯗ ꯎꯔꯦ꯫ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩꯗꯒꯤ ꯇꯟꯗꯟ ꯆꯕꯨꯟ ꯑꯃ ꯄꯔꯦꯡ ꯑꯣꯏꯅ ꯄꯥꯏꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯇꯟꯗꯟꯁꯤꯡ ꯑꯗꯣ ꯎꯪꯁꯤꯟꯅꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯤꯒꯤ ꯁꯕꯥꯟꯗ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯅꯨꯄꯤ ꯑꯗꯣ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯄꯤ꯫ ꯃꯁꯝ ꯑꯗꯨ ꯈꯣꯏꯔꯤ ꯈꯣꯏꯔꯤ ꯇꯧꯅ ꯃꯀ꯭ꯂꯥꯛ ꯍꯦꯟꯅ ꯁꯥꯡꯊꯔꯤꯕ ꯁꯝꯂꯥꯡ ꯑꯗꯣ ꯈꯨꯕꯣꯝ ꯃꯊꯛꯇ ꯇꯥꯔꯔꯤ꯫ ꯃꯈꯣꯡ ꯑꯗꯨꯗꯤ ꯏ ꯊꯥꯡꯗꯕꯒꯨꯝ ꯉꯧꯔꯣꯛ ꯉꯧꯏ꯫ ꯅꯨꯄꯤ ꯑꯗꯣ ꯎꯔꯨꯕꯗ ꯈꯣꯏꯅꯤꯡ ꯃꯁꯥꯗ ꯑꯀꯤꯕ ꯀꯔꯤꯁꯨ ꯐꯥꯎꯔꯝꯗꯦ꯫ ꯀꯤꯕꯒꯤ ꯃꯍꯨꯠꯇ ꯑꯁꯨꯝꯅ ꯁꯣꯜꯂꯝꯃꯤ꯫ ꯑꯦ ꯅꯨꯄꯤꯅꯤꯅꯦ ꯃꯧꯔ ꯂꯩꯁꯥꯕꯤꯔ ꯁꯤꯕꯣ ꯃꯁꯛꯀ ꯐꯖꯔꯝꯂꯗꯤ ꯏꯃꯥꯒꯤ ꯃꯃꯧꯗ ꯃꯣꯏꯊꯣꯛꯀꯦꯅꯦ꯫ ꯑꯁꯨꯝꯅ ꯇꯞꯅ ꯁꯣꯜꯂꯝꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯇꯥꯅꯅꯕ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ ꯏꯀꯥꯏ ꯊꯤꯕꯤ ꯂꯩꯔꯥꯡ ꯅꯪꯅ ꯏꯀꯥꯏꯒꯟꯕꯁꯤꯅꯕ ꯉꯁꯥꯏꯗꯒꯤꯅꯤ ꯏꯀꯥꯏꯗꯅ ꯐꯅ ꯀꯨꯏꯅ ꯑꯃꯨꯛ ꯂꯨꯠꯂꯨꯔꯗꯥꯏ ꯑꯩꯅꯦ ꯅꯪ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯔꯕꯅꯤ ꯑꯗꯥꯏꯗ ꯂꯝ ꯏꯀꯥꯏ ꯊꯤꯕꯤ ꯁꯥꯔꯅꯨ ꯑꯃꯨꯛꯇ ꯑꯣꯟꯁꯤꯜꯂꯛꯑꯣ ꯅꯁꯛꯇꯨ ꯌꯦꯡꯒꯦ ꯐꯖꯔꯝꯃꯗꯤ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯍꯟꯕꯒꯤ ꯃꯍꯨꯠ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯤ ꯁꯠ ꯁꯠ ꯑꯣꯟꯁꯤꯜꯂꯛꯑꯣ ꯃꯤ ꯀꯨꯆꯨ ꯀꯨꯃꯦꯟꯗꯤ ꯐꯅ ꯐꯖꯅ ꯎꯏ꯫ ꯈꯣꯏꯅꯤꯡꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯒꯤꯔ ꯀꯩꯅꯣ ꯈꯪꯗꯦ ꯅꯨꯄꯤ ꯑꯗꯣ ꯂꯩꯃꯥꯏꯗ ꯃꯈꯣꯡ ꯅꯥꯝꯃ ꯑꯗꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏꯔꯗꯨꯅ ꯇꯞꯅ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯈꯣꯏꯅꯤꯡ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯣꯔꯥꯗꯨꯗꯒꯤ ꯑꯣꯟꯊꯔꯒ ꯃꯃꯥꯏꯗꯣ ꯃꯈꯨꯠꯅ ꯆꯦꯠꯅ ꯈꯨꯝꯖꯤꯟꯖꯗꯨꯅ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯈꯣꯏꯅꯤꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯅꯥꯇꯣꯟ ꯑꯗꯣ ꯐꯤ ꯐꯤ ꯀꯥꯝꯅꯗꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗꯒꯤ ꯈꯣꯡꯀꯥꯞ ꯑꯅꯤꯈꯛ ꯊꯥꯡꯂꯛꯄꯗ ꯈꯣꯏꯅꯤꯡꯒꯤ ꯃꯅꯥꯛ ꯌꯧꯔꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯅꯪꯅ ꯑꯩꯒꯤ ꯁꯛ ꯌꯦꯡꯒꯦ ꯍꯥꯏꯔꯝꯂꯒ ꯑꯩ ꯎꯔꯒ ꯅꯃꯥꯏ ꯈꯨꯝꯖꯤꯜꯂꯤꯗꯤ꯫ ꯃꯔꯨꯗ ꯈꯣꯏꯅꯤꯡꯅ ꯀꯤꯅ ꯀꯤꯅ ꯑꯩꯒꯤ ꯃꯥꯏꯁꯦ ꯈꯨꯝꯅꯤꯡꯗꯅ ꯈꯨꯝꯕ ꯅꯠꯇꯦ ꯅꯪꯒꯤ ꯅꯁꯛꯇꯣ ꯌꯦꯡꯗꯣꯏ ꯁꯔꯨꯛ ꯑꯩꯅꯦ ꯃꯀꯣꯛ ꯌꯥꯎꯗꯕ ꯕꯨꯠꯂꯥ ꯅꯠꯇ꯭ꯔꯒ ꯃꯃꯥꯏ ꯃꯃꯤꯠ ꯂꯧꯐꯝ ꯈꯪꯗꯅ ꯑꯀꯤꯕ ꯐꯪꯂꯕ ꯕꯨꯠꯀꯤ ꯃꯁꯛꯇꯨꯔ ꯀꯔꯤꯅꯣ ꯑꯃ ꯑꯣꯏꯅ ꯌꯦꯡꯖꯔꯨꯔꯒꯦ ꯅꯪꯒꯤ ꯅꯁꯛꯇꯣ ꯊꯤꯃꯟꯗꯅꯅꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯀꯣꯛꯀꯥꯁꯦ ꯎꯔꯨ ꯉꯥꯎꯔꯦ꯫ ꯈꯣꯏꯅꯤꯡꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯣ ꯃꯈꯣꯡ ꯃꯈꯨꯠ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯐꯝꯂꯒ ꯀꯞꯄ ꯍꯧꯔꯛꯏ꯫ ꯀꯞꯅ ꯀꯞꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯂꯥꯏ ꯑꯇꯩꯗꯤ ꯇꯥꯏꯕꯪ ꯃꯤꯁꯤꯡꯅ ꯂꯣꯏꯅ ꯁꯥꯟꯅꯕꯤ ꯑꯩꯒꯤꯗꯤ ꯁꯛꯁꯦ ꯊꯤꯕꯅꯤꯅꯅꯦ ꯀꯅꯥꯝꯇꯅ ꯁꯥꯟꯅꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦꯕ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯤꯉꯩꯗꯁꯨ ꯏꯔꯥꯏꯕꯛꯁꯤ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯕ ꯑꯗꯨꯒ ꯂꯥꯏ ꯑꯣꯏꯔꯀꯥꯟꯗꯁꯨ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯗ ꯑꯩꯁꯦ ꯕꯨꯠ ꯄ꯭ꯔꯦꯠ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯑꯇꯩꯗꯤ ꯃꯤꯅ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯆꯥꯛꯊꯥꯛ ꯇꯝꯗꯨꯅ ꯂꯣꯏꯅ ꯁꯥꯟꯅꯩ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯁꯛꯁꯦ ꯊꯤꯃꯟꯗꯅ ꯀꯅꯥꯃꯠꯇꯅ ꯍꯟꯅ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯀꯧꯕꯤꯅꯤ ꯑꯃꯨꯛ ꯇꯥꯟꯊꯣꯔꯛꯀꯅꯤ ꯑꯗꯨꯝ ꯇꯧꯋꯦꯕꯁꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯔꯣꯟ ꯂꯣꯟ ꯂꯣꯟꯗꯨꯅ ꯀꯞꯂꯤꯕ ꯑꯁꯤ ꯇꯥꯕꯗ ꯈꯣꯏꯅꯤꯡꯗꯣ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯃꯕꯨꯛ ꯄꯥꯏꯔꯒ ꯁꯤꯊ ꯁꯤꯊ ꯅꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯆꯩꯔꯛꯏ꯫ ꯅꯣꯛꯏꯅꯤ ꯀꯥꯏꯅ ꯈꯔ ꯐꯖꯔꯒ ꯅꯣꯛꯄ ꯑꯣꯏꯗꯤ ꯐꯩꯌꯦ ꯈꯨꯅꯣꯛ ꯆꯥꯅꯣꯛꯅꯤꯅ ꯑꯩꯒꯤ ꯁꯛꯁꯤꯗꯒꯤ ꯍꯦꯟꯅ ꯊꯤꯅꯦ ꯅꯣꯛꯀꯅꯨꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪꯅ ꯑꯩꯕꯨ ꯍꯦꯛ ꯁꯥꯟꯅꯗ꯭ꯔꯕ ꯑꯩꯗꯤꯅꯦ ꯅꯪ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯧꯖꯤꯛꯃꯛ ꯅꯔꯣꯜ ꯆꯨꯝꯃꯨ꯫ ꯑꯀꯣꯟꯕꯒꯤ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯈꯣꯏꯅꯤꯡ ꯅꯣꯛꯂꯝꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗ ꯇꯞꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯊꯤꯕ ꯃꯩꯇꯥꯜꯗꯒꯤ ꯈꯔ ꯍꯦꯟꯖꯤꯟꯅ ꯃꯨꯔꯕ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯃꯤꯠ ꯑꯗꯣ ꯀꯟꯅ ꯎꯏꯁꯤꯜꯂꯒ ꯃꯃꯥꯏꯗꯨ ꯃꯈꯨꯠꯅ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯤ꯫ ꯃꯇꯧ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏ ꯅꯨꯃꯤꯠꯇꯣ ꯄꯥꯡꯊꯣꯛꯂꯒ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯎ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯌꯦꯡꯂꯛꯇ꯭ꯔꯕ ꯅꯪꯕꯨ ꯈꯨꯗꯛꯁꯤꯗ ꯍꯥꯠꯀꯗꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯏꯅꯤꯡꯅ ꯌꯦꯡꯒꯦ ꯍꯥꯏꯕꯕꯨ ꯅꯪꯒꯤ ꯅꯁꯛ ꯈꯨꯊꯤ ꯑꯗꯨꯗ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯅꯪꯅ ꯍꯥꯠꯇ꯭ꯔꯁꯨ ꯅꯪꯒꯤ ꯅꯁꯛꯇꯨꯗꯅꯦ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯕꯗ ꯑꯩꯅꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯅꯦ ꯃꯁꯥ ꯃꯇꯣꯝꯗ ꯑꯗꯨꯝ ꯁꯤꯖꯗꯧ ꯃꯥꯜꯂꯤ ꯑꯩ ꯁꯤꯈ꯭ꯔꯗꯤ ꯅꯪ ꯀꯅꯥꯅ ꯁꯥꯟꯅꯕꯤꯍꯧꯅꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯂꯥꯏꯅ ꯐꯥꯎ ꯑꯩꯒꯤ ꯁꯛꯁꯦ ꯊꯤꯃꯟꯗꯅꯅꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯁꯝ ꯑꯁꯤꯅꯅꯦ ꯃꯥꯏꯁꯦ ꯈꯨꯝꯖꯤꯜꯂꯒꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯑꯩꯕꯨ ꯁꯥꯟꯅꯧꯀꯣ꯫ ꯋꯥꯐꯝ ꯑꯗꯨꯗ ꯈꯣꯏꯅꯤꯡꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫
ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯈꯣꯏꯅꯤꯡꯗ ꯌꯦꯡꯂꯒ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯈꯣꯏꯅꯤꯡꯗꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯛꯂꯛꯂꯒ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯥꯔꯦ ꯅꯪꯕꯨ ꯁꯥꯟꯅꯕꯤꯔꯒꯦ ꯉꯁꯤꯗꯒꯤ ꯏꯕꯥꯅꯤ ꯄꯨꯜꯂꯒꯅꯦ ꯊꯕꯛ ꯇꯧꯕ ꯍꯧꯔꯁꯤꯀꯣ ꯍꯣꯏ ꯑꯗꯨꯗꯤ ꯅꯪꯅ ꯀꯧꯔꯛꯄꯒ ꯑꯩ ꯂꯥꯛꯀꯦꯀꯣ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅ ꯀꯧꯔꯛꯀꯗꯣꯏꯅꯣ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯍꯧꯖꯤꯛ ꯑꯩꯅ ꯅꯪ ꯊꯥꯗꯣꯛꯈ꯭ꯔꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯄꯥꯝꯂꯛꯄ ꯃꯇꯝꯗ ꯅꯪ ꯀꯃꯥꯏꯅ ꯀꯧꯅꯤ ꯈꯪꯗ꯭ꯔꯗꯤ ꯕꯦꯔꯥ ꯀꯥꯗꯣꯏꯅꯤꯅꯦꯁꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯃꯤꯡꯁꯤ ꯂꯩꯔꯦ ꯂꯩꯔꯦ ꯃꯥꯏꯃꯨꯕꯤ ꯍꯥꯏꯅ ꯀꯧꯔꯒꯦ ꯑꯩꯅ ꯃꯥꯏꯃꯨꯕꯤ ꯍꯥꯏꯅ ꯍꯦꯛ ꯀꯧꯕꯒꯅꯦ ꯅꯪ ꯑꯩꯒꯤ ꯅꯥꯀꯟ ꯂꯥꯛꯀꯗꯧꯕꯅꯤꯀꯣ ꯋꯥꯐꯝ ꯑꯗꯨꯗ ꯃꯥꯏꯃꯨꯕꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯂꯤ ꯑꯗꯨꯒ ꯃꯥꯏꯃꯨꯕꯤꯅ ꯉꯁꯤꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯛꯀꯗꯧꯔꯦ ꯑꯩ ꯍꯟꯈ꯭ꯔꯒꯦ ꯂꯥꯏ ꯈꯨꯟꯗꯤꯟꯅꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅꯅꯦ ꯀꯔꯦꯝꯅꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯈꯣꯏꯅꯤꯡꯁꯨ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯅꯅꯤ ꯈꯜꯂꯨꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯇꯁꯦꯡꯕꯗꯤ ꯊꯣꯏꯕꯤꯅ ꯄꯤꯔꯛꯂꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯏꯔꯤꯕ ꯂꯩꯋꯥ ꯑꯗꯨ ꯍꯦꯛ ꯄꯥꯕꯒ ꯂꯥꯏ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯄꯥꯔꯤꯕ ꯃꯤ ꯑꯗꯨꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯈꯣꯏꯅꯤꯡꯅ ꯃꯇꯝ ꯑꯣꯟꯅꯅ ꯄꯥꯕ ꯑꯃꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯂꯥꯏꯔꯣꯟ ꯄꯥꯔꯛꯇꯕ ꯃꯤ ꯑꯣꯏꯕꯅꯤꯅ ꯁꯥꯖꯤꯟ ꯁꯥꯖꯤꯜꯗꯨꯅ ꯄꯥꯕ ꯑꯗꯨꯗ ꯁꯣꯏꯈꯤꯕꯗꯒꯤ ꯃꯥꯏꯃꯨꯕꯤ ꯑꯣꯏꯅ ꯊꯣꯛꯂꯛꯈꯤꯕꯅꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯉꯛꯄ ꯐꯪꯅ ꯆꯥꯎꯈ꯭ꯔꯕ ꯂꯥꯏꯑꯣꯏꯔꯕ ꯁꯅꯥ ꯈꯣꯡꯅꯥꯡꯒꯤ ꯃꯈꯣꯡꯗ ꯐꯠꯈꯤꯗ꯭ꯔꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯈꯨꯟꯗꯤꯟꯅꯔꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯈꯨꯟꯗꯤꯟꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯃꯨꯕꯤ ꯑꯗꯣ ꯏꯁꯩ ꯉꯪꯗꯨꯅ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯈꯪꯆꯣꯡ ꯆꯣꯡꯁꯤꯜꯂꯤ ꯃꯁꯤꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯄꯨꯝꯅꯃꯛ ꯃꯥꯏꯃꯨꯕꯤꯒꯤ ꯀꯥ ꯍꯦꯟꯅ ꯊꯤꯔꯕ ꯁꯛꯇꯝ ꯑꯗꯨꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯤꯠꯁꯤꯡ ꯑꯗꯣ ꯆꯦꯠꯅ ꯎꯏꯁꯤꯜꯂꯤ ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯂꯥꯏ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯂꯥꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯤꯕꯗꯒꯤ ꯊꯤꯔꯕꯤ ꯀꯅꯥꯃꯠꯇꯅ ꯁꯥꯟꯅꯕꯤꯗ꯭ꯔꯕꯤ ꯁꯛꯊꯤꯕꯤ ꯅꯪ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯊꯨꯅ ꯆꯠꯈ꯭ꯔꯣꯀꯣ ꯅꯪ ꯂꯥꯛꯇꯅ ꯅꯨꯡꯉꯥꯏꯅ ꯂꯥꯏ ꯈꯨꯟꯗꯤꯟꯅꯔꯝꯕꯁꯦ ꯀꯥꯏꯔꯦꯕ ꯅꯁꯛꯀꯣ ꯊꯤꯃꯟꯗꯅ ꯀꯅꯥꯃꯠꯇꯅ ꯌꯦꯡꯕ ꯉꯝꯅꯗ꯭ꯔꯦ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯆꯠꯈ꯭ꯔꯣ ꯏꯀꯥꯏ ꯈꯪꯗꯕꯤ ꯆꯤꯡꯅꯗꯕꯤꯁꯤꯗꯤ ꯑꯗꯨꯝꯅ ꯆꯩꯔꯛꯄ ꯑꯗꯨꯗ ꯀꯔꯦꯝꯅꯕ ꯋꯥꯉꯥꯡ ꯑꯃꯗ ꯃꯥꯏꯃꯨꯕꯤꯅ ꯑꯍꯥꯏꯌꯣ ꯑꯩꯕꯨ ꯁꯤꯠꯇ꯭ꯔꯕꯤ ꯆꯤꯡꯅꯗꯕꯤ ꯀꯥꯏꯅ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯒꯤꯁꯨ ꯃꯄꯨ ꯐꯪꯖꯔꯦ ꯑꯩꯕꯨ ꯊꯤꯃꯜꯂꯤ ꯀꯥꯏꯅ ꯅꯈꯣꯏꯅ ꯑꯩꯕꯨ ꯁꯤꯠꯇ꯭ꯔꯤꯗꯣ ꯅꯈꯣꯏ ꯃꯌꯥꯝ ꯑꯩꯉꯣꯟꯗꯅꯦ ꯉꯥꯎꯍꯟꯒꯦ ꯌꯦꯡꯉꯨ ꯈꯪꯒꯅꯦꯕ ꯇ꯭ꯔꯦꯛ ꯇ꯭ꯔꯦꯛ ꯂꯥꯎꯅꯅꯦ ꯃꯤꯠ ꯊꯛꯀꯠꯍꯟꯒꯦ ꯈꯪꯒꯅꯤ ꯌꯦꯡꯉꯨ ꯃꯥꯏꯃꯨꯕꯤꯒꯤ ꯋꯥꯗꯨꯗ ꯂꯥꯏ ꯑꯃꯅ ꯑꯃꯨꯛ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯑꯃꯨꯛ ꯑꯗꯥꯏꯗꯅꯦ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯂꯒ ꯂꯩꯔꯅꯨ ꯁꯤꯠꯇꯕꯤ ꯅꯣꯡꯉꯥꯟꯈꯤꯕꯅ ꯍꯥꯟꯈ꯭ꯔꯅꯤ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇ ꯁꯥꯟꯅꯍꯧꯈꯤꯒꯦ ꯃꯗꯨꯗ ꯃꯥꯏꯃꯨꯕꯤꯅ ꯑꯣ ꯐꯩ ꯐꯩ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯊꯥꯖꯗ꯭ꯔꯕꯅꯤꯅ ꯃꯇꯝꯗꯨ ꯌꯧꯔꯒ ꯈꯪꯅꯔꯁꯤ ꯂꯥꯏꯃꯨ ꯑꯃꯅ ꯑꯃꯨꯛ ꯍꯣꯏ ꯍꯣꯏ ꯃꯥꯏꯃꯨꯕꯤꯅ ꯒꯨꯗ ꯕꯥꯏ ꯑꯁꯨꯝꯅ ꯈꯔ ꯁꯥꯎꯅ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤ ꯃꯥꯏꯃꯨꯕꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯃꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯂꯥꯏ ꯈꯨꯗꯤꯟꯅꯍꯧꯔꯤ ꯅꯣꯡꯉꯥꯜꯂꯕꯗ ꯈꯣꯏꯅꯤꯡ ꯃꯃꯥꯅ ꯍꯧꯗꯣꯔꯛꯄꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯑꯇꯩ ꯀꯔꯤꯃꯠꯇ ꯅꯤꯡꯁꯤꯡꯗ꯭ꯔꯤꯉꯩꯗ ꯑꯍꯤꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯏ ꯃꯗꯨꯗ ꯃꯥꯏꯃꯨꯕꯤꯒꯤ ꯑꯊꯤꯕ ꯃꯁꯛ ꯑꯗꯣ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯄꯒ ꯃꯃꯤꯠ ꯑꯗꯣ ꯆꯦꯠꯅ ꯈꯪꯎꯏ ꯎꯏꯁꯤꯟꯗꯨꯅ ꯃꯈꯨꯠꯅ ꯈꯣꯝꯖꯤꯜꯂꯤ ꯋꯥꯈꯜꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯈꯣꯝꯖꯤꯜꯂꯤꯕ ꯃꯈꯨꯠ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯃꯃꯤꯠ ꯑꯗꯣ ꯄꯥꯡꯊꯣꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯁꯣꯜꯂꯤ ꯉꯔꯥꯡ ꯃꯥꯅ ꯑꯩꯅ ꯑꯃꯨꯕꯤ ꯍꯥꯏꯅ ꯍꯦꯛ ꯀꯧꯕꯒ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯕꯨ ꯊꯥꯡꯒꯩꯃꯛ ꯁꯦꯡꯅ ꯂꯥꯛꯀꯗꯧꯔꯤꯕ ꯖꯥꯠꯂꯥ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯀꯧꯔꯒ ꯌꯦꯡꯁꯤꯔꯅꯦ ꯅꯠꯇꯦ ꯍꯣꯔꯦꯟ ꯑꯩꯅ ꯊꯕꯛ ꯁꯨꯔꯝꯗꯥꯏꯗ ꯑꯣꯏꯅ ꯀꯧꯔꯒꯦ ꯊꯕꯛꯇ ꯁꯤꯖꯤꯟꯅꯒꯦ ꯈꯪꯒꯅꯤꯗꯅ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯃꯥꯅ ꯈꯣꯟꯖꯦꯜ ꯊꯥꯗꯨꯅ ꯑꯃꯨꯛꯀꯁꯨ ꯀꯧꯔꯛꯏ ꯍꯥꯏ ꯀꯩꯗꯧꯔꯤꯒꯦꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯃꯤꯠꯅ ꯃꯇꯣꯟ ꯖꯧꯔꯦ ꯐꯃꯨꯡꯗꯨꯗ ꯏꯁꯤꯡ ꯕꯥꯇꯤꯜ ꯍꯩꯖꯤꯜꯂꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯃꯗꯨꯗ ꯈꯣꯏꯅꯤꯡꯅ ꯏꯃꯥ ꯍꯧꯒꯠꯂꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯟꯗꯦ ꯃꯥꯟꯗꯦ ꯐꯃꯨꯡꯗꯒꯤ ꯀꯨꯝꯅꯤꯡꯗ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯃꯃꯥꯡ ꯊꯣꯡꯂꯣꯝꯗ ꯊꯣꯛꯂꯛꯂꯒ ꯁꯨꯔꯖꯗꯦꯕꯕꯨ ꯍꯥꯏꯐꯦꯠ ꯈꯣꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯑꯃꯨꯛ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯐꯥꯎꯗꯣꯛꯇꯨꯅ ꯃꯆꯤꯟ ꯁꯦꯡꯅꯕꯒꯤꯗꯃꯛ ꯌꯦꯅꯈꯥ ꯑꯗꯨꯗ ꯃꯈꯨꯠ ꯅꯥꯝꯃꯅ ꯕ꯭ꯔꯁ ꯄꯥꯏꯔꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯈꯗꯥꯡ ꯑꯗꯨꯗ ꯁꯨꯔꯒ ꯐꯝꯂꯤ ꯑꯍꯤꯡ ꯊꯦꯡꯅ ꯇꯨꯝꯕꯒꯤ ꯃꯁꯥ ꯑꯗꯣ ꯏꯅꯝ ꯅꯝꯁꯤꯜꯂꯤ ꯀꯔꯤꯃꯠꯇ ꯂꯦꯡꯅꯤꯡꯂꯝꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄ ꯐꯥꯎꯕ ꯇꯁꯦꯡꯅ ꯇꯜꯂꯝꯃꯤ ꯃꯍꯥꯛꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯌꯥꯝꯅ ꯍꯥꯏꯅꯤꯡꯗꯅ ꯃꯥꯏꯃꯨꯕꯤ ꯍꯥꯏꯅ ꯇꯞꯅ ꯁꯣꯜꯂꯛꯏ ꯈꯨꯗꯛꯇ ꯃꯥꯏꯃꯨꯕꯤ ꯑꯗꯣ ꯃꯥꯒꯤ ꯃꯤꯠ ꯃꯥꯡꯒꯗ ꯈꯪꯂꯦꯞ ꯂꯦꯞꯄꯛꯏ ꯃꯃꯥꯏꯗꯣ ꯃꯁꯝꯅ ꯈꯟꯖꯤꯜꯂꯒ ꯂꯦꯞꯄ ꯃꯇꯧ ꯑꯗꯨꯗ ꯈꯣꯏꯅꯤꯡꯅ
ꯈꯪꯗꯣꯏ ꯈꯪꯉꯤ ꯇꯟꯕꯒ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦꯗ ꯍꯥꯏ ꯅꯪꯕꯨ ꯊꯣꯡꯒꯥꯜꯗꯒꯤ ꯇꯞꯅ ꯏꯪꯅ ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯣ ꯏꯃꯥꯡꯁꯤꯗ ꯅꯪꯒꯤ ꯊꯤꯔꯕ ꯐꯤꯕꯝ ꯑꯗꯨꯗ ꯂꯦꯞꯄꯁꯤꯗꯤ ꯊꯋꯥꯏ ꯆꯤꯡꯊꯤꯒ ꯇꯧꯋꯦꯃꯤ ꯑꯗꯣ ꯅꯪꯁꯤ ꯑꯣꯏꯗꯕ ꯋꯥꯗꯤ ꯉꯥꯡꯗꯕ ꯖꯥꯠꯅꯤꯍꯦ ꯈꯣꯏꯅꯤꯡꯒꯤ ꯋꯥꯗꯨꯗ ꯃꯥꯏꯃꯨꯕꯤꯅ ꯑꯩꯗꯤ ꯅꯪꯅ ꯍꯦꯛ ꯀꯧꯕꯒ ꯅꯃꯥꯡꯗ ꯂꯦꯞꯀꯗꯕꯅꯤ ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯗꯧꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯉꯛꯀꯗꯧꯕ ꯅꯠꯇꯦ ꯃꯅꯤꯜ ꯑꯣꯏꯅ ꯄꯥꯏꯔꯒ ꯂꯥꯛꯀꯗꯧꯔꯤꯕ ꯑꯣ ꯍꯣ ꯑꯗꯨꯒꯨꯝꯕ ꯑꯃꯁꯨ ꯂꯩꯕꯣꯏꯔꯦ ꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯁꯤꯗꯒꯤꯅꯦ ꯕꯥꯇꯤꯟꯁꯤ ꯄꯨꯔꯒ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯈꯔ ꯁꯣꯜꯂꯨꯆꯣ ꯑꯩ ꯆꯤꯟꯖꯥꯛꯁꯦ ꯁꯦꯡꯗꯣꯛꯀꯦ ꯄꯥꯈꯪꯅꯤ ꯀꯥꯏꯅ ꯄꯨꯝꯅꯝ ꯍꯦꯛ ꯅꯝꯈꯩ ꯇꯨꯀꯠꯆꯩ ꯍꯥꯏ ꯋꯥꯔꯤ ꯉꯥꯡ ꯂꯩꯔꯅꯨ ꯄꯨꯝꯅꯝ ꯅꯝꯗꯅꯕꯅꯦ ꯑꯩ ꯆꯤꯟꯖꯥꯛꯁꯦ ꯁꯦꯡꯂꯒꯦ ꯆꯠꯂꯣ ꯏꯁꯤꯡꯗꯣ ꯁꯣꯛꯎꯔꯣ ꯍꯥꯏꯕꯅꯦ ꯃꯥꯏꯃꯨꯕꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯕꯥꯜꯇꯤꯟ ꯄꯥꯏꯔꯒ ꯏꯁꯤꯡ ꯑꯗꯣ ꯁꯣꯛꯂꯒ ꯈꯣꯏꯅꯤꯡꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯥꯃꯣꯟꯒꯤ ꯅꯨꯄꯤ ꯊꯥꯗꯣꯏꯗꯨ ꯈꯣꯏꯅꯤꯡ ꯍꯣꯏꯗ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯕꯒ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯕꯥꯜꯇꯤꯟ ꯑꯃ ꯄꯥꯏꯔꯒ ꯆꯠꯂꯤꯕꯗꯣ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯍꯋꯥꯏꯖꯥꯔ ꯃꯌꯨꯝ ꯍꯥꯞꯄ ꯈꯥꯎꯕꯗꯣ ꯂꯩꯃꯥꯏꯗ ꯈꯪꯊꯥ ꯊꯥꯗꯗꯨꯅ ꯀꯟꯅ ꯂꯥꯎꯔꯒ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯈ꯭ꯔꯦ ꯊꯥꯗꯣꯏꯅ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯈꯣꯏꯅꯤꯡꯒꯤ ꯃꯃꯥ ꯇꯣꯝꯕꯤꯔꯩꯗꯨ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯟꯅ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ ꯍꯥꯏ ꯏꯕꯨꯡꯉꯣ ꯈꯣꯏꯅꯤꯡ ꯅꯅꯦꯁꯦ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦꯅꯦ ꯍꯩ ꯏꯁꯤꯡꯗꯨ ꯈꯖꯤꯛꯇ ꯄꯨꯔꯛꯎꯅꯦ ꯅꯪꯕꯣ ꯃꯃꯥꯅ ꯂꯥꯎꯔꯛꯏꯕꯗꯨ ꯇꯥꯕꯗ ꯈꯣꯏꯅꯤꯡꯅ ꯃꯥꯏꯃꯨꯕꯤ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤ ꯇꯥꯔꯕ꯭ꯔꯥ ꯅꯪ ꯑꯁꯤꯗ ꯏꯁꯤꯡ ꯈꯖꯤꯛꯇ ꯄꯤꯖꯨ ꯆꯠꯂꯣ ꯈꯣꯏꯅꯤꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏꯃꯨꯕꯤꯗꯣ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯍꯥꯞꯂꯕ ꯃꯛ ꯑꯗꯨ ꯄꯨꯗꯨꯅ ꯁꯨꯃꯥꯡꯗ ꯂꯥꯛꯏ ꯇꯣꯝꯕꯤꯔꯩꯁꯨ ꯃꯥꯏꯃꯨꯕꯤꯅ ꯃꯛ ꯄꯥꯏꯔꯒ ꯂꯥꯛꯂꯤꯕꯗꯣ ꯎꯕꯗ ꯃꯀꯣꯛ ꯑꯗꯣ ꯎꯔꯨ ꯎꯔꯨ ꯉꯥꯎꯔꯛꯂꯗꯨꯅ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯃꯔꯝꯗꯤ ꯃꯥꯏꯃꯨꯕꯤꯗꯤ ꯃꯈꯣꯏꯅ ꯎꯕ ꯅꯠꯇꯦ ꯎꯔꯤꯕꯗꯤ ꯃꯛ ꯑꯗꯨꯅ ꯄꯥꯏꯔꯒ ꯂꯥꯛꯂꯤꯕꯗꯨꯅꯤ ꯑꯁꯨꯝꯅ ꯋꯥꯟꯊꯈꯤꯕ ꯑꯗꯨꯗ ꯃꯥꯏꯃꯨꯕꯤ ꯑꯗꯣ ꯊꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯊꯥꯗꯣꯏ ꯑꯃꯗꯤ ꯇꯣꯝꯕꯤꯔꯩ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯝꯃꯤ ꯑꯗꯨꯝꯅ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯄꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯝꯕ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯂꯝꯃꯤ ꯃꯕꯥꯅꯤꯅ ꯃꯃꯤꯠ ꯀꯥꯕꯛ ꯀꯥꯕꯛ ꯍꯦꯛ ꯄꯥꯡꯂꯛꯄꯒ ꯃꯛ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯄꯥꯏꯔꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯨꯔꯤ ꯃꯗꯨ ꯎꯕꯗ ꯑꯃꯨꯛꯀꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯗꯨꯗ ꯃꯥꯏꯃꯨꯕꯤꯅ ꯃꯇꯣꯝꯇ ꯁꯣꯜꯂꯤ ꯀꯩꯅꯦꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤꯁꯤꯗꯤ ꯑꯩꯒꯤ ꯁꯛꯁꯤ ꯎꯕꯗ ꯋꯥꯟꯊꯔꯤꯔꯥ ꯍꯥꯏꯔꯁꯨ ꯑꯩꯒꯤ ꯁꯛꯁꯤꯗꯤ ꯃꯕꯥꯅꯤꯅ ꯎꯕꯁꯨ ꯐꯪꯂꯝꯃꯣꯏ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯣꯏꯔꯖꯥꯠꯅꯣ ꯑꯁ ꯈꯪꯖꯤꯜꯂꯛꯆꯗ꯭ꯔꯦꯗ ꯑꯩ ꯁ꯭ꯋꯥꯏꯗꯩ ꯅꯠꯇ꯭ꯔꯦ ꯗꯁꯥ ꯇꯥꯗ꯭ꯔꯤꯉꯩ ꯑꯩ ꯆꯠꯆꯍꯧꯔꯒꯦ ꯑꯁꯨꯝꯅ ꯑꯍꯥꯡꯕ ꯃꯛ ꯑꯗꯨ ꯄꯨꯔꯒ ꯈꯣꯏꯅꯤꯡꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯗꯨꯅ ꯈꯣꯏꯅꯤꯡꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯂꯩ ꯃꯗꯨꯗ ꯈꯣꯏꯅꯤꯡꯅ ꯀꯝꯗꯧꯍꯧꯔꯒꯦ ꯒ꯭ꯌꯥꯟ ꯂꯥꯛꯍꯧꯔꯕ ꯅꯠꯇ꯭ꯔꯣ ꯑꯁ ꯈꯪꯖꯤꯜꯂꯛꯆꯗꯦꯗ ꯑꯩ ꯅꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯄꯪꯋꯥꯟꯗ ꯍꯦꯛ ꯋꯥꯟꯊꯔꯗꯅ ꯍꯩꯅꯖꯗꯦ ꯍꯣꯏꯅꯦ ꯑꯗꯨ ꯀꯝꯗꯧꯍꯧꯔꯒꯦ ꯍꯥꯏꯕ ꯍꯣ ꯅꯃꯥꯗꯨꯁꯨ ꯌꯥꯎꯅ ꯋꯥꯟꯊꯔꯒꯅꯦ ꯂꯩꯍꯧꯔꯕꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯈꯣꯏꯅꯤꯡ ꯄꯟꯊꯕ ꯇꯧꯗꯦ ꯃꯛ ꯑꯗꯨꯗ ꯏꯁꯤꯡ ꯀꯜꯂꯒ ꯁꯨꯃꯥꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯇꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥ ꯑꯃꯗꯤ ꯃꯅꯦ ꯊꯥꯗꯣꯏꯒꯤ ꯂꯋꯥꯏꯗ ꯏꯁꯤꯡ ꯊꯥꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯕꯥꯅꯤꯃꯛ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯝꯃꯤ ꯏꯁ ꯁꯤꯔꯝꯅꯤꯗ ꯊꯥꯗꯣꯏꯅ ꯏꯆꯦ ꯑꯩ ꯆꯠꯂꯒꯦ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯒꯅꯦ ꯆꯠꯄ ꯈꯤꯖꯔꯦ ꯑꯩ ꯄꯩꯁꯥꯒ ꯄꯥꯝꯖꯗ꯭ꯔꯦ ꯊꯋꯥꯏ ꯃꯥꯡꯕꯅ ꯍꯥꯟꯗ꯭ꯔꯤꯉꯩ ꯑꯩ ꯆꯠꯆꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯑꯗꯣ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯂꯦꯞꯈꯠꯇꯨꯅ ꯃꯥꯅ ꯄꯣꯔꯛꯄ ꯈꯥꯎ ꯑꯗꯨꯁꯨ ꯄꯨꯗꯕꯤꯗ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯆꯠꯄ ꯍꯧꯈꯤ ꯃꯗꯨꯗ ꯈꯣꯏꯅꯤꯡꯅ ꯏꯅꯦ ꯈꯥꯎ ꯃꯌꯨꯝꯁꯤ ꯄꯨꯗ꯭ꯔꯦ ꯊꯥꯗꯣꯏꯅ ꯏꯕꯨꯡꯉꯣ ꯑꯩ ꯈꯥꯎꯒ ꯑꯃꯠꯇ ꯄꯥꯝꯖꯗ꯭ꯔꯦ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯑꯗꯨꯃꯛ ꯊꯣꯡꯒꯥꯜ ꯂꯥꯟꯈ꯭ꯔꯦ ꯈꯣꯏꯅꯤꯡꯁꯨ ꯃꯃꯥꯕꯨ ꯁꯧꯔꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯅꯤꯡꯊꯤꯅ ꯃꯃꯥꯕꯨ ꯄꯣꯊꯥꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯏꯃꯨꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯗꯨꯅ ꯃꯥꯏꯃꯨꯕꯤꯗ ꯍꯥꯏꯔꯤ ꯏꯃꯥꯒ ꯏꯅꯦꯒꯁꯦ ꯅꯪꯒꯤ ꯑꯊꯤꯕ ꯅꯁꯛꯇꯨ ꯎꯕꯗꯅꯦ ꯋꯥꯟꯊꯔꯤ ꯑꯣꯏꯔꯝꯒꯅꯤꯌꯦ ꯅꯁꯛꯇꯣ ꯍꯥꯏꯖꯤꯟꯈꯩ ꯊꯤꯔꯦ ꯈꯪꯂꯗꯤ ꯐꯤꯅꯔ ꯀꯩꯅꯣꯝꯃ ꯈꯨꯝꯖꯤꯟꯕ ꯌꯥꯗ꯭ꯔꯣ ꯃꯗꯨꯗ ꯃꯥꯏꯃꯨꯕꯤꯅ ꯑꯣ ꯉꯁꯤꯒꯤ ꯐꯤꯕꯝꯗꯨꯗ ꯑꯩꯒꯤ ꯃꯥꯏꯁꯤ ꯐꯤꯅꯒ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯗꯤ ꯋꯥꯟꯊꯕꯗ ꯅꯠꯇꯦ ꯑꯩꯒꯨꯝꯅꯅꯦ ꯑꯣꯜꯂꯗꯧꯔꯤꯕ ꯀꯃꯥꯏꯅꯅꯣ ꯍꯥꯏꯁꯤꯕꯣ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯍꯣ ꯅꯪꯗꯤ ꯇꯥꯏꯕꯪꯄꯥꯟ ꯁꯦꯕꯥꯟꯅꯕꯅꯤꯅ ꯈꯪꯂꯣꯏꯌꯦ ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ ꯂꯥꯏꯅꯤ ꯂꯥꯏ ꯑꯗꯨꯁꯨꯅꯦ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯒꯤ ꯂꯛꯇ ꯆꯜꯂꯤꯕ ꯑꯁꯤꯕꯒꯤ ꯊꯋꯥꯏꯕꯨ ꯅꯣꯏ ꯅꯐꯥ ꯀꯅꯥꯅ ꯎꯅꯒꯦ ꯇꯥꯏꯕꯪꯄꯥꯟ ꯁꯦꯕꯥꯟꯅꯕ ꯅꯈꯣꯏ ꯈꯛꯇꯅ ꯎꯕꯅꯤ ꯃꯥꯏꯃꯨꯕꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯈꯣꯏꯅꯤꯡ ꯑꯗꯣ ꯈꯨꯝꯕꯒꯤ ꯃꯍꯨꯠ ꯃꯇꯤꯟ ꯆꯣꯊꯗꯨꯅ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯜꯂꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤꯅꯦ ꯅꯪꯒꯤ ꯅꯁꯥꯗꯤ ꯀꯅꯥꯃꯠꯇꯅ ꯎꯗꯕꯅꯤꯅ ꯅꯪꯅ ꯃꯛ ꯄꯥꯏꯔꯒ ꯆꯠꯄꯗꯨ
ꯃꯈꯣꯏꯅꯗꯤ ꯃꯛꯇꯨ ꯄꯥꯏꯕ ꯑꯣꯏꯅ ꯎꯕꯗꯒꯤ ꯋꯥꯟꯊꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯁꯤ ꯑꯩꯅ ꯍꯥꯏꯕ ꯆꯨꯝꯗ꯭ꯔꯥ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯑꯩꯕꯨ ꯃꯤꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯅꯤꯡꯕꯗꯒꯤ ꯊꯣꯛꯂꯤꯕꯅꯤ ꯍꯣꯏ ꯑꯩ ꯃꯤꯅꯥꯏ ꯑꯣꯏꯕꯗꯨ ꯌꯥꯖꯔꯒꯦ ꯑꯩꯗꯤ ꯂꯥꯟꯅꯤꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯁꯤꯖꯤꯟꯅꯔꯗꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯗꯒꯤ ꯍꯦꯟꯅꯅꯦ ꯁꯥꯊꯤꯕ ꯊꯣꯛꯂꯛꯀꯅꯤ ꯑꯩ ꯆꯠꯂꯒꯦ ꯌꯥꯗ꯭ꯔꯤꯕꯣ ꯍꯣꯏ ꯍꯣꯏ ꯆꯠꯈ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯥꯏꯃꯨꯕꯤꯗꯣ ꯆꯠꯈ꯭ꯔꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯇꯣꯝꯕꯤꯔꯩꯒꯤ ꯃꯁꯥ ꯑꯗꯣ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯕ ꯃꯇꯣꯝꯇ ꯂꯩꯌꯨ ꯌꯥꯗꯕ ꯑꯃ ꯇꯧꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨ ꯅꯨꯡꯁꯥ ꯌꯥꯛꯅ ꯁꯥꯏ ꯈꯣꯏꯅꯤꯡꯗꯨ ꯅꯨꯡꯊꯤꯜ ꯄꯨꯡꯈꯩ ꯇꯨꯝꯂꯨꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯍꯧꯒꯠꯇꯨꯅ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛꯇ ꯍꯪꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯊꯣꯛꯂꯛꯂꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯅꯅꯥꯎ ꯑꯃꯗꯤ ꯁꯪꯀꯔꯁꯨ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯁꯨ ꯐꯝꯊꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯃꯤꯅꯣꯅꯦ ꯃꯗꯨꯗ ꯁꯪꯀꯔꯅ इखन खंथदना सट लाउना खुनई एरा अतै कैसु नते दai ताव नहा नखोइदा मक्का बातुलगा कोइपाई पायना हाइनैने अदुगी सुम सानरमबने वहाई अदु ताबदा खुइनिंग खौतक साइ अदु मोइनमोग वखंदा मसु थाकलगा ममानबा अनिदा किहल्लगे मतागुम हाइरई पाइबने अयुक्तदी बातुलगा मक्का खतने पाइरिसे अदुगने नुमदांगा दिबा कनागी फी चफु उयान योपाक थांजौ अस कोई पाई पाई बजानी है अदुम न तौरिंग दगा मीन कमना का चंगरोदिने चपत चपत का अदुम हात पिजानी असी हाइना खोइनिंग वारी लिरम अदुगा मखा ताना हाइई आइरी थुनाव दगी लिथोगने हेक लोन लोन येंगै चफु यान सिंग पाइबगी खुफजजिदी यस लेत्रे हे खोइनिंग गी वफम अदु ताबदा ननाउना मु असिंग बरो हाइसि बइता नंग हाइसिबु ओइदी तुबु चुंगिने खोइनिंगना ए सिबु फागियाबो वारिरो थाजद्रगा युमु लाउने मदुदा शंकर अमदि ननाउना ए ngomjoro asomna hainaduna mokoi wari otai kaya sanakhi matamsu haukhri nimidangi pung 10 makhai taba adaidani khoining khoro khoro nakhoktuna nungaine tumli tanjaduda magi mon maya ta thamliba mobile adudagi ring lai mobile adugi ringtone adusu bengunmu hauri मखोल अदु ताबदा खोइनिंग खप्रे खंगना हौगतलगा लागिबा कोल अदो ओकली हेलो इताव ngасai pung pan atai degi sak tokpuga नखोइ थोंगाल दा हौरिबो हाइनौ पाम्बि असिदा कादुना शंकर गा इबानी चफु यान पाइब्रा न जेंबने हौजिपो केमता तरोक्ति मुसु फावबो हेक छिखिद्रे अदो चफु यान पाइबदी लायदना अदो नखोइ गी सिबु पुंग कया दगी गा पाइबा होनगे वहाई अदु ताबदा खोइनिंग ममित खंसिंग सिंगी मोबाइल अदुदा येंगलुबता तरोक्लिबादो ननाउगी ओइरमी मसिदा खोइनिंग मचिनदा खुमदुना तुमिन नुई अदुगा खुमखी अस नुखोय अनिबु ngसाइदी की हाइदाइने शंकरना अमुक होय किबुबुदी की अदु वरसु यिंग मन खदना लाइनेबा मदुदा ननाउना अदो ओइताव नंगसु 13 तारिगे थोलो एखोय पुनु यिंगमिनसे मदुदा खोइनिंगा ngamjoro ai di lila sanagata maduda nanauna ha kai haiba khoining na amu tan sadra na singlakanu ngeha ka tum khige kai kan da nakoi di chafu yan paibado yinghau khone asi hairaga phone do kakthlaga fly mut thamjilli aduga maimu bi do tapna kauri maimu bi mahana kaugi matungina thulaklaga hairi asuk thilaka sida korokliba sibu kari lerage tumba yadrabo nangbo nang tumba yadraga ai kaido haino maduda khoiningna e ai ne kemta hadringa da nang na hana khanglibani ne ha ai aduga nati ai wa hayase asumna mana magi mamanaba nanaw amati sankarda haijin kiba punamak tamlami maimu bina ado ai kaijo haibno maduda khoiningna nang na tawduise हौजिक चाखुम द लेरिबा चफु उयान कोलिक सिंसे मबानी गिया कोइबदने कोइ पाइ पाहल अदुगा योपाक थांजौना चिंबा सिंदुने पाहनगदबा मदुदा माइ मुबिना ए अदुबु आइना हाइबा थबकलो खोइनिंगना हाइति हाइदना नंग तौददी आइबु इमानबना ओइतबा ngangbनेना हाइना खिरोजो खोइनिंगि वाफमदु तारा मतुंग माइ मुबिना होय होय फरे आइ तौरगे असि हाइरमलगा सटख्रि माइमुबिना साखुम द संगुना
ꯆꯐꯨ ꯎꯌꯥꯟ ꯑꯗꯣ ꯃꯄꯥꯜꯗ ꯊꯥꯡꯇꯣꯔꯛꯏ ꯃꯍꯥꯛꯅ ꯊꯥꯡꯇꯣꯔꯛꯄ ꯑꯗꯣ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯆꯐꯨ ꯎꯌꯥꯟ ꯄꯥꯏꯊꯣꯔꯛꯄ ꯑꯣꯏꯅ ꯎꯔꯝꯃꯤ ꯃꯗꯨꯗ ꯎꯊꯛꯇ ꯂꯩꯔꯤꯕ ꯅꯅꯥꯎ ꯑꯃꯗꯤ ꯁꯪꯀꯔꯅ ꯃꯗꯨ ꯎꯕꯗ ꯃꯕꯥꯅꯤ ꯀꯤꯔꯗꯨꯅ ꯀꯣꯟꯁꯤꯟꯅꯩ ꯁꯣꯝꯗꯁꯨ ꯃꯥꯏꯃꯨꯕꯤꯗꯨ ꯆꯐꯨ ꯎꯌꯥꯟꯗꯣ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯊꯝꯂꯒ ꯏꯃꯨꯡꯗꯒꯤ ꯀꯣꯜꯂꯤꯛ ꯄꯨꯝꯕ ꯍꯣꯟꯗꯣꯔꯛꯏ ꯑꯃꯃꯝ ꯑꯅꯤꯅꯤ ꯄꯥꯏꯔꯒ ꯃꯍꯥꯛ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ ꯃꯗꯨ ꯎꯕꯗ ꯎꯊꯛꯇ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯒꯤ ꯃꯃꯤꯠꯇꯗꯤ ꯄꯣꯠꯁꯤꯡ ꯑꯗꯣ ꯄꯥꯏꯕ ꯑꯣꯏꯅ ꯎꯔꯤꯕꯅꯤ ꯈꯣꯏꯅꯤꯡꯗꯤ ꯊꯣꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯟꯅ ꯌꯦꯡꯂꯒ ꯈꯤꯛ ꯈꯤꯛ ꯅꯣꯛꯂꯤ ꯑꯁꯣꯝꯗꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯣ ꯀꯤꯕꯅ ꯌꯥꯗ꯭ꯔꯤ ꯁꯪꯀꯔꯗꯤ ꯀꯤꯃꯟꯕꯅ ꯃꯄꯥꯜ ꯐꯥꯎꯕ ꯊꯣꯛꯆꯤꯜꯂꯤ ꯃꯉꯣꯟꯗ ꯀꯣꯟꯗꯨꯅ ꯂꯩꯔꯤꯕ ꯅꯅꯥꯎꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯑꯁꯨꯝ ꯆꯣꯜꯂꯛꯄ ꯑꯗꯨꯗ ꯅꯅꯥꯎꯅ ꯀꯩꯅꯣ ꯁꯤꯗꯤ ꯍꯩꯃ ꯃꯄꯥꯜ ꯊꯣꯛꯆꯤꯜꯂꯤ ꯃꯥꯜꯂꯤꯅꯦ ꯑꯩꯉꯣꯟꯗ ꯆꯣꯠꯂꯦꯅꯦ ꯁꯪꯀꯔꯅ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯈꯤꯅꯦꯕ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯕꯥꯅꯤꯅ ꯈꯣꯏꯅꯤꯡꯗ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯪꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯈꯣꯏꯅꯤꯡꯒꯤ ꯐꯣꯟ ꯑꯗꯨꯗꯤ ꯐ꯭ꯂꯥꯏꯠ ꯃꯨꯠꯇ ꯊꯝꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯣꯟ ꯆꯠꯇ꯭ꯔꯦ ꯁꯣꯝꯗꯅ ꯃꯥꯏꯃꯨꯕꯤ ꯑꯗꯨꯁꯨ ꯄꯣꯠꯁꯤꯡ ꯑꯗꯣ ꯈꯔ ꯈꯔ ꯄꯥꯏꯔꯒ ꯄꯨꯡ ꯑꯃꯃꯨꯛ ꯍꯦꯟꯅ ꯆꯠꯄ ꯑꯗꯨꯗ ꯋꯥꯔꯗꯨꯅ ꯃꯇꯣꯝꯇ ꯁꯣꯜꯂꯤ ꯀꯔꯤ ꯃꯤꯁꯤꯡꯅꯣ ꯈꯪꯗꯦꯅꯦ ꯀꯤꯔꯗꯤ ꯀꯣꯛ ꯆꯦꯟꯈꯤꯕ ꯌꯥꯗ꯭ꯔꯥ ꯈꯪꯗꯦꯕ ꯀꯨꯝꯍꯩꯗꯧꯅ ꯎꯇꯣꯟꯁꯤꯗ ꯇꯣꯡꯂꯒ ꯌꯦꯡꯉꯤꯕꯁꯤꯕꯨ ꯉꯥꯎꯔ ꯆꯠꯂꯣ ꯃꯕꯥꯅꯤ ꯆꯠꯇꯗꯅ ꯑꯩꯁꯦ ꯋꯥꯕꯅ ꯁꯤꯗꯧꯔꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯀꯣꯟꯁꯤꯟꯅꯔꯒ ꯂꯩꯌꯨꯋani ꯃꯁꯤꯗꯤ ꯀꯥꯟꯅꯄꯣꯟꯇꯦ ꯈꯨꯖꯥꯏꯁꯤꯅ ꯍꯦꯛꯇ ꯁꯦꯠꯆꯤꯟꯒꯦ ꯑꯗꯨꯗꯤ ꯃꯥꯏ ꯆꯦꯟꯖꯈ꯭ꯔꯅꯤ ꯃꯁꯥꯅ ꯋꯥ ꯈꯪꯗ꯭ꯔꯗꯤ ꯇꯧꯒꯦꯕ ꯃꯁꯤꯒꯤ ꯈꯨꯏꯔꯤꯡꯗ ꯈꯨꯏꯅꯤꯡ ꯃꯥꯟꯕꯁꯤꯅ ꯃꯔꯣꯜ ꯑꯃ ꯂꯥꯏꯁꯤꯕꯨ ꯔꯣꯕꯣꯠꯀꯤ ꯇꯥꯏꯞꯇ ꯃꯥꯅ ꯈꯜꯂꯤꯅꯦ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯂꯒ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯈꯨꯖꯥꯏ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯝꯅ ꯊꯣꯝꯖꯤꯜꯂꯛꯏ ꯃꯗꯨꯗ ꯅꯅꯥꯎꯒꯤ ꯂꯥꯏꯕꯛꯇ ꯄꯥꯜꯂꯗꯨꯅ ꯅꯅꯥꯎꯗꯣ ꯑꯌꯣ ꯍꯥꯏꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯏ ꯃꯗꯨꯗ ꯁꯪꯀꯔꯅ ꯅꯅꯥꯎꯒꯤ ꯃꯆꯤꯟ ꯃꯦꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯃꯕꯥꯅꯤ ꯂꯩ ꯈꯪꯈ꯭ꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯔꯅꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯦꯜꯂꯤ ꯃꯗꯨꯗ ꯁꯣꯝꯗꯅ ꯃꯥꯏꯃꯨꯕꯤꯅ ꯀꯌꯥꯗ ꯎꯁꯤꯠꯇꯤꯅꯣ ꯌꯦꯡꯉꯨꯅꯤ ꯑꯩꯅ ꯈꯨꯖꯥꯏꯅ ꯊꯣꯝꯃꯤꯁꯤ ꯃꯕꯥꯅꯤ ꯆꯦꯟꯈꯤꯅꯕꯅꯦꯕ ꯆꯦꯟꯕꯒꯤ ꯃꯍꯨꯠ ꯍꯦꯟꯅ ꯑꯗꯨꯝ ꯆꯦꯟꯅ ꯀꯣꯟꯁꯤꯟꯅꯔꯒ ꯂꯩꯈ꯭ꯔꯦꯅꯦ ꯍꯦꯔꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯑꯄꯥꯏ ꯑꯄꯥꯏꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯂꯪꯁꯤꯟꯒꯦ ꯑꯁꯨꯝꯅ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯀꯣꯜꯂꯤꯛ ꯄꯨꯝꯅꯃꯛ ꯑꯃꯃꯝꯇ ꯑꯣꯏꯅ ꯊꯣꯝꯖꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯗꯤ ꯎ ꯑꯗꯨꯗ ꯇꯥꯗꯅꯕ ꯌꯥꯟꯗꯨꯅ ꯀꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨꯅ ꯄꯥꯟꯕꯒꯤ ꯅꯥꯕꯅ ꯍꯦꯜꯂꯛꯇꯨꯅ ꯁꯪꯀꯔꯅ ꯑꯁ ꯑꯩ ꯏꯇꯥꯎ ꯌꯥꯗ꯭ꯔꯦ ꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯣꯛ ꯀꯥꯏꯕꯅ ꯍꯥꯜꯂꯅꯤ ꯁꯤꯗꯤ ꯀꯔꯤꯕꯨꯅꯣ ꯈꯪꯗꯦ ꯆꯨꯠ ꯑꯣꯟꯊꯣꯛꯅ ꯆꯥꯈꯤꯗ꯭ꯔꯦꯍꯦ ꯆꯨꯝꯅ ꯈꯪꯍꯜꯂꯨꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯄꯥꯏ ꯑꯄꯥꯏꯕ ꯄꯣꯠꯅ ꯍꯦꯛ ꯊꯣꯝꯂꯛꯑꯗꯅ ꯃꯁꯦ ꯍꯤꯡꯂꯤꯉꯩꯗꯅꯦ ꯃꯊꯣꯡ ꯆꯥꯗꯕ ꯍꯦꯃꯟꯕꯗꯒꯤ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯃꯗꯨꯗ ꯅꯅꯥꯎꯅꯁꯨ ꯍꯣꯏꯅꯦ ꯃꯌꯥꯝꯒꯤ ꯇꯝꯅꯕꯒꯤ ꯃꯔꯝ ꯅꯠꯇꯦ ꯀꯥꯟꯗꯦ ꯆꯦꯜꯍꯧꯔꯁꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯕꯥꯅꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯍꯣꯠꯇꯨꯅ ꯆꯦꯟꯈꯤ ꯃꯥꯏꯃꯨꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯅꯤꯡ ꯊꯦꯛꯀꯠꯇꯨꯅ ꯍꯣꯠꯇꯨꯅ ꯆꯦꯟꯈꯤꯕ ꯃꯇꯧ ꯑꯗꯣ ꯎꯔꯒ ꯄꯦꯟꯅ ꯅꯣꯛꯆꯔꯤ ꯅꯣꯛꯄ ꯌꯥꯕ ꯅꯣꯛꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯂꯪꯊꯣꯛꯈꯤꯕ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯣ ꯈꯨꯟꯖꯤꯜꯂꯨꯗꯨꯅ ꯏꯃꯨꯡꯗ ꯁꯨꯄꯥꯏ ꯄꯥꯏꯔꯒ ꯍꯣꯟꯖꯤꯜꯂꯛꯄꯗ ꯊꯣꯡꯖꯤꯟ ꯃꯄꯥꯜ ꯑꯗꯨꯗ ꯈꯣꯏꯅꯤꯡꯅ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯄ ꯃꯈꯩ ꯂꯩꯔꯝꯕ ꯐꯤꯕꯝ ꯑꯗꯣ ꯎꯕꯗ ꯍꯥꯏꯔꯛꯏ ꯁꯛꯁꯤꯒ ꯀꯥꯆꯤꯟ ꯂꯩꯃꯨꯗꯧꯅ ꯂꯨꯝꯂꯒꯁꯨ ꯂꯩꯔꯝꯃꯤꯅꯦ ꯑꯗꯨꯗ ꯈꯣꯏꯅꯤꯡꯅ ꯏꯌꯥ ꯑꯩꯕꯣ ꯐꯔꯁꯦ ꯑꯩ ꯇꯨꯝꯃꯨꯈꯤꯒꯦ ꯅꯪ ꯊꯕꯛ ꯂꯣꯏꯔꯒꯅꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯣꯏꯅꯤꯡ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ ꯃꯥꯏꯃꯨꯕꯤ ꯄꯣꯠ ꯄꯨꯝꯅꯃꯛ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯂꯒ ꯈꯣꯏꯅꯤꯡꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ ꯈꯣꯏꯅꯤꯡꯒꯤ ꯀꯥꯒꯤ ꯊꯣꯡ ꯌꯧꯔꯕꯗ ꯊꯣꯡ ꯑꯗꯨꯗꯒꯤ ꯆꯦꯞꯊꯗꯨꯅ ꯈꯣꯏꯅꯤꯡꯕꯨ ꯂꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯅꯤꯡꯁꯨ ꯐꯛꯂꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯑꯣꯟꯊꯣꯔꯛꯄꯗ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯜꯗ ꯃꯁꯝ ꯉꯥꯛꯇ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯝꯃꯤ ꯃꯍꯥꯛꯅ ꯑꯗꯨꯝ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯃꯥꯏꯃꯨꯕꯤꯁꯨ ꯈꯪꯂꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯒ ꯂꯩꯃꯥꯏꯗ ꯇꯣꯔꯝꯃꯤ ꯃꯥꯏꯃꯨꯕꯤꯅ ꯂꯥꯎꯕꯗꯤ ꯀꯅꯥꯁꯨ ꯇꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯣꯏꯅꯤꯡꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗꯤ ꯃꯃꯥ ꯃꯄꯥꯅ ꯇꯥꯈꯤ ꯈꯣꯏꯅꯤꯡꯅ ꯂꯥꯎꯕ ꯇꯥꯕꯗ ꯃꯃꯥꯒ ꯃꯄꯥꯒ ꯑꯗꯣ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯁꯤꯗ ꯈꯣꯏꯅꯤꯡꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩ ꯃꯣꯕꯥꯏꯜꯗ ꯍꯣꯔꯔ ꯐꯤꯂꯝ ꯑꯃ ꯌꯦꯡꯂꯝꯕꯅꯤ ꯑꯗꯣ ꯈꯪꯕꯒꯤ ꯁꯤꯜ ꯑꯃ ꯌꯥꯎꯔꯛꯄꯗꯒꯤ ꯈꯪꯗꯨꯅ ꯂꯥꯎꯕꯅꯤꯗ ꯌꯦꯡꯂꯔꯣꯏ ꯑꯩ ꯇꯨꯝꯂꯒꯦ ꯏꯃꯥꯒ ꯕꯕꯥꯒꯁꯨ ꯇꯨꯝꯕꯤꯔꯨꯔꯣ ꯈꯣꯏꯅꯤꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯥꯅ
wathi tawbasi yam pamuko nang asi hayam laga thokri maduda mama na amu farese hojikine nithina monga sei manam namlaga tumhoro asi haraga masage makokta manam ahum lak nambiduna makut kunam adudasu mayana ahum lak kak chikpiram laga kankal ado nithina yepsan biram laga thokri mama mapa animak thokraba ngaihak leirabagi tungda khoiningna maya sikchil laga maimubi kaurami maimubi thungjin pandagi changlatuna maru lukthaduna khoiningi phamangda leptuna lei maruda khoiningna nangna tawsi karino ha aina kedorage ni nangna thungjin mapana sida nasam ngakta thadaraga lepaga leiramidibu karigino haibane o aina samsi mangda hapthabasi nang pamdrabanina haigatlaga se adudi asi haraga masamato satlawna haigatli maduda khoiningdo haraga mamito chitna usilaga makutto khummi maruda mai mubina masamdo amuk mamaida hapthaduna yare namito panglo numidanga thingbadane lai aibu kauraga thabak sijinnage khaladine kharasu khangba tabani khoining mamit ado pangthoklaga khumi adu warasu nangdi gonda hekta khanghalage haibagi wakalamada madu chebe ngatro nangna thugin mapal du nasamga thaduga lepaga lermido is nasede ko asuk thinglaba matam sida pakhang nangna tumlaga leriba ka sida lesabe na changlakadi aibu mina kai haina khini ngamjare ai maugi singda chanba chujaina na kenbaga ngamjaroi ko maimu bigi wadu tabada khoiningna is nukcha ningdra lai wala sulawage ai ki taloi oige harasu nasakto thimalline supam hek pamdi ngaiko atai lari ne nangbu lesabiro haisa mandrabo haise ho lesabini o adusu sitabi sitmandadana natomda siri oramni ne is kari aibu sitabi kaina aina hauji thiri sibine khusido niyom khara sakidabagi tawguni aikoine hinglingadadi filmgi heroini singna phawwa engondagi henponte makhoigi kesalaga semdok sadoklaga phajabani aikoidine natural beauty khangaba o haijillo is saksiga natural beauty ga aina hoi phajaramni kachillai mugumna ho khaningba khallaga lehoro aichu chalage asi hairam laga maimubi do mangkhri maruda khoiningna ngai khun he saura malini sakkhrini kante aisu tumage asamna hiptharaga khoiningna hipna wakallama lai ahallama nayambana laitingni maramda ngangba punamak makhoigi masindagi aina takre fattaba laibu wero afaba laibu wero amata oidaba ngangde haibaniko haidokibu wasu ngai mahagna filmgi heroine mangondagi phajaba heloya hairadi magi masaktu hinglingita kayam phajaba janu misi zadana siba harisina kamdo bojan wathi wariyamdi ai suba madulai ngoda karibu kanaga doribano aige thabak kanaraga loire adu haijabagi wani khangdi khangkhada ko asumna khanna adumaktum thakri khoining jingdol amada matomta yamna wana kari nungsana su yakna sari humangna su masado punglup luplei humang sing aduna lepal leitana jiri chemthari ising khawrangna su maya ha lauri makhong thangba thokaduna mahak tusilli adumna tawringai tanja aduda tunglomdagi yamna nuksiba khonjel lamana kawri ibung nahaku yamna warabro nasaldi laibak tv oibana ibungi mating pangning mittagi pirang chinthana khangledo upai leite bi ama oina karigumba aigi mitki piasina thamoi singna ibungi damakta taba warabati atiyadagi khudakasda nong haitharakuna nungobi chiklagum awa maisa langna ba ibungi awa ba kokcharo khonjal adu tabada khoining yamna wana mamai adol laithoktuna jing pangamdraba mamit aduna yengthoklakpadari kana suramdi mahakna yamna wana sonthangna hai sakhangdabi san chanbiduna nabungi khoranguse amukta kokhanbiu asi haram laga khoining adumak gyan mangkhri mikup kharagi matungda
ꯂꯩꯆꯤꯜ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯊꯪꯂꯝꯗꯕ ꯑꯇꯤꯌꯥꯗꯣ ꯑꯃꯪꯕ ꯅꯣꯡꯒꯤ ꯃꯄꯩ ꯀꯌꯥ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯑꯇꯤꯌꯥ ꯑꯗꯨꯗ ꯅꯨꯡꯁꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯅꯣꯡꯁꯨ ꯇꯥꯕ ꯍꯧꯔꯛꯂꯤ ꯏꯪꯅ ꯆꯤꯛꯂꯕ ꯅꯨꯡꯂꯤꯛꯀꯤ ꯏꯁꯤꯡꯅ ꯈꯣꯏꯅꯤꯡꯒꯤ ꯃꯁꯥꯗ ꯊꯦꯡꯕꯗ ꯈꯣꯏꯅꯤꯡ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ ꯅꯣꯡ ꯇꯥꯔꯛꯄ ꯑꯗꯨꯗ ꯍꯔꯥꯎꯗꯨꯅ ꯈꯣꯏꯅꯤꯡ ꯃꯌꯥ ꯑꯗꯣ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯅꯣꯡꯒꯤ ꯏꯁꯤꯡ ꯑꯗꯨꯕꯨ ꯃꯌꯥꯗ ꯇꯥꯍꯟꯗꯨꯅ ꯄꯦꯟꯅ ꯊꯛꯂꯤ ꯃꯍꯥꯛꯀꯤ ꯈꯧꯔꯥꯡꯕꯗꯨ ꯍꯦꯛ ꯀꯣꯛꯄꯒ ꯄꯥꯔꯞꯅ ꯆꯨꯔꯝꯕ ꯅꯣꯡ ꯑꯗꯣ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯆꯧꯁꯤꯜꯂꯛꯂꯤ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯁꯇ꯭ꯔ ꯑꯃꯇ ꯀꯟꯅ ꯆꯨꯔꯛꯂꯤ ꯅꯣꯡ ꯇꯨꯐꯝ ꯂꯩꯇꯕꯅ ꯈꯣꯏꯅꯤꯡꯗꯣ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯈꯥꯡꯂꯤ ꯀꯥꯏꯅ ꯊꯪꯗ ꯃꯅꯥ ꯄꯨꯡꯕ ꯎꯖꯥꯎ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯃꯁꯥ ꯄꯨꯝꯕ ꯇꯥꯁꯤꯟꯗꯨꯅ ꯅꯣꯡ ꯊꯨꯞꯂꯤ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯒꯗꯤ ꯅꯣꯡꯂꯤꯛ ꯑꯃ ꯐꯥꯎꯕ ꯍꯥꯏꯖꯤꯜꯂꯛꯇꯦ ꯃꯁꯤꯗꯒꯤ ꯈꯣꯏꯅꯤꯡꯗꯨ ꯂꯨꯝꯕꯨ ꯂꯨꯝꯕꯨꯁꯨ ꯁꯥꯒꯠꯂꯛꯂꯝꯃꯤ ꯈꯣꯏꯅꯤꯡ ꯃꯁꯥ ꯑꯗꯣ ꯋꯥꯕ ꯍꯦꯃꯟꯈꯤꯕꯅ ꯎꯖꯥꯎ ꯑꯗꯨꯗ ꯉꯥꯔꯒ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯂꯨꯔꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯣꯡ ꯆꯨꯕ ꯑꯗꯨꯁꯨ ꯂꯦꯞꯂꯝꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯃꯁꯝ ꯌꯥꯝꯅ ꯁꯥꯡꯕꯤ ꯅꯨꯄꯤ ꯑꯃ ꯇꯨꯡ ꯑꯣꯟꯗꯨꯅ ꯆꯠꯈꯤꯕꯗ ꯎꯔꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯅꯨꯄꯤ ꯑꯗꯣ ꯇꯥꯅꯅꯕ ꯀꯧꯔꯝꯃꯤ ꯏꯆꯟ ꯏꯆꯟ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯅꯕꯨꯡ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯒꯦ ꯑꯁꯨꯝꯅ ꯈꯣꯏꯅꯤꯡꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯂꯤ ꯈꯣꯏꯅꯤꯡꯁꯨ ꯅꯨꯄꯤ ꯑꯗꯣ ꯇꯥꯟꯅꯗꯨꯅ ꯀꯧꯔꯤ ꯄꯪꯂꯥꯞ ꯂꯥꯞꯅꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯟꯕꯗꯤ ꯉꯝꯂꯝꯗꯦ ꯃꯗꯨꯗ ꯈꯣꯏꯅꯤꯡꯅ ꯈꯜꯂꯤ ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯑꯁꯤꯕꯣ ꯃꯅꯥꯒ ꯄꯪꯕ ꯆꯠ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩꯗ ꯅꯨꯄꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗꯒꯤ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯈꯪꯍꯧꯗ꯭ꯔꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯏꯆꯟ ꯏꯆꯟ ꯍꯥꯏꯗꯨꯅ ꯈꯣꯡꯊꯥꯡꯖꯩꯅ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯀꯧꯔꯤ ꯑꯁꯨꯝꯅ ꯈꯣꯏꯅꯤꯡꯅ ꯏꯆꯟ ꯏꯆꯟ ꯍꯥꯏꯗꯨꯅ ꯀꯧꯕ ꯑꯗꯣ ꯇꯥꯏꯕꯪ ꯐꯥꯎꯔꯛꯇꯨꯅ ꯈꯣꯏꯅꯤꯡ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯁꯥ ꯑꯗꯣ ꯍꯨꯃꯥꯡꯅ ꯏꯔꯨꯖꯕꯒꯨꯝ ꯄꯨꯡꯂꯨꯞ ꯂꯨꯞꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯐꯃꯨꯡ ꯃꯌꯥꯏ ꯑꯗꯨꯗ ꯐꯝꯂꯒ ꯃꯇꯤꯟ ꯌꯣꯠꯁꯤꯜꯂꯒ ꯀꯥꯡꯂꯤꯕ ꯍꯨꯃꯥꯡ ꯑꯗꯣ ꯃꯈꯨꯠ ꯈꯨꯅꯝꯃꯗꯨꯅ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯃꯇꯣꯝꯇꯁꯨ ꯁꯣꯜꯂꯤ ꯍꯤꯁ ꯀꯔꯤ ꯃꯪꯅꯦꯒꯦ ꯍꯧꯖꯤꯛꯀꯤ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯈꯜꯂꯤ ꯃꯈꯅꯥꯎ ꯑꯗꯨꯁꯨ ꯈꯔ ꯀꯪꯗꯨꯅ ꯆꯥꯛꯁꯪꯗ ꯆꯪꯂꯒ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯆꯤꯜꯂꯨꯔꯒ ꯑꯃꯨꯛ ꯐꯃꯨꯡ ꯆꯪꯂꯛꯇꯨꯅ ꯍꯤꯞꯊꯩ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯨꯝꯊꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯑꯗꯨꯝ ꯅꯣꯡꯉꯥꯟꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯒ ꯏꯔꯨꯖ ꯃꯥꯏꯊꯖꯗꯨꯅ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯊꯥꯔꯤꯕ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯆꯤ ꯑꯃꯗ ꯐꯝꯂꯒ ꯑꯁꯪ ꯑꯃꯥꯟꯁꯤꯡ ꯑꯗꯣ ꯌꯦꯡꯅ ꯋꯥꯈꯜ ꯇꯧꯔꯤ ꯑꯩꯅ ꯂꯥꯏꯒ ꯂꯣꯏꯅꯅ ꯇꯤꯟꯅꯔꯒ ꯂꯥꯏꯕꯨ ꯃꯤꯅꯥꯏꯒꯨꯝ ꯁꯤꯖꯤꯟꯅꯔꯤꯕ ꯑꯁꯤ ꯆꯨꯝꯂꯤꯕ ꯅꯠꯇꯦ ꯃꯁꯤ ꯑꯐꯕ ꯊꯧꯑꯣꯡ ꯑꯣꯏꯔꯣꯏꯗ ꯃꯁꯦ ꯂꯥꯏꯒ ꯃꯤꯒ ꯄꯨꯟꯅꯕꯁꯤ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏ ꯑꯩ ꯉꯁꯤꯗꯒꯤ ꯃꯥꯏꯃꯨꯕꯤ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯔꯣꯏ ꯃꯥꯕꯨ ꯀꯥꯎꯊꯣꯛꯈ꯭ꯔꯒꯦ ꯃꯥꯒ ꯁꯨꯝ ꯂꯣꯏꯅꯔꯗꯤ ꯑꯩ ꯅꯣꯡꯃꯗꯤ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯕ ꯁꯣꯏꯔꯣꯏ ꯑꯁꯨꯝꯅ ꯈꯣꯏꯅꯤꯡꯗꯨ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯂꯩꯔꯤ ꯑꯁꯣꯝꯗꯁꯨ ꯁꯪꯀꯔ ꯑꯃꯗꯤ ꯅꯅꯥꯎꯗꯨ ꯍꯧꯅꯗꯨꯅ ꯈꯣꯏꯅꯤꯡꯒꯤ ꯃꯅꯥꯛꯇ ꯏꯁꯦꯛ ꯁꯦꯛꯈꯩ ꯂꯥꯛꯏ ꯈꯣꯏꯅꯤꯡꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯁꯪꯀꯔꯅ ꯑꯣ ꯈꯣꯏꯅꯤꯡ ꯈꯣꯏꯅꯤꯡ ꯑꯁꯨꯝꯅ ꯀꯟꯅ ꯀꯧꯕꯗꯨ ꯇꯥꯗꯨꯅ ꯏꯃꯨꯡꯗꯒꯤ ꯈꯣꯏꯅꯤꯡꯒꯤ ꯃꯃꯥ ꯇꯣꯝꯕꯤꯔꯩꯅ ꯈꯨꯝꯂꯛꯏ ꯏꯕꯨꯡꯉꯣ ꯈꯣꯏꯅꯤꯡꯗꯨ ꯏꯪꯈꯣꯜꯗ ꯂꯩꯔꯤꯕ꯭ꯔꯥ ꯑꯇ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯕꯅꯤꯅꯦ ꯃꯁꯤꯗꯒꯤ ꯅꯅꯥꯎ ꯑꯃꯗꯤ ꯁꯪꯀꯔ ꯑꯗꯣ ꯏꯪꯈꯣꯜ ꯂꯣꯝꯗ ꯑꯣꯏꯅ ꯂꯥꯛꯏ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯅꯅꯥꯎꯅ ꯈꯣꯏꯅꯤꯡꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯏꯇꯥꯎ ꯇꯨ ꯈꯣꯏꯅꯤꯡꯗꯤ ꯑꯁꯤꯗ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯒ ꯂꯩꯔꯦ ꯃꯁꯤꯒꯤ ꯁꯟꯍꯣꯔ ꯃꯥꯟꯕꯁꯤ ꯑꯁꯨꯝꯅ ꯋꯥ ꯉꯥꯡꯅ ꯂꯥꯛꯄꯗ ꯈꯣꯏꯅꯤꯡꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯅꯛꯁꯤꯜꯂꯛꯏ ꯈꯣꯏꯅꯤꯡꯁꯨ ꯃꯕꯥꯅꯤ ꯑꯗꯣ ꯎꯔꯗꯨꯅ ꯃꯌꯥꯗꯣ ꯏꯍꯤ ꯍꯤꯒꯠꯂꯒ ꯀꯧꯔꯛꯏ ꯍꯥꯏ ꯅꯕꯥꯅꯤꯗꯤ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦꯍꯦ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨ ꯂꯥꯎꯁꯦ ꯃꯗꯨꯗ ꯁꯪꯀꯔꯅ ꯅꯪ ꯃꯩꯕꯣ ꯍꯧꯅꯨꯍꯦ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯕꯥꯅꯤ ꯈꯣꯏꯅꯤꯡꯒꯤ ꯌꯦꯠ ꯑꯣꯏ ꯅꯥꯀꯟꯗ ꯐꯝꯊꯩ ꯑꯗꯨꯒ ꯁꯪꯀꯔꯅ ꯉꯔꯥꯡ ꯐꯣꯟ ꯆꯠꯇ꯭ꯔꯤꯗꯨꯅ ꯀꯔꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯏꯅꯤꯡꯅ ꯅꯕꯥꯅꯤ ꯑꯗꯨꯒꯤ ꯋꯥꯀꯠꯄ ꯂꯥꯛꯏꯔꯣ ꯅꯅꯥꯎꯅ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯏꯅꯤꯡꯒꯤ ꯂꯨꯈꯝꯗ ꯃꯥꯒꯤ ꯈꯨꯠꯁꯥꯎ ꯑꯗꯨꯅ
ꯁꯦꯠꯆꯤꯜꯂꯤ ꯃꯁꯤꯗ ꯈꯣꯏꯅꯤꯡꯅ ꯑꯩꯁ ꯀꯔꯤꯅꯣ ꯍꯦ ꯅꯥꯏꯍꯦ ꯑꯗꯣ ꯅꯕꯥꯅꯤ ꯉꯔꯥꯡ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ngasi pungpo pobaga laisibo nanauna as nukhui hingkhol da thokpa but siriba pura berani khoiningdu wahai asi tabata wadi ngangda adumak nuklaga lei sangkana nang ngasi nuklido ngarang ibani siramnati nang kapni do matuda khoiningna e nabani di kari wodana ine kaptiba hat phawdi halawdaba natro masdan nanauna mu is butsi nang saniro ha khoiningdu khanghai khangjin oina kumli e nate kayu kadai ri buno ai bul kok thungna bu layon gane son ba hajiti ngahan su pa ba ti dana ne thabak thongnei shankar gana nau gana ha kari haiwa khoiningna mahangna haikribadu soire khangladuna wa semdoklaga hai o ngarang do mangda butki larik ama thingnei adu phaglaga ina paage tawbadane mayek to paba haitadana tawba adugi warini nanauna tawni ni nang ado nakhoi gi butubu kamai tawrino mi ti gam tam manade mi apaya pa pot ne hek thara dana phak phak se le wani sumna mi khwai gi but ka manade hat ke khalasu ki hal khanghal laga hat pa yai dana adu dinati pu sai na tharaga mi gi kok thugai gi khaline masida khoiningna era kari wano dei taw ai khoi gi yumsibu but leibadona nakhoi gi but kaina tawnu do maina madudan na nauna nakhoi hingkol da tholabadi nakhoi gi but oire asumna makhoi ware sanaduna wa nokli asumna tawna numit ase haukhri numit asidagi khoining masana masaki pung phajin jaduna maimubibu amukhanna kaukhidrei matai mathoibina pirakpa maimubi kaubada season nakiba lairik adusu mahakna mai thadokri asumna mahakna lairik ado mai tharubana hanadagi lairik aduda saidang pham oiduna leiramba but ado maning tamkhri adubu khoiningdi maimubi bu khoiningi wakhaldagi mami samkhri amukti ningsingi adubu thawai sa sakhidri inga thagi thasi numitni ahing ngai oiraklei taibang pumba himna tumna khibadagi kanasa mapalda mai thanadabana maram oi amuk ke hena akiba phangna maikai mari sungdai nipalmak sukna mamkhri khoiningsu nungaina tumli ahingi baro hek tabaga khoiningi ka adugi jinga mathak aduda karigumba nungjau amana kanna tarpagi makhol tabada mahak khangpre khangna mikap khangthop thoi mahakna mikap hek thokpaga magi kada thaliba blab adusu matomta fut launa mutkhri mahak umang ka khalai mihul chenga singumdar i masagi mihul ado masana taba phangjari matam aduda mihul chongliba mahaki thamoi ado mihul chongba hemandana pokhai khigadabagum khalli masidagi mahak longna hiplambadagi upsilli aduga mon aduda makhutna sejet paisil-laga khangi asumna tawbadagi kanna chonglamba mihul ado khara makhaidi hanthajaраklei asumna hantharakpagi sor sangna hondokpada mangairi mahaki kagi phaklang ado kanagumba amana kanna saptra amagalunena koroklami madugi sakfu ado mahak masa phawba jorokpagum ningki asumna lepal laitana hanjin phaklang aduda karoklabagi tungda akiba phanglaba nupi amagi khonjalta saptra amagalunena asumna hairi i asi hairaga akiba phanglaba minok amasu hauna noglai nupi aduna i soladuna magi phaklang mapal aduda nuklaga tung senbagi khojal adu tabada meaning masado kibana thak niklami taja sida mahak maimubibu ningsing laktuna maimubina mahakpu kanbigani khaladuna kina khonjal ado nikna maimubi haina korami asumna mahakna maimubi haina hek kobaga ngasai mahaki mul uraba magi kagi mai ado amuk lakhi mai adu lakpuda khoining hinglagadabagum phaujai mahakna onthorpada maimubi ado masa pumba i ngata tairaga i mar adutaki mamit khana jinglaga
ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯒ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯃꯤ ꯑꯗꯨꯒ ꯇꯨꯡ ꯍꯟꯗꯨꯅ ꯇꯞꯅ ꯁꯤꯠꯂꯒ ꯃꯥꯏꯃꯨꯕꯤ ꯃꯥꯏꯃꯨꯕꯤ ꯍꯥꯏꯅ ꯀꯧꯔꯒ ꯈꯣꯏꯅꯤꯡ ꯑꯗꯣ ꯑꯁꯨꯝ ꯆꯠꯄꯗ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯑꯣꯟꯊꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯍꯦꯛ ꯑꯣꯟꯊꯕꯒ ꯃꯥꯏꯃꯨꯕꯤ ꯑꯗꯣ ꯉꯪꯂꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯈꯣꯏꯅꯤꯡꯒꯤ ꯃꯈꯣꯡ ꯅꯥꯝꯃꯗ ꯇꯥꯞ ꯂꯥꯎꯅ ꯐꯥꯏꯔꯒ ꯃꯥꯒꯤ ꯀꯥꯒꯤ ꯃꯄꯥꯟꯂꯣꯝꯗ ꯆꯤꯡꯊꯣꯛꯈꯤ ꯃꯁꯤꯗ ꯈꯣꯏꯅꯤꯡ ꯑꯗꯣ ꯀꯞꯇꯨꯅ ꯃꯥꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯇꯨꯝꯂꯤꯕ ꯃꯃꯥ ꯃꯄꯥꯕꯨ ꯀꯧꯖꯩ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕꯗꯣ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯕꯤꯔꯝꯗꯦ ꯃꯥꯏꯃꯨꯕꯤꯅ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯔꯛꯄꯅ ꯈꯣꯏꯅꯤꯡ ꯑꯗꯣ ꯃꯥꯏꯃꯨꯕꯤꯅ ꯃꯥꯡꯒꯣꯜꯗꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟ ꯌꯧꯅꯕ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈꯤ ꯃꯗꯨꯗ ꯈꯣꯏꯅꯤꯡꯗꯣ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯎꯄ꯭ꯔꯥꯡ ꯎꯞꯁꯤꯟꯗꯨꯅ ꯇꯥꯗꯨꯅ ꯂꯩ ꯈꯣꯏꯅꯤꯡꯅ ꯆꯩꯅꯥ ꯈꯥꯡꯕ ꯑꯗꯨ ꯎꯔꯒ ꯃꯥꯏꯃꯨꯕꯤ ꯑꯗꯨꯁꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯂꯒ ꯈꯥꯛꯅ ꯅꯣꯛꯏ ꯃꯁꯤꯗꯒꯤ ꯈꯣꯏꯅꯤꯡ ꯃꯤꯀꯨꯞ ꯈꯔ ꯆꯩꯅꯥ ꯈꯥꯡꯂꯕꯒꯤ ꯇꯨꯡꯗ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕꯒꯤꯗꯃꯛ ꯑꯉꯝꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯨꯊꯣꯛꯇꯨꯅ ꯁꯟ ꯁꯥ ꯁꯥꯗꯨꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯆꯠꯂꯤ खरा चलबगी तुंगदा माइमुबी अदो ममांगदा अमुक लेप्तुना लैरमले मदु उबदा खोइनिंग सोयदना सिरे खल्लदुना मसी लेंबा अमता ngamdana मिसना अनिमक बिरांगना थुमतखरै अदुबु खंहौदी माइमुबी मागी मखुत नामदु जरा जरा सांगतुरक्तुना खोइनिंगी मखोरिदा मखुत अदुना खंपाई पाइसिंदुना खोइनिंगबु थांगतलगा अहांग मालंग अदुदा पाइखली अदुगा मयादगी यामलबा इ मयाममा खोइनिंगदा वसिंदुना खोइनिंगबु मखादा अमुक थादरखी खोइनिंग लैमाइदा थरो थरो ओंदुना चैना खांगली खोइनिंगी मतवदो येंगदुना माइमुबीदी खाकना नोक्तुना अकुइबा अदुदा कोइलै लैदुना पायरी मदुदा खोइनिंग चैना खांगबा ngamdringai कीबगी इथिलमा पिसिलपदुदा महाक अदुमा ज्ञान मांगख्रे मतमसी नोंगालमदाइगी येंखोंग अहानबा खोंलक्लै यें खोंलक्पगी मखोल ताबदा माइमुबी खोइनिंगी मथ्वाई लौबा नंगदना अदुमक मांगख्रे मसिदगी खोइनिंग नेहाक ज्ञान मांगलुरबगी तुंगदा ज्ञान अमुक लाखी महागना अकोइबा अदुदा कोयेंग जेंगी अदुबु कनासु लैबगी सामिन फंगद्रबा अदुदा मसादो खरदी यांगलमी मसिदगी महाग इमुंग चंगलगे हाइदुना हगटके तौबददी ngamlamdi उपाय लैता महाग इमुंग जौनबा उपलगा सिल्लगा चंगदुना मागी का फावदी उसिन नासिना यौबं हमखी नुमित असिदगी खोइनिंग हगट कांखटपा ngamlamdi नुमिदांग खुदिंगी युंगी मपालदा अकीबा फंगलबा खोंजेलगा लोइनना यामना साथिना तमनरखी अदुबु खोइनिंग ममांगदा थोखिबा अदुना महाग माइमुबीदी कौखिद्रै मरम असिना इमुंगददी तमनरमदी अहिंगदा थोखिबा थौदोक अदुसु महागना कनागुंबा अमतदा हाइदोकलमदी अहिंग खुदिंग तमनबासे मागी मनाकोंगदा खतमक ताबनी तोइना असुम तासिलक्लबा असिददी महाग तोंगानबा वखल अमा लाखी मरम असिना महाग थुना फदबा यादे खंदुना हौगटपा ngamnabagidamag साजेन मखल मखल सु तौरमी असुमना था खरगी मतुंगददी महाग हौगट कांखटपा ngamladuna निंगथिना लेंबा ओटपा मपुंग फाना चटपा ngamladuna महौसागी पुंसिदा हंजिलखी नोमदी महागना ममादा सुमना हाइरमी इमा आई सेल थुक्तुना सुम लेबसी यम नुवाइत्रे अदुना खुदोंग पोकपिदा मामतोनगी मनाक्ता लैदुना मामतोनगी तुंगिंदुना थबक सुबा यारुगे मतम खरदी मा मामतोनगी थबक सुरुगे खोइनिंगी मफम अदु ताबदा ममाना ए अदुदी यावना फबा थबकनी अदु नंगना थबक सुनिंगलिसिबु स्वाइदा लैरगा सुबदी यादब्रो करिगी लामना चलुनी मदुदा खोइनिंगना इमा मतम कुइना फमुंगदा सुम हिपसिलगा लैरकपसिदा इसासे अफक अफाई चुरे अदुना खरा कोइथोकनिंगे तौबनी मा मामतोनसु कौरिबनी मागी तुंगिलगा थबक चसे हाइदना आइना याददुना लेबनी असमना खोइनिंगना गिरी गिरी तकपदगी ममा मपाना यारादुना खोइनिंग मागी पोजोम योमदुना कुदोंग पोकपि तमना लाखी महागना मागी मामतोन होइदे यौबददी मामतोन अदो लैरमद्रै थबक सुबा लांफैदा लैख्रे हाइना मनी अदुना हाइरकली अदुबु नोंनिनी सिगी मनुंगदा लापा याय हाइदुना लेहल्लमी खोइनिंगबु मागी मनीना
ꯍꯦꯛ ꯄꯣꯛꯆꯕ ꯃꯥꯒꯤ ꯃꯆꯥꯒꯨꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯈꯣꯏꯅꯤꯡꯒꯤ ꯃꯅꯦ ꯏꯕꯦꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗꯤ ꯀ꯭ꯂꯥꯁ 6 ꯇꯝꯂꯤ, ꯑꯇꯣꯝꯕꯗꯨꯅ ꯀ꯭ꯂꯥꯁ 4 ꯇꯝꯕꯗ ꯉꯥꯏꯔꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯈꯣꯏꯅꯤꯡ ꯂꯥꯛꯇꯨꯅ ꯃꯈꯣꯏꯗ ꯂꯩꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤꯃꯤ꯫ ꯈꯣꯏꯅꯤꯡꯅ ꯑꯌꯨꯛ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯈꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯈꯣꯏꯅꯤꯡꯅ ꯂꯩꯔꯛꯄ ꯅꯨꯃꯤꯠ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯥꯒꯤ ꯃꯥꯝꯇꯣꯟ ꯑꯗꯨꯁꯨ ꯌꯧꯔꯛꯂꯦ꯫ ꯃꯥꯝꯇꯣꯟꯗ ꯈꯣꯏꯅꯤꯡꯅ ꯃꯥꯁꯨ ꯊꯕꯛ ꯁꯨꯕ ꯌꯥꯎꯖꯒꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯃꯥꯒꯤ ꯃꯥꯝꯇꯣꯟꯅ, "ꯍꯥꯏ, ꯅꯪꯕꯨ ꯍꯩꯅꯒꯗ꯭ꯔꯅꯦ ꯊꯕꯛꯁꯤꯕꯣ? ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯌꯥꯝꯅ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯤ ꯇꯥꯗꯕ ꯃꯐꯝ ꯑꯃꯗꯅꯤ ꯐꯦꯛꯇꯔꯤ ꯁꯥꯕꯒꯤ ꯊꯕꯛꯅꯤꯅꯦ꯫ ꯍꯧꯕꯗꯕꯨꯗꯤ ꯉꯥꯏꯔꯤ, ꯁꯤꯟꯃꯤꯕꯨꯗꯤ ꯐꯅ ꯌꯥꯝꯃꯤ, ꯑꯗꯨꯕꯨ ꯅꯪꯅ ꯇꯁꯦꯡꯅ ꯌꯥꯎꯅꯤꯡꯂꯗꯤ ꯑꯩ ꯃꯍꯥꯖꯣꯟꯗ ꯍꯥꯏꯅꯒꯦ, ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤꯗ"꯫ ꯃꯗꯨꯗ ꯈꯣꯏꯅꯤꯡꯅ "ꯑꯩ ꯁꯣꯏꯗꯅ ꯌꯥꯎꯔꯒꯦ" ꯍꯥꯏꯗꯨꯅ ꯊꯕꯛ ꯆꯠꯅꯕꯒꯤꯗꯃꯛ ꯅꯨꯃꯤꯠ ꯑꯗꯨ ꯉꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯃꯤꯟꯅꯔꯕꯒꯤ ꯇꯨꯡꯗ ꯃꯥꯒꯤ ꯃꯥꯝꯇꯣꯟꯒ ꯂꯣꯏꯅꯅ ꯊꯕꯛ ꯃꯐꯝ ꯑꯗꯨꯗ ꯇꯝꯅ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯨ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯍꯨꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯤꯡꯊꯤꯖꯩ꯫ ꯑꯁꯦꯡꯕ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯤꯕ ꯑꯗꯨꯅ ꯈꯣꯏꯅꯤꯡꯒꯤ ꯃꯁꯥꯗ ꯍꯥꯏꯐꯦꯠ ꯁꯣꯛꯂꯝꯕ ꯑꯗꯨꯗꯗꯤ ꯈꯣꯏꯅꯤꯡꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯥꯎꯕꯒꯨꯝ ꯈꯜꯂꯤ꯫ ꯃꯍꯥꯛꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯑꯁꯨꯛ ꯁꯦꯡꯂꯕ ꯄ꯭ꯔꯀ꯭ꯔꯤꯇꯤꯒꯤ ꯐꯖꯕꯅ ꯁꯨꯅ ꯂꯩꯇꯦꯡꯂꯕ ꯃꯐꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯣꯠꯍꯟꯅꯕ ꯑꯃꯨꯛꯁꯨ ꯊꯧꯔꯥꯡꯕꯤꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯥꯝꯇꯣꯟꯅ ꯊꯕꯛ ꯁꯨꯕ ꯍꯧꯅꯅꯕ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯈꯣꯏꯅꯤꯡꯒꯤ ꯋꯥꯈꯜꯗꯣ ꯑꯗꯨꯃꯛ ꯀꯥꯏꯈ꯭ꯔꯦ꯫ ꯈꯣꯏꯅꯤꯡꯗꯤ ꯃꯍꯧꯁꯥꯅ ꯄ꯭ꯔꯀ꯭ꯔꯤꯇꯤꯒꯤ ꯌꯦꯛꯁꯤꯟ ꯇꯩꯁꯤꯟꯕ ꯌꯥꯎꯗ꯭ꯔꯕ ꯏꯪꯅ ꯐꯖꯕ ꯁꯛꯇꯝ ꯑꯁꯦ ꯌꯦꯡꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯂꯣꯏꯔꯣꯏ ꯂꯣꯏꯔꯣꯏ ꯉꯝꯊꯈꯤꯕ ꯆꯤꯡꯋꯥꯏ ꯑꯗꯨꯗ ꯀꯥꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯄꯣꯊꯥꯐꯝ ꯊꯤꯗꯨꯅ ꯂꯩ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯀꯥꯔꯤꯕ ꯆꯤꯡꯃꯥꯏꯁꯤꯡ ꯑꯗꯨꯗ ꯀꯥꯗꯨꯅ ꯃꯣꯡꯁꯣꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯈꯔ ꯑꯁꯨꯝ ꯆꯪꯁꯤꯜꯂꯕꯒꯤ ꯇꯨꯡꯗ ꯃꯣꯡꯁꯣꯡ ꯃꯔꯛ ꯑꯗꯨꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤꯕ, ꯕꯥꯞꯅ ꯁꯥꯒꯠꯄꯗ ꯐꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯑꯉꯛꯄ ꯐꯪꯅ ꯐꯖꯔꯕ ꯃꯆꯨ ꯃꯆꯨ ꯀꯌꯥꯒꯤ ꯂꯩ ꯉꯥꯛꯇ ꯁꯥꯠꯄ ꯃꯐꯝ ꯑꯃ ꯃꯍꯥꯛꯅ ꯊꯦꯡꯅꯔꯤ꯫ ꯃꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯩꯁꯤꯡ ꯁꯥꯠꯄ ꯃꯐꯝ ꯑꯃ ꯂꯣꯏꯁꯤꯟꯈꯤꯗꯨꯅ ꯎꯖꯥꯎ ꯈꯔ ꯂꯟꯅ ꯍꯧꯕ ꯃꯐꯝ ꯑꯃꯃꯨꯛ ꯊꯦꯡꯅꯔꯤ꯫ ꯃꯐꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯍꯥꯟꯅ ꯎꯈꯤꯕ ꯑꯃꯒꯨꯝ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯃꯥꯅ ꯃꯪꯗ ꯎꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯤ꯫ ꯃꯁꯤ ꯈꯪꯂꯛꯄꯗ ꯃꯍꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯈꯣꯏꯅꯤꯡꯅ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯁꯨꯝ ꯆꯪꯁꯤꯟꯕꯗ ꯆꯤꯡꯃꯥꯏ ꯑꯗꯨ ꯌꯨꯡꯅ ꯉꯝꯊꯈꯤ, ꯂꯝꯕꯤ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯈꯥꯗ ꯌꯦꯡꯊꯔꯛꯄꯗ ꯑꯃꯟꯕ ꯇꯦꯛꯊ ꯀꯥꯏꯊꯔꯕ ꯌꯨꯝ ꯈꯔ ꯆꯒꯨꯡꯅꯅ ꯇꯥꯕ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯄꯥꯝꯂꯛꯄꯗꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯣꯡ ꯂꯝꯕꯤ ꯃꯆꯥ ꯑꯃ ꯂꯩꯅ ꯀꯨꯝꯊꯈꯤꯕꯗꯣ ꯎꯔꯤ꯫ ꯃꯍꯥꯛ ꯃꯗꯨꯒꯤ ꯈꯣꯡ ꯂꯝꯕꯤ ꯃꯆꯥ ꯑꯗꯨꯗ ꯎꯔꯤ ꯋꯥꯔꯤꯗ ꯌꯥꯜꯂꯒ ꯅꯞꯇꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯈꯤꯇꯪ ꯊꯤꯡꯅ ꯍꯦꯛ ꯀꯨꯝꯂꯨꯕꯗ ꯆꯤꯡꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯅꯤꯡꯈꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯑꯣꯟꯊꯒꯦ ꯍꯦꯛꯇ ꯇꯧꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯋꯥꯅ ꯀꯨꯝꯊꯔꯛꯄꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯌꯨꯝ ꯑꯀꯥꯏ ꯑꯇꯣꯏ ꯈꯔ ꯊꯦꯡꯅꯕꯗꯒꯤ ꯍꯦꯟꯅ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯊꯦꯡꯅꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯕꯒꯤ ꯇꯨꯡꯗ ꯃꯥꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯄꯗ ꯈꯣꯡ ꯂꯝꯕꯤ ꯃꯆꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯀꯥꯈꯠꯈꯤꯕꯗꯣ ꯎꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯕꯗꯒꯤ ꯇꯞꯅ ꯃꯃꯤ ꯁꯥꯝꯗꯨꯅ ꯃꯥꯡꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥ ꯑꯗꯣ ꯄꯥꯈꯠꯂꯛꯏ꯫ ꯇꯁꯦꯡꯅ ꯈꯣꯡ ꯂꯝꯕꯤ ꯑꯗꯨꯗ ꯀꯥꯕꯗꯤ ꯃꯍꯥꯛ ꯀꯤꯔꯕꯅꯤ, ꯑꯗꯨ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯇꯕꯅ ꯎꯄꯥꯏ ꯂꯩꯇ ꯀꯤꯅ ꯀꯥꯈꯠꯇꯨꯅ ꯃꯍꯥꯛꯅ ꯉꯁꯥꯏ ꯂꯥꯛꯈꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯒ ꯃꯍꯥꯛꯀꯤ ꯂꯩꯐꯝꯗ ꯌꯧꯔꯛꯂꯦ꯫ ꯃꯥꯒꯤ ꯂꯩꯐꯝ ꯌꯧꯔꯕꯗ ꯃꯌꯥꯝꯅ ꯃꯥꯕꯨ ꯀꯣꯏꯊꯤ ꯊꯤꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯥꯝꯇꯣꯟꯅ ꯃꯥ ꯂꯥꯛꯄ ꯎꯕꯗ ꯉꯁꯥꯏ ꯃꯈꯩ ꯀꯗꯥꯏꯗ ꯆꯠꯂꯨꯕꯒꯦ ꯍꯥꯏꯅ ꯍꯪꯕꯗ ꯌꯥꯝꯅ ꯃꯣꯡ ꯍꯥꯗꯅ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯂꯨꯕꯅꯤ ꯍꯥꯏꯔꯝꯂꯒ ꯊꯋꯥꯏ ꯁꯥꯗꯅ ꯃꯥꯒꯤ ꯊꯕꯛ ꯁꯨꯐꯝ ꯊꯣꯛꯄ ꯁꯨꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯅꯥꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ, ꯃꯈꯣꯏ ꯄꯨꯝꯕ ꯊꯕꯛ ꯋꯥꯅ ꯁꯨꯅꯔꯨꯕꯅꯤꯅ ꯏꯁꯤꯁꯤꯅ ꯇꯨꯝꯅꯔꯤ꯫ ꯑꯗꯨꯕꯨ ꯈꯣꯏꯅꯤꯡꯗꯤ ꯉꯁꯥꯏ ꯊꯦꯡꯅꯔꯨꯕ ꯑꯃꯗꯤ
ꯃꯥꯒꯤ ꯃꯃꯪꯗ ꯎꯈꯤꯕꯗꯣ ꯅꯤꯡꯁꯤꯡ ꯑꯗꯣ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯎꯏꯁꯤꯟꯕ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅꯁꯨ ꯈꯜꯂꯤ, ꯑꯩꯒꯤ ꯃꯪꯗ ꯎꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛ ꯉꯁꯤ ꯊꯦꯡꯅꯔꯕ? ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯃꯗꯤ ꯂꯩ꯫ ꯂꯩꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯀꯅꯥꯗ ꯍꯪꯂꯗꯤ ꯈꯪꯒꯅꯤ? ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯀꯔꯣꯝꯗꯒꯤ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯃꯥꯏꯃꯨꯕꯤ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯗꯨꯗ ꯈꯣꯏꯅꯤꯡꯅ ꯑꯃꯨꯛ ꯈꯜꯂꯛꯏ, ꯃꯥꯏꯃꯨꯕꯤꯗ ꯍꯪꯂꯕꯗꯤ ꯑꯩꯅ ꯈꯪꯅꯤꯡꯂꯤꯕꯁꯤ ꯈꯪꯕꯁꯨ ꯌꯥꯏꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅꯗꯤ ꯃꯍꯥꯛꯄꯨ ꯀꯧꯔꯨꯒꯅꯤ? ꯈꯪꯅꯤꯡꯕꯒꯤ ꯀꯧꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯔꯦꯝꯕꯗ ꯊꯋꯥꯏ ꯃꯥꯡꯂꯒ ꯇꯣꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯈꯪꯅꯤꯡꯂꯤꯕ ꯑꯁꯤꯗꯤ ꯈꯪꯗꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯗꯤ ꯑꯩ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯑꯩ ꯂꯥꯏ ꯁꯥꯟꯅꯕ ꯅꯤꯡꯊꯤꯅ ꯇꯝꯂꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯏꯃꯨꯕꯤ ꯂꯥꯛꯁꯤꯟꯕꯗꯁꯨ ꯇꯔꯥꯏꯅ ꯉꯝꯂꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯥꯏ ꯁꯥꯟꯅꯕꯁꯤ ꯀꯅꯥꯗ ꯇꯝꯁꯤꯒꯦ? ꯑꯣ, ꯂꯩꯔꯦ꯫ ꯈꯪꯉꯕꯒ ꯂꯩꯕ ꯑꯩꯒꯤ ꯏꯇꯥꯎ ꯖꯤꯇꯦꯟ ꯍꯣꯏꯗ ꯂꯩꯔꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯃꯥꯏꯕ ꯑꯗꯨꯗ ꯇꯝꯂꯒꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯈꯣꯏꯅꯤꯡ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯕꯗ ꯊꯕꯛ ꯁꯨꯕ ꯍꯧꯅꯗ꯭ꯔꯤꯉꯩ ꯈꯣꯏꯅꯤꯡꯅ ꯃꯥꯒꯤ ꯃꯥꯝꯇꯣꯟꯗ ꯍꯥꯏꯔꯤ, ꯃꯥꯝꯇꯣꯟ, ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯕꯁꯦ ꯑꯩ ꯈꯔ ꯍꯩꯅꯗ꯭ꯔꯦ꯫ ꯑꯩꯒꯤ ꯍꯤꯡꯁꯥꯞꯁꯤꯡꯗꯣ ꯁꯦꯡꯗꯣꯛꯄꯤꯔꯣ, ꯑꯩ ꯍꯟꯈ꯭ꯔꯒꯦ꯫ ꯈꯣꯏꯅꯤꯡꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯃꯥꯝꯇꯣꯟꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯈꯨꯝꯂꯛꯏ, ꯍꯣꯏ, ꯅꯪꯅ ꯍꯩꯅꯗ꯭ꯔꯗꯤ ꯀꯥꯏꯗꯦꯗ꯫ ꯑꯗꯣ ꯃꯍꯥꯖꯣꯟꯗꯨꯗꯤ ꯍꯧꯖꯤꯛ ꯃꯄꯥꯟ ꯂꯝꯗ ꯂꯩꯈꯤꯕꯅꯤꯅ ꯃꯥ ꯍꯜꯂꯛꯄꯒ ꯆꯠꯂꯣꯀꯣ꯫ ꯍꯤꯡꯁꯥꯞꯇꯨꯗꯤ ꯑꯩꯅ ꯁꯦꯡꯗꯣꯛꯄ ꯉꯝꯗꯕꯅꯤꯅꯀꯣ, ꯃꯥ ꯂꯥꯛꯄ ꯉꯥꯏꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯖꯣꯟ ꯑꯗꯨ ꯂꯥꯛꯇꯨꯅ ꯈꯣꯏꯅꯤꯡ ꯃꯥꯒꯤ ꯊꯥ ꯑꯃꯃꯨꯛꯈꯔ ꯍꯦꯟꯅ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯈꯨꯠꯁꯨꯃꯟ ꯑꯗꯣ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯟꯕꯒꯤ ꯃꯍꯨꯠ ꯈꯥꯡꯉꯕꯣꯛꯇ ꯂꯩꯕ ꯃꯥꯒꯤ ꯃꯔꯨꯞ ꯖꯤꯇꯦꯟ ꯍꯣꯏꯗ ꯑꯣꯏꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯈꯣꯏꯅꯤꯡꯗꯨ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯖꯤꯇꯦꯟꯒꯤ ꯃꯌꯨꯝ ꯌꯧꯔꯤ꯫ ꯃꯍꯥꯛꯅ ꯖꯤꯇꯦꯟꯒꯤ ꯃꯌꯨꯝ ꯌꯧꯕꯗ ꯖꯤꯇꯦꯟꯗꯣ ꯁꯨꯃꯥꯡꯗ ꯊꯨꯝꯃꯣꯛ ꯁꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯥꯒꯤ ꯃꯔꯨꯞ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎ ꯀꯧꯔꯛꯏ, ꯏꯇꯥꯎ, ꯄꯣꯌꯣꯝ ꯊꯥꯌꯣꯝꯗꯨꯒ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ? ꯎꯗꯕ ꯀꯨꯏꯔꯦꯗ꯫ ꯁꯤꯗ ꯐꯝꯃꯨꯁꯦ꯫ ꯃꯗꯨꯗ ꯈꯣꯏꯅꯤꯡꯅ, ꯏꯇꯥꯎ, ꯑꯩꯁꯨ ꯎꯗ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯏꯇꯥꯎ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯅꯤꯡ ꯖꯤꯇꯦꯟꯒꯤ ꯃꯅꯥꯛꯇ ꯊꯥꯔꯤꯕ ꯃꯣꯔꯥ ꯑꯗꯨꯗ ꯐꯝꯊꯔꯒ ꯍꯥꯏꯔꯛꯏ, ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯦ ꯏꯇꯥꯎ, ꯑꯇꯩꯒꯤ ꯅꯠꯇꯦꯅꯦ꯫ ꯅꯈꯣꯏ ꯃꯅꯥꯛꯇ ꯂꯩꯕ ꯃꯥꯏꯕꯗꯨꯒꯅꯦ ꯋꯥꯔꯤ ꯑꯃꯇ ꯇꯥꯟꯅꯒꯦꯗꯅ ꯂꯥꯛꯂꯤꯕꯅꯤ ꯏꯇꯥꯎ꯫ ꯃꯗꯨꯗ ꯖꯤꯇꯦꯟꯅ ꯏꯍꯩ ꯍꯩꯅꯗꯅ ꯈꯨꯝꯂꯛꯏ, ꯃꯗꯨꯒꯤ ꯃꯥꯏꯕꯗꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯖꯤꯇꯦꯟꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤꯕ ꯑꯗꯨꯗ ꯈꯣꯏꯅꯤꯡꯅ, ꯏꯇꯥꯎ, ꯑꯃꯥꯏꯕꯗꯨ ꯀꯩꯗꯧꯔꯒꯦ? ꯅꯠꯇꯦ, ꯁꯤꯈ꯭ꯔꯕ꯭ꯔꯣ? ꯀꯥꯏꯗꯅꯣꯗ ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ ꯉꯥꯛꯇ꯫ ꯁꯤꯗꯤ ꯃꯥꯁꯦ ꯕ꯭ꯔꯨꯠ ꯕ꯭ꯔꯦꯠ ꯁꯥꯟꯅꯩ ꯍꯥꯏꯗꯅꯅꯦ, ꯃꯥꯗꯤ ꯑꯩꯈꯣꯏ ꯈꯨꯜꯗꯒꯤ ꯃꯌꯥꯝꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯏꯅꯤꯡ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯋꯥꯉꯥꯡ ꯑꯃꯇ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯀꯝꯗꯧꯅꯤ? ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯑꯃꯥꯏꯕ ꯑꯃꯨꯛ ꯊꯤꯔꯨꯅꯤ? ꯑꯩꯅ ꯈꯪꯕ ꯑꯍꯩꯕ ꯑꯃꯥꯏꯕꯗꯤ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ꯫ ꯃꯗꯨꯗ ꯖꯤꯇꯦꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯅꯪꯅ ꯑꯗꯨꯒꯤ ꯑꯃꯥꯏꯕꯗꯨꯗ ꯇꯁꯦꯡꯅ ꯎꯅꯤꯡꯂꯒꯗꯤ ꯑꯩ ꯃꯥꯒꯤ ꯂꯩꯐꯝꯗꯣ ꯈꯪꯉꯤ, ꯊꯧꯕꯥꯜꯗꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯃꯥꯁꯦ ꯍꯤꯡꯈꯣꯜ ꯃꯆꯥ ꯑꯃ ꯂꯩꯔꯒ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯗꯤ ꯏꯇꯥꯎ, ꯅꯪ ꯑꯝꯇꯅꯦ ꯑꯩꯕꯨ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯌꯨ, ꯅꯪ ꯈꯪꯂꯗꯤ꯫ ꯍꯣꯏ, ꯑꯗꯣ ꯊꯤꯟꯕꯕꯨꯗꯤ ꯊꯤꯟꯕꯤꯒꯦꯗ꯫ ꯑꯗꯣ ꯑꯩꯅꯦ ꯅꯪ ꯊꯤꯜꯂꯝꯃꯒꯅꯦ ꯃꯥꯏꯕꯗꯣ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯑꯩ ꯍꯟꯖꯈꯤꯒꯦꯀꯣ꯫ ꯍꯣꯏꯅꯦ ꯏꯇꯥꯎ, ꯌꯥꯏꯌꯦꯕ, ꯊꯤꯟꯗꯃꯛ ꯊꯤꯜꯂꯝꯃꯨꯁꯦ꯫ ꯑꯗꯣ ꯏꯇꯥꯎ, ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯅꯤ, ꯑꯩꯈꯣꯏꯗ ꯉꯁꯤꯗꯤ ꯂꯩꯈ꯭ꯔꯁꯤ꯫ ꯅꯨꯡꯗꯥꯡ ꯌꯦꯟꯁꯥꯡ ꯑꯍꯥꯎꯕ ꯃꯊꯦꯜ ꯑꯃꯅꯦ ꯆꯥꯃꯤꯟꯅꯈ꯭ꯔꯁꯤ꯫ ꯏꯇꯥꯎ, ꯌꯥꯔꯒꯗꯤ ꯑꯩ ꯑꯃꯥꯏꯕꯗꯣ ꯉꯁꯤꯃꯛ ꯎꯅꯅꯤꯡꯉꯤ꯫ ꯌꯥꯔꯦꯁꯦ, ꯍꯌꯦꯡ ꯊꯤꯟꯒꯅꯤ, ꯋꯥ ꯂꯣꯏꯔꯦ꯫ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯏꯃꯨꯡꯗ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯗꯨꯅ ꯈꯣꯏꯅꯤꯡꯗꯣ ꯖꯤꯇꯦꯟꯅ ꯌꯦꯟ ꯊꯣꯡꯗꯨꯅ ꯍꯥꯎꯅ ꯄꯤꯖꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨ ꯈꯣꯏꯅꯤꯡ ꯃꯁꯥꯗꯨ ꯈꯣꯏꯔꯥꯡꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨꯗ ꯄꯨꯡ ꯍꯟꯖꯤꯟ ꯌꯦꯡꯗꯨꯅ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯕꯗ ꯋꯥꯖꯔꯝꯃꯤ꯫
Magi manaktana Jitendo, Nakok tuna Yamanungaina Tumli. Magi Nakokpugi Makol Tabata, Taning Traduna Penindi, Manako Mindu the Kangli. Queening Amuksu Magi Mobalato own Tauduna, Pung Kayata Krabano Haina Ying. Matamaduda, Pung Aniga Minute Nipu Setlam Lay. Matamasida Queeninga, Jitengi Masha Nomduna, Howdoklam. Itao, no ngadu was some give me Kuntangari. Say, how will I say no go? Adubu Jitendo, Korokona Poktuna, Adumak Nungana Tumli. Amuk Amuksu Tumna Tumna, Marol Mari Ifai Fine Kum E. Adubu Marolado, Roxin Pamdi, Kangdi. Jitina Tamalak Aduda, Queeningado, Sakunda Sangduna. Ising glass am a low raga, Jitin Gimamaida Kitcheli. Matamata Jitin, Kangbre Kangduna, Howell E. Aduga, Widi Tumning Nahai E. As Kidu Ragito. Hai, Hogolo, Nang Tumba Hogodana, Minitara, Masumang Crabani. How's it known other Minitara Tangarbani? Still a sell, Timna never. I Tirula me. Jitiendu, Hakam, Launa Salaga. As, ito, Pumbukaya Target. Maduda Quilina, mobile da Pung Yanghali, Aduga Hel E. Say, Yingo, Pungahungam and King Toy Butale. King Law Minango. Jitiendo, Queening Waya Sida, Sounding Luramali, Corn Karakalap Hel E. Kong Fox in the Kaukladinang, Amai saw Wiki Sumama Tundanang, Taniko Soy. Why is it out with the Queening, my movie and Mabu? Pai ra lang bada Mongol de sumang matun da taba do khangning sing latuna matin kut launa yosilli aduga makha na pai ba ising glass adu dagi jitenda khijin bal loraga lemho bo ising singa do punna thaksil jiten do khara tapna mu hai I ibo nangama hojik ibalina mai ba saw hoida sat pai ba se pharak ni nung phajana ngan ba natabani Amai ba saw ki butsindugi masinja thaba woni tholani ngaiko atai lairi kaibo nangna adu phatkhidraba amai ba saw dubu uningli ba sibo maduda khoiningna ikhan khanthadana khulai butse pharabagi tungda kamaina laksingani haibado khangingba adugi tanage toba ha kari haiba nangdi kaidi bot khoiningna amuk semdoklaga khulai ha kaisuna te hey ai na ID sini handak marakse ai gi mangdane but khara yam toinu ui adu phan biyo na haise ge tobune wadu tabada jitena hoi tanaw haybudi haybunida yamna phattaba thabak tawrambadagi tanthokibagi wani ito phattaba thabak tawi haisibu kari thabuk kamai tawjan khoiningi wahang aduda jitena thukiba wari punamak lirei matamdu amaiba sawbana sublagi sahi manga mukta ngai ngai matamni nongmagi numitni sawbagi mama leimatu sumangda sing khaiduna leiri aduga sawbana mamana khaiba loiduna thamokta haptuna thamliba sing adubu makhuna cheng marak aduta thingjin duna sanari tanja asida sawbagi mapa manglimbadu mapuk pasinduna makhwang nontharaga sinsil latuna mangol dari aduta kakhatpa phawba ngamdana suri makha aduta tuthaduna hai noibu tabran hei ising khata puro nei pukchi chakpa nai kinoma tawre haiwani maduda leimatu imungda sensinduna ising lokthok luraga mapuroi bada pithaklami adubu manglembati mabuk chakpa ado henjil latuna masa ado tharo wonduna khanglami Masidagi Laimatu, Jumlun Ahum Mori Landuna, Laimato, Masi Tamugi Hinkolda Sinduna, Kanada Su Hoi Mai Hiramta, Langtray Maton Tarekak, Pat Tatuna Porakaga, Mapuro Bada Pizarami, Manglemba, Manam Nam Tia Basun Namtina, Langtray Maton Tek Ado, Prok Shai Gaiduna, Sasili, Asuna Langtray Sarupataki, Mabuk Chaklamba Ado, Kanghan Hantaki. Numit asidagi hauraduna manglemba mabuk yekpa sakpa lengba thinba toina hauраklami ayamba matamda laikat naduna talairami mapuroibagi anaba si amaibi tanaduna yengthokke khallabasu makhutta sel laitabana maram oi laimato kaplaga khangjei mapuroibati khajik tagi kum laina onthaduna masado khangson sonthakiduna
ꯐꯃꯨꯡꯗꯒꯤ ꯍꯦꯟꯈꯤꯗ꯭ꯔꯤ ꯃꯄꯨꯔꯣꯏꯕꯅ ꯁꯨꯕ ꯅꯣꯝꯕ ꯀꯔꯤꯃꯠꯇ ꯉꯝꯗ ꯐꯃꯨꯡꯗ ꯌꯥꯇꯥꯔꯒ ꯂꯩꯈꯤꯕꯅ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯄ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯤ ꯆꯦꯡ ꯆꯥꯛ ꯍꯪꯕꯗ ꯈꯨꯟ ꯑꯗꯨꯃ ꯁꯤꯟ ꯊꯨꯡꯂꯤ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯍꯪꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯕꯤꯔꯝꯂꯕꯁꯨ ꯑꯁꯨꯝ ꯇꯣꯏꯁꯤꯜꯂꯛꯂꯕꯗꯗꯤ ꯃꯍꯥꯛ ꯂꯥꯛꯄ ꯎꯕꯗ ꯌꯨꯝꯒꯤ ꯊꯣꯡ ꯂꯣꯟꯅꯔꯤ ꯃꯄꯥꯝꯗ ꯆꯠꯇꯨꯅ ꯅꯤꯔꯨꯕꯁꯨ ꯂꯩꯔꯝꯂꯤꯕ ꯃꯧꯁꯤꯡ ꯑꯗꯨꯅ ꯇꯥꯡꯖ ꯂꯤꯟ ꯈꯧꯔꯣꯒꯨꯝ ꯈꯨ ꯈꯨ ꯀꯥꯝꯕ ꯍꯧꯔꯛꯂꯤ ꯀꯥꯏꯅꯊꯪꯗ ꯃꯄꯥꯝ ꯂꯝꯗꯝꯒꯤ ꯊꯣꯡꯁꯨ ꯂꯣꯟꯁꯤꯟꯕꯤꯈ꯭ꯔꯦ ꯂꯩꯃ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯍꯥꯔ ꯄꯥꯝꯕꯤ ꯑꯗꯣ ꯈꯔ ꯇꯥꯟꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯗꯣ ꯐꯨꯠꯂꯒ ꯃꯄꯨꯔꯣꯏꯕꯒ ꯃꯆꯥꯒꯗ ꯄꯤꯖꯔꯝꯃꯤ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕꯒꯤ ꯈꯨꯌꯥꯗ ꯐꯝꯊꯗꯨꯅ ꯍꯥꯏꯔꯤ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩ ꯊꯪꯅꯕ ꯈꯨꯜꯗ ꯆꯠꯇꯨꯅ ꯃꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯁꯨꯗꯨꯅꯅꯦ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯔꯒꯦ ꯃꯤꯒꯤ ꯑꯇꯣꯟꯕ ꯆꯦꯡ ꯁꯤꯟꯗꯣꯛꯇꯕꯅ ꯀꯅꯥꯅꯁꯨ ꯆꯦꯡ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯄꯤꯅꯤꯡꯗ꯭ꯔꯦ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯈꯨꯕꯥꯛ ꯃꯩꯗ ꯍꯤꯡꯅꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯅ ꯑꯩꯒꯤ ꯊꯕꯛ ꯄꯤꯕ ꯉꯝꯗꯦ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯑꯇꯣꯞꯄ ꯈꯨꯜꯗ ꯆꯠꯇꯨꯅ ꯏꯅꯥ ꯈꯨꯟꯕ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯊꯕꯛ ꯁꯨꯔꯨꯒꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯪꯂꯦꯝꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯅꯪꯕꯨ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯆꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯣ ꯀꯌꯥꯗ ꯇꯣꯟꯈ꯭ꯔꯕꯅꯣ ꯑꯩꯍꯥꯛꯁꯦ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯕꯒꯤꯅꯣ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥꯁꯤ ꯐꯪꯍꯟꯕꯤꯔꯤꯕꯁꯤꯕꯣ ꯍꯦ ꯏꯁꯣꯔ ꯂꯩꯃꯁꯨ ꯋꯥꯗꯤ ꯉꯥꯡꯗ ꯃꯄꯨꯔꯣꯏꯕꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯣ ꯇꯩꯊꯣꯛꯂꯒ ꯀꯞꯂꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯤꯛꯂꯤꯕ ꯃꯁꯥ ꯆꯥꯎꯕꯅ ꯊꯣꯡꯖꯤꯟ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯌꯦꯡꯂꯤ ꯅꯣꯡ ꯉꯥꯜꯂꯕꯗ ꯂꯩꯃꯗꯣ ꯃꯆꯥꯗ ꯃꯄꯥꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯀꯅꯨ ꯃꯥ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯆꯠꯊꯣꯛꯀꯅꯨ ꯍꯥꯏꯅ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯃꯤ ꯏꯃꯥꯒꯤ ꯆꯥꯎꯕ ꯏꯃꯥ ꯀꯩꯊꯦꯜ ꯆꯠꯂꯨꯒꯦ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯨꯈꯤꯒꯦ ꯅꯪꯅꯦ ꯕꯥꯕꯥꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨꯀꯣ ꯏꯃꯥ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯆꯠꯊꯣꯛꯑꯝꯒꯅꯨ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯎꯕꯅ ꯏꯃꯥ ꯑꯩ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯨ ꯀꯔꯤꯃꯠꯇ ꯆꯥꯗꯦ ꯑꯗꯣ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ ꯑꯆꯥꯄꯣꯠꯇꯣ ꯃꯌꯥꯝ ꯂꯩꯔꯨꯀꯣ ꯏꯃꯥ ꯂꯩꯔꯛꯇꯣꯏꯅꯤ ꯏꯆꯥꯒꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯩꯔꯛꯈꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯗꯨꯅ ꯊꯝꯂꯝꯂꯒ ꯂꯩꯃ ꯊꯕꯛꯀꯤꯗꯃꯛ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯣ ꯂꯥꯟꯊꯣꯛꯇꯨꯅ ꯊꯪꯅꯕ ꯈꯨꯜ ꯌꯧꯔꯛꯂꯤ ꯈꯔ ꯑꯁꯨꯝ ꯆꯠꯂꯒ ꯈꯔ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯕ ꯐꯖꯕ ꯌꯨꯝ ꯑꯃ ꯊꯦꯡꯅꯔꯤ ꯌꯨꯝ ꯑꯗꯣ ꯇꯝꯅ ꯃꯍꯥꯛ ꯆꯪꯁꯤꯜꯂꯤ ꯃꯥꯡꯒꯣꯜꯗ ꯃꯁꯥ ꯈꯔ ꯆꯥꯎꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯗꯣ ꯁꯅꯥ ꯂꯨꯄꯥ ꯃꯔꯥꯡ ꯀꯥꯏꯅ ꯁꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯦꯠꯂꯤꯕ ꯐꯤꯖꯦꯠ ꯑꯗꯨꯅ ꯁꯥꯃꯨ ꯂꯣꯏꯕꯤꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯂꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯨꯃꯤꯟꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯗꯣ ꯅꯨꯄꯤ ꯑꯗꯨꯅ ꯎꯊꯣꯛꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯏꯕꯦꯝꯃ ꯀꯅꯥ ꯍꯪꯕꯅꯣ ꯅꯪꯕꯣ ꯂꯩꯃꯅ ꯇꯞꯂꯞꯅ ꯏꯅꯦ ꯑꯩ ꯊꯕꯛ ꯊꯤꯖꯔꯛꯄꯅꯤ ꯏꯅꯦꯒꯤ ꯁꯨꯒꯗꯕ ꯊꯕꯛ ꯂꯩꯔꯕꯗꯤ ꯑꯩ ꯁꯨꯖꯒꯦ ꯍꯣꯔꯦꯟ ꯏꯄꯨꯔꯣꯏꯕ ꯑꯃꯗꯤ ꯏꯆꯥꯅ ꯆꯥꯕ ꯀꯣꯟꯅꯅꯕ ꯆꯦꯡ ꯈꯔꯗꯪꯗꯤ ꯄꯤꯕꯤꯌꯣ ꯏꯕꯦꯝꯃ ꯅꯪ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯑꯩꯒꯤ ꯅꯥꯛꯇ ꯐꯝꯗꯨ ꯂꯥꯎꯁꯦ ꯋꯥꯔꯤ ꯁꯥꯁꯤꯅꯦ ꯂꯩꯃ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛꯇꯤ ꯅꯁꯛ ꯅꯇꯨꯅ ꯃꯔꯣꯟ ꯑꯃ ꯐꯖꯔꯤꯕ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯅꯧꯅ ꯃꯤꯒꯤ ꯌꯨꯝꯗ ꯊꯕꯛ ꯊꯤꯕ ꯆꯠꯂꯤꯕꯁꯤꯕꯣ ꯃꯗꯨꯗ ꯂꯩꯃꯅ ꯀꯔꯤꯁꯨ ꯂꯩꯊꯣꯛ ꯂꯩꯀꯣꯏ ꯂꯩꯇꯅ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯄꯨꯝꯅꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯁꯤꯠ ꯅꯥꯟꯅ ꯂꯤꯔꯝꯃꯤ ꯃꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯏꯇꯣꯝꯇ ꯂꯩꯕꯅꯤ ꯑꯍꯜ ꯑꯣꯏꯖꯩ ꯍꯥꯏꯕꯇꯅꯤ ꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯗ꯭ꯔꯤ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯄꯨꯝꯕ ꯏꯇꯣꯝꯇꯅ ꯇꯧꯖꯔꯤ ꯑꯗꯣ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯒꯅꯦ ꯑꯩꯒꯤ ꯏꯇꯦꯡ ꯈꯔ ꯍꯦꯛ ꯄꯥꯡ ꯃꯤ ꯑꯇꯣꯞꯄꯗꯒ ꯑꯃꯨꯛ ꯆꯠꯂꯨꯔꯅꯨꯀꯣ ꯃꯗꯨꯗ ꯂꯩꯃꯁꯨ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯂꯩꯃ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯦꯜꯂꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯄꯗ ꯃꯥꯅ ꯃꯌꯨꯝ ꯍꯟꯈꯤꯕꯗ ꯄꯨꯅꯅꯕ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯦꯡ ꯆꯥꯛ ꯌꯦꯟꯁꯥꯡ ꯅꯥꯄꯤꯁꯨ ꯄꯤꯕꯤꯔꯝꯃꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯔꯛꯄ ꯄꯣꯠꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯩꯃ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯋꯥꯏꯆꯤꯠ ꯋꯥꯏꯔꯝ ꯇꯧꯔꯕꯒꯤ ꯇꯨꯡꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ
ꯃꯌꯥꯗ ꯀꯔꯤꯒꯨꯝꯕ ꯃꯄꯪ ꯑꯃꯠꯇ ꯇꯥꯔꯛꯇ꯭ꯔꯤꯕ ꯑꯗꯣ ꯄꯤꯖꯅꯕꯒꯤꯗꯃꯛ ꯂꯩꯔꯪ ꯃꯩ ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯔꯝꯃꯤ꯫ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯕꯗꯨ ꯎꯕꯗ ꯆꯥꯎꯕ ꯑꯗꯣ ꯍꯔꯥꯎꯖꯔꯤ꯫ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯆꯥꯛ ꯂꯣꯏꯔꯕꯗ ꯃꯆꯥꯒꯤ ꯆꯥꯛ ꯁꯔꯨꯛꯀ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯁꯔꯨꯛꯀ ꯊꯤꯔꯗꯨꯅ ꯃꯆꯥꯗ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯍꯥꯏꯔꯝꯂꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯦꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕꯗ ꯆꯥꯛ ꯑꯗꯣ ꯏꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯪꯂꯦꯝꯕ ꯆꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯃꯤꯠ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗ ꯂꯩꯃꯅ ꯃꯄꯨꯔꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯅꯝꯗꯅ ꯆꯥꯛꯇꯣ ꯈꯔ ꯄꯤꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯂꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯕꯨ ꯊꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯆꯥꯎꯕꯁꯨ ꯆꯍꯤ 12 ꯃꯄꯨꯡ ꯐꯥꯔꯤ꯫ ꯅꯣꯡꯃꯗꯤ ꯆꯥꯎꯕꯅ ꯃꯃꯥꯗ ꯍꯥꯏꯔꯤ, "ꯏꯃꯥ, ꯉꯁꯤꯗꯤ ꯑꯩ ꯅꯍꯥꯛ ꯆꯠꯈꯤꯅꯨꯀꯣ꯫ ꯑꯩ ꯏꯇꯣꯝꯇ ꯂꯩꯕꯁꯦ ꯌꯥꯝ ꯀꯤꯌꯦꯕ." ꯃꯗꯨꯗ ꯂꯩꯃꯅ, "ꯍꯩ, ꯀꯩꯒꯤꯅꯣꯅꯦ ꯏꯕꯨꯡꯉꯣ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯅꯍꯥꯛꯀꯤ ꯋꯥꯈꯜꯅꯅꯤꯀꯣ, ꯄꯥꯕꯒꯤ ꯃꯅꯥꯛꯇꯅꯦ ꯑꯗꯨꯝ ꯂꯩꯌꯨ." ꯃꯃꯥꯒꯤ ꯋꯥꯐꯝꯗꯨꯗ ꯆꯥꯎꯕꯅ, "ꯏꯃꯥ, ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯕꯗꯨꯅꯤ ꯑꯩꯅ ꯀꯤꯔꯤꯁꯦ." ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃꯅ ꯅꯣꯛꯂꯗꯨꯅ, "ꯄꯥꯕꯅ ꯅꯪꯕꯨ ꯉꯥꯡꯕ꯭ꯔꯅꯦ? ꯅꯪꯅ ꯂꯝ ꯍꯦꯜꯂꯨꯕꯒꯤ ꯉꯥꯡꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯪꯉꯣꯟꯗ ꯉꯥꯡꯕꯗꯣ ꯉꯥꯡꯗꯅꯕ ꯏꯃꯥ ꯍꯥꯏꯔꯝꯒꯦ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯒ ꯃꯄꯨꯔꯣꯏꯕꯅ ꯑꯉꯥꯡꯒ ꯅꯤꯡꯊꯤꯖꯅ ꯂꯩꯃꯤꯟꯅꯅꯕ ꯍꯥꯏꯔꯝꯂꯒ ꯂꯩꯃ ꯊꯣꯛꯈ꯭ꯔꯤ꯫ ꯆꯥꯎꯕ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯃꯥ ꯆꯠꯈ꯭ꯔꯕ ꯐꯥꯎꯕ ꯆꯥꯎꯕ ꯀꯤꯗꯨꯅ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯄꯥꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯄꯥꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯄꯥꯗ ꯌꯦꯡꯂꯨꯕꯗꯗꯤ ꯃꯥꯒꯤ ꯃꯄꯥꯒꯤ ꯃꯃꯥꯏ ꯑꯗꯣ ꯃꯨꯁꯤꯛ ꯃꯨꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯆꯥꯎꯕ ꯀꯤꯃꯟꯈꯤꯕꯅ ꯂꯥꯎꯕ ꯐꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯇꯨꯡ ꯍꯟꯅ ꯍꯟꯗꯨꯅ ꯇꯞꯅ ꯊꯣꯔꯛꯂꯒ ꯁꯪꯒꯣꯏꯗ ꯇꯥꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯂꯩꯃ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯩꯃꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯃꯆꯥꯅ ꯌꯥꯝꯅ ꯀꯤꯕꯒꯤ ꯃꯑꯣꯡꯗ ꯇꯥꯁꯤꯟꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯏꯊꯛ ꯊꯛꯀꯠꯇꯨꯅ ꯂꯩꯔꯝꯕ ꯃꯇꯧ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯕ ꯄꯥꯈꯠꯅ ꯀꯞꯂꯗꯨꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯄꯥꯕꯒꯤ ꯃꯃꯥꯏꯗꯣ ꯃꯨꯁꯤꯛ ꯃꯨꯔꯒ ꯂꯩꯔꯝꯂꯤꯕ." ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯩꯃ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤ ꯍꯥꯏꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯅꯝꯗꯨꯅ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯃꯪꯂꯦꯝꯕꯗꯨ ꯂꯩꯃꯅ ꯌꯦꯡꯕꯗꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯃꯗꯨꯗ ꯂꯩꯃꯅ ꯆꯪꯁꯤꯟꯗꯨꯅ ꯁꯨꯞꯂꯤꯕ ꯐꯩꯖꯨꯞ ꯑꯗꯣ ꯍꯥꯏꯗꯣꯛꯀꯦ ꯍꯥꯏꯅ ꯇꯧꯔꯨꯕꯗ ꯃꯪꯂꯦꯝꯕꯒꯤ ꯃꯁꯥ ꯑꯗꯣ ꯏꯁꯤꯡꯒꯨꯝꯅ ꯏꯪꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨꯗ ꯂꯩꯃꯅ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯁꯥ ꯑꯗꯣ ꯅꯣꯝꯗꯨꯅ ꯀꯧꯖꯩ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯣ ꯀꯧꯔꯗꯨꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯃꯥꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯌꯨꯝꯊꯪꯅꯕ ꯃꯤꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯔꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯃꯪꯂꯦꯝꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯃꯪꯂꯦꯝꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯔꯥꯠ ꯂꯣꯏꯔꯕꯗ ꯃꯆꯥꯅꯨꯄꯥ ꯄꯨꯗꯨꯅ ꯂꯩꯃ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯃ ꯑꯃꯗꯤ ꯆꯥꯎꯕꯕꯨ ꯃꯥꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯂꯩꯃꯅꯁꯨ ꯌꯥꯔꯦ꯫ ꯅꯨꯄꯤ ꯑꯁꯤꯅ ꯂꯩꯃꯕꯨ ꯃꯆꯥ ꯅꯤꯡꯉꯣꯜꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯆꯍꯤ 3 ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯆꯥꯎꯕꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ꯫ ꯃꯁꯤꯗ ꯑꯃꯥꯏꯕꯤ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯑꯁꯤꯅ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄꯗ ꯃꯪꯂꯦꯝꯕꯒꯤ ꯍꯤꯡꯈꯣꯜ ꯑꯗꯣ ꯂꯌꯥꯝ ꯁꯥꯟꯅꯐꯝꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯦ꯫ ꯃꯪꯂꯦꯝꯕꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕ ꯑꯗꯨꯁꯨ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄ ꯌꯥꯎꯕꯗꯒꯤ ꯈꯥꯏꯗꯣꯛꯍꯧꯗꯕꯗꯒꯤꯅꯤ ꯍꯥꯏꯕꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯆꯥꯎꯕꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯈꯤ꯫ ꯂꯥꯏꯕꯨ ꯁꯥꯟꯅꯗꯨꯅ ꯂꯥꯛꯅꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯀꯧꯔꯤꯕ ꯃꯥꯏꯕꯤ ꯑꯗꯨꯅ ꯆꯥꯎꯕꯒꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯈꯔ ꯊꯥꯕꯤꯔꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯑꯔꯪ ꯑꯔꯥꯛ ꯑꯀꯤ ꯑꯃꯧꯒꯤ ꯄꯨꯟꯁꯤꯗ ꯇꯥꯎꯈꯤꯕꯅ ꯂꯩꯃ ꯃꯄꯨꯔꯣꯏꯕꯒꯤ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯊꯃꯣꯏꯗꯒꯤ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ꯫ ꯅꯨꯄꯥ ꯃꯈꯜ ꯃꯈꯜ ꯂꯣꯏꯅꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯄ ꯍꯧꯔꯛꯂꯦ꯫
ꯃꯀꯦ ꯁꯦꯝꯗꯨꯅ ꯅꯣꯡꯐꯨꯡ ꯉꯥꯟꯕꯗꯒꯤ ꯆꯠꯈꯤꯕꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯍꯜꯂꯛꯄ ꯑꯁꯤꯅ ꯃꯥꯒꯤ ꯁꯣꯏꯐꯗ꯭ꯔꯕ ꯀꯥꯏꯐꯗ꯭ꯔꯕ ꯂꯤꯆꯠ ꯑꯣꯏꯔꯔꯤ꯫ ꯅꯣꯡꯃꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯕ ꯀꯥꯟꯗ ꯊꯦꯡꯅ ꯍꯜꯂꯛꯏ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯈꯔ ꯉꯥꯡꯂꯨꯕꯒꯤꯗꯃꯛ ꯂꯩꯃꯗꯣ ꯃꯆꯤꯟ ꯍꯪꯒꯠꯅ ꯈꯨꯝꯂꯛꯄꯗꯒꯤ ꯃꯕꯥꯅꯤ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯁꯥꯎꯔꯗꯨꯅ ꯌꯨꯝ ꯑꯗꯣ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯁꯥꯎꯕꯒꯤ ꯊꯣꯛꯈꯤꯕ ꯃꯥꯟꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯆꯥꯎꯕꯒꯗꯤ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯌꯥꯏ ꯏꯇꯨ ꯃꯇꯨꯡ ꯅꯣꯡꯉꯥꯟꯗꯧꯔꯕ ꯐꯥꯎꯕ ꯂꯩꯃ ꯑꯗꯣ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯆꯥꯎꯕꯒ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯕꯥꯅꯤ ꯆꯪꯗꯨꯅ ꯈꯨꯠꯇ ꯃꯩꯅꯝ ꯑꯃ ꯄꯥꯏꯔꯒ ꯐꯅ ꯁꯥꯡꯅ ꯂꯩꯃꯕꯨ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯣꯝ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯍꯧꯗꯕꯅ ꯑꯗꯨꯃꯛ ꯊꯤꯕ ꯐꯪꯗꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯃ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯌꯣꯜ ꯑꯃꯗꯒꯤ ꯊꯥ ꯑꯁꯨꯝꯅ ꯍꯧꯖꯤꯟꯈ꯭ꯔꯕ ꯐꯥꯎꯕ ꯂꯩꯃꯒꯤ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯆꯥꯎꯕ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯀꯩꯊꯦꯜ ꯃꯇꯥꯏ ꯋꯥꯏꯔꯞꯅ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯌꯥꯝꯅ ꯁꯥꯊꯤꯅ ꯈꯠꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯈꯠꯅꯔꯝꯕꯗꯒꯤ ꯈꯨꯠ ꯌꯥꯎꯅꯔꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯁꯥꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯑꯎꯕ ꯑꯆꯠ ꯑꯋꯣꯡꯁꯤꯡꯅ ꯈꯠꯅꯔꯤꯕ ꯑꯗꯨꯕꯨ ꯈꯥꯝꯕꯒꯤ ꯃꯍꯨꯠ ꯑꯣꯛꯇꯕ ꯑꯅꯤꯁꯤꯗꯤ ꯇꯨꯀꯠꯆꯩ ꯍꯥꯏꯗꯨꯅ ꯃꯇꯤꯟ ꯁꯤꯠꯆꯤꯟꯅꯔꯝꯂꯒ ꯆꯠꯅꯈꯤ꯫ ꯂꯥꯞꯇꯛꯅ ꯀꯨꯝꯍꯩ ꯑꯗꯨ ꯌꯦꯡꯂꯝꯕꯗꯒꯤ ꯆꯥꯎꯕꯅ ꯈꯔ ꯅꯛꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯥꯒꯤ ꯃꯃꯥ ꯂꯩꯃ ꯑꯣꯏꯔꯝꯂꯦ꯫ ꯃꯃꯥꯅꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯆꯥꯎꯕ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ꯫ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ꯫ ꯃꯃꯥꯏ ꯑꯗꯣ ꯂꯩꯊꯣꯛꯇꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯁꯤꯟꯊ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯃꯌꯨꯝꯗ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯍꯥꯛꯅ ꯀꯩꯊꯦꯜꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯌꯦꯛ ꯁꯦꯡꯅ ꯃꯕꯣꯛꯇ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯕꯣꯛꯇꯣ ꯈꯪꯁꯥꯎ ꯁꯥꯎꯅ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯣꯛꯇꯕꯤ, ꯑꯩꯅ ꯅꯪꯕꯨ ꯏꯆꯥꯗ ꯏꯆꯥꯒꯨꯝ ꯈꯟꯗꯨꯅ ꯂꯨꯅ ꯌꯣꯛꯂꯨꯕꯒꯤ ꯃꯍꯩꯔꯅꯍꯦ ꯑꯩꯕꯨ ꯉꯁꯤ ꯅꯪꯅ ꯏꯀꯥꯏꯕ ꯐꯤꯔꯨꯛ ꯈꯨꯝꯍꯜꯂꯤꯕꯁꯤꯕꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯋꯥ ꯀꯌꯥ ꯍꯥꯏꯔꯝꯕꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯣ ꯁꯣꯔ ꯐꯨꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯃꯗꯨꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯆꯥꯎꯕꯅ ꯃꯕꯣꯛꯄꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯖꯩ꯫ ꯑꯗꯨꯕꯨ ꯇꯥꯃꯜꯂꯛꯇꯕꯗꯒꯤ ꯏꯁꯤꯡ ꯂꯧꯔꯨꯔꯒ ꯂꯋꯥꯏꯗ ꯏꯁꯤꯡ ꯊꯣꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯕꯣꯛ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯦ꯫ ꯃꯤꯀꯨꯞꯇꯨ ꯃꯛꯇꯗ ꯃꯕꯣꯛꯅ ꯃꯁꯨ ꯆꯥꯎꯕꯗꯣ ꯍꯨꯟꯗꯣꯛꯂꯝꯂꯒ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤ꯫ ꯃꯃꯥꯅꯁꯨ ꯃꯕꯣꯛꯅꯁꯨ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗ ꯆꯥꯎꯕ ꯃꯇꯣꯝꯇ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯉꯁꯤ ꯑꯩꯅ ꯅꯥꯏꯇꯣꯝ ꯂꯩꯔꯤꯕꯁꯤ ꯕꯥꯕꯥ, ꯅꯍꯥꯛ ꯂꯩꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯅꯥꯏꯇꯣꯝ ꯇꯥꯔꯤꯕ ꯇꯟꯖꯥ ꯁꯥꯔꯥ ꯑꯣꯏꯔꯤꯕꯁꯦ ꯑꯣꯏꯔꯝꯂꯣꯏꯀꯣ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯂꯥꯏ ꯅꯈꯣꯏꯅ ꯊꯣꯛꯍꯜꯂꯤꯕꯅꯤ꯫ ꯂꯥꯏ ꯅꯈꯣꯏꯕꯨ ꯑꯩꯒꯤ ꯃꯤꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯃꯟ ꯈꯨꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯕꯨꯛꯅꯤꯡꯗ ꯃꯥꯏꯕ ꯇꯝꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯆꯥꯎꯕ ꯃꯇꯧ ꯑꯁꯨꯝꯅ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯑꯃꯗ ꯕꯣꯔ ꯅꯤꯖꯗꯨꯅ ꯑꯃꯥꯏꯕ ꯇꯝꯕ ꯍꯧꯈꯤ꯫ ꯃꯍꯥꯛꯅ ꯂꯥꯏ ꯇꯤꯟ ꯐꯥꯔꯒ ꯁꯥꯟꯅꯕꯒꯤ ꯃꯇꯥꯡꯗꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯆꯥꯎꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯐꯥꯅ ꯃꯍꯩ ꯍꯩꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯊꯥꯁꯤ ꯅꯨꯃꯤꯠ ꯑꯃꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯅꯤ꯫ ꯃꯤ ꯇꯥꯟꯅꯗꯕ ꯂꯝꯍꯥꯡ ꯑꯃꯗ ꯃꯈꯨꯠꯇ ꯌꯣꯄꯥꯛ ꯄꯥꯏꯗꯨꯅ ꯂꯥꯛꯂꯒ ꯃꯐꯝ ꯈꯔꯗ ꯇꯧꯈꯥꯏꯔꯝꯃꯤ꯫ ꯈꯔ ꯇꯧꯔꯕꯒꯤ ꯇꯨꯡꯗ ꯂꯦꯞꯂꯒ ꯀꯣꯌꯦꯠ ꯌꯦꯠꯂꯒ ꯂꯩꯃꯥꯏꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈ꯭ꯋꯥꯡꯗ ꯁꯦꯠꯂꯤꯕ ꯈ꯭ꯋꯥꯡꯆꯦꯠ ꯑꯗꯣ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯌꯦꯞꯂꯝꯕ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯁꯨ ꯂꯧꯊꯣꯛꯇꯨꯅ ꯊꯝꯂꯤ꯫ ꯃꯥꯒꯤ ꯈ꯭ꯋꯥꯡꯆꯦꯠ ꯑꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯏꯙꯤ ꯑꯃ ꯁꯥꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯁꯥꯔꯤꯕ ꯂꯥꯏꯙꯤ ꯑꯗꯨꯗ ꯑꯉꯛꯄ ꯐꯪꯂꯕ ꯀꯜꯂꯕ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯣ ꯈꯥꯝꯅꯕꯒꯤꯗꯃꯛ ꯑꯐꯕ ꯐꯠꯇꯕ ꯂꯥꯏ ꯄꯨꯝꯅꯃꯛ ꯁꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯌꯥꯝꯅ ꯂꯥꯛꯄ ꯑꯁꯤꯗ ꯅꯣꯡꯊꯛ ꯑꯗꯨꯁꯨ ꯃꯑꯣꯡ ꯑꯃ ꯆꯥꯔꯛꯇ꯭ꯔꯦ꯫ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯊꯥꯡꯗꯅ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯔꯝꯃꯤ꯫ ꯑꯉꯛꯄ ꯐꯪꯅ ꯅꯣꯡ ꯃꯃꯤꯠ ꯐꯥꯛꯇꯨꯅ ꯃꯐꯝ ꯈꯔꯗꯗꯤ ꯕꯔꯖ ꯇꯥꯔꯝꯃꯤ꯫ ꯅꯨꯡꯁꯤꯠ ꯑꯗꯨꯁꯨ ꯑꯔꯣꯏꯕꯤꯗ ꯀꯟꯅ ꯁꯤꯠꯂꯤ꯫ ꯅꯣꯡ ꯃꯃꯤꯠ ꯐꯥꯛꯂꯛꯄꯗ ꯑꯃꯨꯛ ꯑꯉꯛꯄ ꯐꯪꯅ ꯉꯥꯜꯂꯛꯄ ꯑꯗꯨꯗ ꯆꯥꯎꯕ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯐꯝꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ꯫
ꯆꯥꯎꯕ ꯀꯔꯤꯁꯨ ꯇꯧꯁꯥꯗꯅ ꯃꯍꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯗ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ꯫ ꯂꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯣꯜꯂꯤꯕ ꯂꯥꯏꯔꯣꯟ ꯑꯗꯣ ꯂꯦꯞꯃꯟꯅꯕ ꯐꯅ ꯀꯟꯅ ꯍꯥꯏꯕ ꯑꯗꯣ ꯇꯥꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯂꯥꯏꯙꯤ ꯑꯗꯨꯗ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯂꯣꯏꯔꯕꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯑꯣꯏꯒꯤ ꯈꯨꯅꯥꯎꯕꯤ ꯑꯗꯣ ꯀꯛꯇꯨꯅ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯃꯊꯕꯥꯛ ꯃꯄꯥꯗ ꯂꯣꯠꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯥꯗꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏ ꯑꯗꯨꯁꯨ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯣ ꯄꯨꯡꯂꯨꯞ ꯂꯨꯞꯅ ꯊꯥꯗꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯐꯨꯝꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯈꯤꯕ ꯑꯁꯤꯗ ꯂꯌꯥꯝꯁꯤꯡ ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯥꯒꯤ ꯃꯁꯥꯏꯒꯣꯜꯗ ꯍꯟꯅꯈ꯭ꯔꯦ꯫ ꯂꯌꯥꯝ ꯄꯨꯝꯕ ꯍꯟꯅꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯌꯨꯝ ꯍꯜꯂꯛꯂꯕꯁꯨ ꯃꯍꯥꯛꯇꯤ ꯃꯩ ꯄꯨꯖꯥ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯈꯨꯟꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯒꯤ ꯂꯥꯏꯕꯨꯡꯗ ꯑꯊꯧꯕ ꯊꯥꯡ ꯑꯃ ꯄꯥꯏꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯂꯥꯏꯕꯨꯡ ꯃꯃꯥꯡ ꯑꯗꯨꯗ ꯍꯧꯗꯣꯡ ꯑꯃ ꯆꯠꯄ ꯎꯔꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯐꯖꯅ ꯃꯄꯥ ꯆꯨꯝꯅ ꯇꯝꯂꯒ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯊꯥꯡ ꯑꯗꯣ ꯂꯪꯈꯤ꯫ ꯆꯥꯎꯕꯅ ꯂꯪꯈꯤꯕ ꯊꯥꯡ ꯑꯗꯨꯅ ꯍꯧꯗꯣꯡ ꯑꯗꯨꯒꯤ ꯃꯌꯥꯡꯂꯦꯟꯗ ꯄꯥꯟꯗꯨꯅ ꯍꯧꯗꯣꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯑꯃꯨꯛꯇꯪ ꯈꯣꯡꯗꯝꯂꯒ ꯍꯧꯗꯣꯡ ꯑꯗꯣ ꯂꯩꯃꯥꯡ ꯑꯗꯨꯃꯛꯇꯗ ꯊꯋꯥꯏ ꯊꯥꯔꯤ꯫ ꯃꯇꯝꯗꯨ ꯅꯣꯡ ꯉꯥꯜꯂꯝꯗꯥꯏꯒꯤ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄ ꯃꯇꯝꯅꯤ꯫ ꯆꯥꯎꯕꯅ ꯍꯧꯗꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯊꯥꯡ ꯑꯗꯣ ꯁꯠꯂꯒ ꯊꯥꯡ ꯑꯗꯨꯗ ꯄꯛꯂꯛꯄ ꯏ ꯑꯗꯨꯁꯨ ꯃꯔꯩꯅ ꯂꯦꯛꯊꯣꯛꯏ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯪ ꯑꯩꯒꯤ ꯏꯈꯥ ꯄꯣꯜꯂꯕꯅꯤ꯫ ꯍꯧꯗꯣꯡ ꯅꯠꯇꯦ, ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯃꯥꯏꯊꯤꯔꯤꯕꯁꯦ ꯂꯥꯏ ꯅꯍꯥꯛꯅꯤ, ꯃꯗꯨ ꯈꯪꯅ ꯆꯠꯀꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯧꯗꯣꯡ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯣ ꯀꯛꯊꯠꯂꯤ꯫ ꯃꯗꯨꯗꯒꯤ ꯁꯤꯟꯊꯔꯛꯄ ꯏꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯊꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯁꯣꯔ ꯑꯗꯣ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ꯫ ꯃꯐꯝ ꯑꯗꯣ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯄꯨꯡꯅꯤꯟ ꯅꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯃꯪ ꯂꯥꯏꯁꯤꯡꯒꯤ ꯂꯥꯏꯁꯪꯗ ꯆꯠꯇꯨꯅ ꯑꯍꯥꯟꯕ ꯎꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯑꯃ ꯍꯥꯠꯇꯨꯅ ꯏ ꯊꯛꯂꯕꯒꯤ ꯃꯇꯨꯡ ꯖꯤꯕ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯣ ꯀꯛꯇꯨꯅ ꯄꯣꯔꯛꯏ꯫ ꯀꯔꯤꯒꯨꯝꯕꯗ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯊꯦꯡꯅꯔꯕꯁꯨ ꯑꯗꯨꯃꯛ ꯃꯤ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯣ ꯀꯛꯇꯨꯅ ꯄꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛꯅ ꯄꯣꯔꯛꯂꯤꯕ ꯃꯀꯣꯛꯁꯤꯡ ꯑꯗꯨꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯃꯗꯨꯒꯤ ꯃꯌꯥꯏꯗ ꯂꯩꯗꯨꯅ ꯃꯁꯥꯗ ꯃꯐꯤ ꯑꯃꯠꯇ ꯊꯣꯡꯗꯅ ꯃꯤꯒꯤ ꯃꯀꯣꯛꯀꯤ ꯁꯔꯨ ꯑꯃꯗ ꯏ ꯍꯥꯞꯇꯨꯅ ꯃꯗꯨꯕꯨ ꯊꯛꯂꯒ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯖꯒꯣꯏ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕ ꯍꯧꯔꯕꯗꯤ ꯂꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯍꯤꯛꯅ ꯍꯤꯛꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯅ ꯃꯥꯒꯤ ꯍꯤꯡꯈꯣꯜ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯅ ꯄꯨꯡꯅꯤꯟ ꯅꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯄꯨꯡꯅꯤꯟ ꯅꯤꯟꯈꯩ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯂꯩꯀꯥꯏ ꯁꯤꯟ ꯊꯨꯡꯅ ꯇꯥꯔꯝꯃꯤ꯫ ꯑꯀꯤꯕ ꯐꯪꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤ ꯑꯃꯠꯇ ꯇꯨꯝꯅ ꯍꯤꯞꯅꯕ ꯌꯥꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯁꯤꯔꯒꯁꯤ ꯆꯪꯂꯒ ꯆꯪ ꯍꯥꯏꯗꯨꯅ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯝꯕ ꯈꯣꯝꯖꯤꯟꯗꯨꯅ ꯆꯥꯎꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯊꯣꯝꯖꯤꯟꯅꯔꯛꯂꯤ꯫ ꯃꯌꯥꯝ ꯑꯗꯨꯅ ꯃꯔꯥꯡ ꯃꯔꯥꯡ ꯂꯥꯛꯄ ꯑꯗꯨꯗ ꯆꯥꯎꯕ ꯃꯄꯥꯜꯗ ꯊꯣꯛꯏ꯫ ꯃꯗꯨꯗ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯊꯣꯝꯖꯤꯜꯂꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃꯅ ꯏꯪꯅ ꯆꯤꯛꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯆꯥꯎꯕ, ꯅꯍꯥꯛ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ꯫ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯐꯠꯇꯦ, ꯊꯥꯗꯣꯛꯎ꯫ ꯂꯥꯏ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯅꯠꯇꯦ꯫ ꯉꯜꯂꯤꯉꯩ ꯑꯁꯤꯗ ꯊꯥꯗꯣꯛꯍꯧꯅꯕ ꯇꯧ꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯎꯕꯅ, ꯑꯩꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯀꯔꯤ ꯀꯥꯏꯔꯒꯦ? ꯃꯌꯥꯝꯗ ꯀꯔꯤ ꯀꯥꯏꯔꯒꯦ? ꯑꯇꯝꯅꯅ ꯑꯋꯥꯕ ꯄꯤꯈ꯭ꯔꯕꯣ? ꯂꯥꯏ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯃꯈꯥꯗ ꯊꯝꯗꯨꯅ ꯂꯥꯏꯁꯤꯡꯕꯨ ꯂꯛꯅꯒꯅꯤ꯫ ꯑꯍꯤꯡ ꯈꯨꯗꯤꯡ ꯃꯁꯥꯗ ꯆꯩꯅꯥ ꯄꯤꯗꯨꯅ ꯑꯣꯠꯀꯅꯤ꯫ ꯍꯥꯏ ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯏꯆꯥꯒꯨꯝꯕꯅꯤ꯫ ꯃꯗꯨ ꯑꯐꯕ ꯋꯥꯈꯜ ꯅꯠꯇꯦ꯫ ꯑꯍꯤꯡ ꯈꯨꯗꯤꯡ ꯅꯍꯥꯛꯀꯤ ꯍꯤꯡꯈꯣꯜꯗ ꯀꯞꯄ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯑꯁꯤꯅ ꯈꯨꯜ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯂꯦ꯫ ꯃꯈꯣꯜ ꯑꯗꯨꯅꯅꯦ ꯀꯅꯥꯃꯠꯇꯅ ꯇꯨꯝꯅꯕ ꯌꯥꯅꯗ꯭ꯔꯕꯅꯤ꯫ ꯃꯁꯤꯗ ꯆꯥꯎꯕꯅ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯀꯔꯦꯝꯅꯗꯨꯅ ꯈꯨꯝꯂꯛꯏ, ꯍꯥꯏ ꯑꯍꯜ, ꯑꯍꯩ ꯑꯄꯥ ꯁꯥꯗꯅꯅꯦ ꯁ꯭ꯋꯥꯏꯗ ꯆꯕꯦꯡ ꯆꯕꯦꯡ ꯌꯥꯝ ꯉꯥꯡꯀꯅꯨ ꯇꯥꯏꯡꯗꯦ꯫ ꯅꯈꯣꯏ ꯄꯨꯝꯕꯒꯤ ꯅꯊ꯭ꯋꯥꯏ ꯂꯧꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯀꯥꯎꯊꯣꯛꯄ ꯐꯩ꯫ ꯃꯥꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯈꯔ ꯐꯤꯡꯕ ꯅꯍꯥ ꯈꯔ ꯆꯦꯟꯁꯤꯜꯂꯛꯇꯨꯅ
mabu putharami adubu mahak karisu hairamdi tawriba thawong aduda ahal kharna khamjilli masidagi ahal amana amuk hairi ibungo aikhoina ne ningthina haiba sida yadrabadi ne nahaki apambadu mi tadaba mafam amada oina tawruro naning tamna ko khulasidagi thaloktuna chakro asumna wa khara haramlaga mayamado maga onsinnaba tukachaduna tuminna hanakri sawasu hoi mai karisu haidana tuminna lehawi mayamado satkhrbagi tungda sawbuna phatba wakhalama lakhi mangona nganglamba phuramba miyoi singado horen ahingda sor satuna hatlage haina khalami asumna sabjungna khallebagi tungda amuksu khanthara sumina makhoina haiba karisu landi aina lai sanaba sina maram oiduna makoidi wana khanglaba jani aibu kidana tumina lesinda soidana oiramgani ngahan makhai moina ingonda hajibado karigi aina maral lejidaba makoida laman khumgani aina laman khumgadabadi supnagi lai sindudani makoina aigi thamoi machet tana kahenkhibani fare ai ngasi mak khullese thadokuna chalagi asam na tauna numit adugi numidangda chawba mahaki lai sanabagi pojom yomduna khul adubu thadok lamlaga mahaki pokna pham khungang khangabokta lakhi mafam masida numit kharanidi icham chamba miyu yamagumna ingkhol koiduna mana masing thaduna laikhi marak tasu migi laiwak tilokpa yarakpada lai khoirom birami aruba laiwung aduna sathina naraba sidubugi matam tharabga leiraba amaibana amatana layengba ngamdraba anaba kaya magi masaktang ubada phaba ngamlami asumna sawba haujikti lai punamak khudum chanba ngamle mahaki ningjariba pandam phanglabada sawbagi wakhalado asuki matik nungaibagi pandom lomle awatpa karisu leiti nungaina palari masidagi mahak phattaba saram chatpagi wakhal chilakli masak matau phajarabi laisabi kayabu ahing nongyaida magi lewa puthokduna tareng lebi tawduna magi manakta kauduna ahing khuding leminarami asumna toina torokpadagi nongmadi mahakpu mi kharana pharami numit adudagini mahakpu miyamna mayum makai sidoktuna yamna satina phuraga mayumdagi tanthokriba mayum sidokpada lai sanabagi angakpa phanglaba pot mayam amasu phangduna pot sing ado thugaiduna mai tharaga manghanki adubu magi laibak phabana mi maku ki saru ado phanghaudaba aduni asumna jitena wari libel lorakpada khoiningna maya kathuklaga matin taba khangdaba makai lairamba aduda khoiningde jitena ngamaita khupakna pak tharaga nuklaga hairi yimuni mase wari da matin tabaga khangdrewani maduda khoiningna ha aibo asi haiduna matin na to phore masi amada taithoi maduda jitena laose machin ya sindulu law wari da ne numi jungkhre maduda khoiningna ngaikuni adu nangbu asukumna wari asi kamaina khanglibunu ho khoi bajina wari se libi rambane adu ma tanthokibadi sahi 10 mukta ngairida adudi nangna kamaina maibuda kakchingda lei haibati khangiba nongma kakchingda thabak amagi chatpada thingnarakpani aina atade leiba mi amada hangbada madu hingkhol leiraga mayum sadana leibane na hai kana pote nasin singuslau nang thibiramage aduga masa aduda unaragane masada dum hango wari gadi nangsu yaine thumuk sadu saru mahabharat liba chalo masidagi muni singi mathakta haitharakpa bhimgi bastusi lai khudinga ma swai pabachani kaina ha aduna kari matang no haichai mahabharat bodu yawbro yawi dudi bhimna class wairpada muni singi mathakta sibi tawkhibadu o adu were nang suba lause nachin ya singulaw masidi asumna machin maya sindok narabagi tungda sak thonggot minaduna sabal loiraga jitena khoiningbu kachingda amaiba chawbagi thongalda thanamlaga mahakti hankhre amaiba chawbagi mayumda yumdom pokni arapada yum khara tabu ui aduga
ꯃꯥꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯗꯤ ꯌꯨꯝ ꯑꯃꯠꯇ ꯇꯥꯗꯦ ꯋꯥꯅ ꯀꯣꯟꯊꯣꯡꯗꯤ ꯄꯥꯜꯂꯤ ꯑꯗꯨꯕꯨ ꯍꯤꯡꯈꯣꯜ ꯑꯀꯣꯏꯕ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯥꯔꯝꯗꯦ ꯃꯁꯤ ꯎꯕꯗ ꯃꯃꯥꯡꯗ ꯃꯥꯏꯃꯨꯕꯤꯅ ꯍꯥꯏꯈꯤꯕ ꯂꯥꯏꯗꯤ ꯇꯥꯏꯕꯪ ꯃꯤꯒꯨꯝꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯇꯦ ꯃꯅꯤꯜ ꯑꯣꯏꯅ ꯄꯥꯏꯔꯒ ꯂꯥꯛꯏ ꯍꯥꯏꯕꯗꯣ ꯅꯤꯡꯁꯤꯡꯂꯒ ꯑꯣ ꯆꯨꯝꯃꯤꯅꯤ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯣꯏꯅꯤꯅ ꯍꯤꯡꯈꯣꯜ ꯑꯁꯦ ꯀꯩꯝꯇ ꯈꯥꯗꯕ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯨꯒ ꯀꯣꯟꯊꯣꯡꯁꯤꯅ ꯀꯩꯒꯤ ꯑꯣꯏꯔꯖꯥꯠꯅꯣ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯇꯨꯡꯗꯒꯤ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯀꯔꯤ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯁꯥ ꯑꯗꯣ ꯏꯊꯛ ꯊꯛꯀꯠꯅ ꯏꯄꯥ ꯄꯥꯈꯠꯅ ꯇꯨꯡꯗ ꯑꯣꯟꯊꯣꯔꯛꯏ ꯃꯗꯨꯗ ꯃꯁꯥ ꯅꯥꯟꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯈꯣꯏꯅꯤꯡꯅ ꯑꯃꯥꯏꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ ꯈꯟꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯔꯦꯗ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯀꯔꯤ ꯌꯦꯡꯒꯦ ꯍꯥꯏꯕꯅꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯩꯒꯤꯗ ꯂꯥꯛꯄꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯣ ꯈꯨꯝꯗꯕꯤꯗ ꯅꯨꯄꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯈꯣꯏꯅꯤꯡꯅ ꯈꯜꯂꯤ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯤꯗꯦꯗ ꯁꯤꯗꯤ ꯅꯍꯥ ꯑꯣꯏꯃꯟꯈ꯭ꯔꯦꯗ ꯃꯁꯤ ꯌꯥꯔꯣꯏꯗ ꯇꯁꯦꯡꯅ ꯑꯃꯥꯏꯕ ꯆꯥꯎꯕ ꯆꯍꯤꯗ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯄꯥꯈꯪ ꯃꯆꯥ ꯑꯃꯒꯤ ꯁꯑꯣꯡ ꯁꯥꯗꯥꯗ ꯑꯗꯨꯃꯛ ꯂꯩ ꯑꯗꯨꯝꯅ ꯈꯣꯏꯅꯤꯡꯅ ꯇꯨꯃꯤꯟ ꯂꯩꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯍꯩꯃꯥ ꯀꯔꯤ ꯇꯧꯔꯒꯦ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯃꯁꯤꯗ ꯈꯣꯏꯅꯤꯡꯅ ꯑꯣꯖꯥ ꯑꯩ ꯑꯣꯖꯥꯕꯨ ꯊꯤꯖꯔꯛꯄ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ ꯂꯥꯏ ꯁꯥꯟꯅꯕ ꯇꯝꯒꯦ ꯍꯥꯏꯗꯅ ꯈꯣꯏꯅꯤꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯌꯨꯝꯗ ꯆꯪꯂꯒ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯔꯨꯔꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯈꯣꯏꯅꯤꯡꯕꯨ ꯃꯥꯒꯤ ꯌꯨꯝ ꯇꯝꯅ ꯄꯨꯁꯤꯜꯂꯛꯏ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯛ ꯑꯃ ꯊꯥꯔꯛꯏ ꯃꯗꯨꯗ ꯑꯃꯥꯏꯕꯒ ꯃꯥꯒ ꯄꯨꯟꯅ ꯐꯝꯂꯤ ꯃꯗꯨꯗ ꯈꯣꯏꯅꯤꯡꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯑꯩꯕꯨ ꯂꯥꯏ ꯁꯥꯟꯅꯕ ꯑꯃꯨꯛꯀ ꯇꯝꯕꯤꯌꯨ ꯑꯣꯖꯥꯗꯧꯅ ꯂꯥꯏꯕꯨ ꯈꯨꯅꯝꯒꯤ ꯃꯇꯣꯟꯗ ꯎꯪꯕꯗꯣ ꯑꯗꯨ ꯇꯝꯕꯤꯗ꯭ꯔꯁꯨ ꯌꯥꯏ ꯃꯄꯨꯝꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯃꯆꯦꯠ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯇꯥꯛꯄꯤꯌꯨ ꯈꯣꯏꯅꯤꯡꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯥꯏ ꯁꯥꯟꯅꯕ ꯄꯥꯝꯂꯤꯕꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯂꯥꯏ ꯁꯥꯟꯅꯕ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯀꯅꯥꯃꯠꯇꯅ ꯍꯥꯏꯈꯤꯗ꯭ꯔꯤ ꯑꯣꯖꯥ ꯃꯔꯝ ꯂꯩꯌꯦ ꯃꯔꯝ ꯑꯗꯨꯗꯤ ꯑꯣꯖꯥꯅ ꯈꯪꯂꯔꯣꯏ ꯃꯔꯝ ꯂꯩ ꯍꯥꯏꯕ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡꯁꯤ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯒꯦ ꯃꯗꯨ ꯂꯣꯏꯔꯒ ꯀꯣꯟꯅ ꯈꯟꯅꯔꯁꯤꯀꯣ ꯆꯥꯡꯌꯦꯡ ꯄꯜꯂꯛꯄ ꯑꯗꯨꯗ ꯈꯣꯏꯅꯤꯡꯗꯣ ꯃꯥꯏꯃꯨꯕꯤꯅ ꯃꯃꯥꯡꯗ ꯂꯥꯛꯅꯈꯤꯕ ꯑꯗꯣ ꯅꯤꯡꯁꯤꯡꯂꯒ ꯃꯁꯥ ꯑꯗꯣ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯛꯏ ꯏꯄꯥꯏ ꯍꯧꯔꯛꯈꯤ ꯑꯁꯨꯝꯅ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯈꯣꯏꯅꯤꯡ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯁꯦꯝꯕꯤꯕ ꯃꯥꯒꯤ ꯇꯨꯝꯐꯝ ꯑꯗꯨꯗ ꯍꯤꯞꯊꯈ꯭ꯔꯤ ꯀꯣꯛꯀ ꯃꯣꯟꯒ ꯍꯦꯛ ꯇꯥꯏꯅꯈꯤꯕꯒ ꯑꯗꯨꯃꯛ ꯈꯥꯝꯕ ꯌꯥꯗ ꯇꯨꯝꯈ꯭ꯔꯤ ꯅꯣꯡꯉꯥꯟꯕꯒꯤ ꯌꯦꯟ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯕ ꯈꯣꯏꯅꯤꯡꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯌꯨꯝꯒꯤ ꯁꯥꯏꯖꯤꯟꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯄ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯏꯃꯨꯡ ꯆꯔꯣꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯈꯣꯏꯅꯤꯡ ꯑꯗꯣ ꯅꯣꯡ ꯉꯥꯜꯂ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯂꯒ ꯃꯃꯥꯡ ꯊꯣꯡꯒꯤ ꯄꯣꯅꯥꯗꯣ ꯍꯦꯛ ꯁꯠꯄꯗꯗꯤ ꯑꯉꯛꯄ ꯃꯁꯛꯅꯤ ꯃꯄꯥꯜ ꯑꯗꯨꯗꯤ ꯄꯨꯡꯃꯝ ꯃꯝꯗꯨꯅ ꯂꯩꯔꯝꯂꯤ ꯊꯥꯡꯗꯣꯛꯀꯦ ꯇꯧꯔꯝꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯊꯥꯡꯖꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯍꯥꯛꯀꯤ ꯊꯥꯡꯖꯤꯟꯈꯤꯕ ꯃꯈꯣꯡ ꯑꯗꯨꯗ ꯏꯪ ꯂꯥꯎꯔꯕ ꯃꯈꯨꯠ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯈꯪꯆꯤꯡ ꯆꯤꯡꯈꯤ ꯈꯣꯏꯅꯤꯡ ꯂꯩꯃꯥꯏꯗ ꯈꯨꯖꯤꯟꯅ ꯈꯣꯠꯇꯨꯅ ꯃꯁꯥ ꯑꯗꯣ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯍꯥꯏꯅ ꯀꯟꯅꯁꯨ ꯂꯥꯎꯔꯤ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯐꯥꯎꯕ ꯎꯗꯕ ꯁꯛꯇꯝ ꯑꯗꯨꯅ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯤꯡ ꯆꯤꯡꯏ ꯃꯗꯨꯗ ꯈꯣꯏꯅꯤꯡ ꯂꯥꯎꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯁꯛꯎꯗ꯭ꯔꯕ ꯃꯈꯨꯠ ꯑꯗꯣ ꯀꯟꯊꯣꯛꯂꯝꯂꯒ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯤ ꯃꯈꯣꯡ ꯑꯗꯣ ꯁꯦꯛꯅ ꯆꯦꯜꯂꯛꯄꯗ ꯌꯨꯝ ꯂꯣꯝꯗꯗꯤ ꯆꯦꯟꯁꯤꯟꯗꯗꯨꯅ ꯌꯨꯝꯒꯤ ꯌꯦꯅꯈꯥꯔꯣꯝꯗ ꯑꯣꯏꯅ ꯑꯁꯨꯝ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯃꯣꯡꯁꯣꯡꯑꯣꯏ ꯀꯔꯤ ꯑꯣꯏ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯁꯤꯟꯈꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯁꯥꯊꯨꯞꯂꯒ ꯂꯩꯔꯝꯕ ꯐꯠꯈꯤꯗ꯭ꯔꯕ ꯇꯤꯡꯃꯨ ꯂꯥꯏꯃꯨ ꯑꯗꯨꯗꯤ ꯍꯔꯥꯎꯕꯅ ꯃꯈꯦꯜ ꯂꯥꯡꯕ ꯍꯧꯔꯛꯂꯤ ꯈꯣꯏꯅꯤꯡ ꯎꯈꯣꯡ ꯑꯃꯗ ꯌꯥꯝꯅ ꯋꯥꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯐꯝꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯌꯥꯡꯂꯦꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯊꯤꯡꯂꯛꯏ ꯃꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯄꯥꯏꯔꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯤꯒꯤ ꯁꯔꯨ ꯃꯀꯛ ꯑꯃ ꯑꯣꯏꯔꯝꯂꯤ ꯃꯗꯨꯗ ꯃꯍꯥꯛ ꯈꯪꯂꯪ ꯂꯪꯊꯣꯛꯂꯝꯂꯒ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯑꯃꯨꯛ ꯆꯦꯟꯕ ꯍꯧꯔꯛꯏ
खरा चेलबगी तुंगदा करिगुंबा अमता थेंजिंदुना अमुक तुसल्लमी मरुदा महाना यिंगलुबा मतमददी इवांग वांगबा ममाई सिक नानबा ममित अमता पांदबा लाइमुदो ओइरमली मदु उबदा महाक लाउबा ngamda aduma gyan mangkhri khoiningna gyan lakpata amaiba sawbado manakta leirami sawbana khara pharabro nangbo khoining magi hifamdagi haugattuna phammi sawbana makha na hai ibungo nangbu lai sananing libro wahang adu tabada khoiningna adudi hojik thokiba thodok singdu oja maibana aina masai nangonda sangyeng tawni hai kibadro maduni ne nangonda ai lai sanabagi mahai takpi ba ngamlaroi aduna hayeng ayuk angan bada nang han kroko khoiningdu amai bagi wahai targa yama nungaitana thokiba pumbagi wari lirami adubu mahagna maimu bigi mamingdi sumpan palamdi khoiningi wahai targa amai ba sawba da munna wakhal khanthari aduga tapna hai फरे अदु ओरबदी मतौ करमना लाई ताइनगनी हाइबदु आई ताकबिरगे आसुकना अमाइब सावना खोइनिंगबु लाई सानबा लाई लोसिनबगी अकुप मरोल ताकबिरम नोमगी नुमिदा ngमनी खोइनिंग जेंगदुना अमाइब सावना हाइ हाय खोइनिंग ngasiदी आइगे लयाम सिंग असि चखा तंब नुमित ताइ अदुना नंग अमत थारुसो खोइनिंग वादु ताबदा matin kut launa yosillaga hai oza adudi aina itomtana pharak tarojo kaim torojo layam duna ai namsillaga mu hat khirojo hai kaisum toroine thada tharujo ne asi haraga kabok aphaba pik thanna haplaba thubok ama puthori aduga kabok aphabagi mathak adda amai ba chawba ado makubak lethatuna kabok sing alda ado khakjiba phawba thadarami ado tup tup khara taramlaga khakri aduga kabok aphaba aduga lairon son sonduna tolaga khoiningda piri khoining tanna thumok ado pairaga mamang thong ado hangdokduna thori aduga zuri makhada makhong hek thang thabaga hanadagi akoibada leiramba laising ado khangyom yomsilaklami mangonda layam aduna yomsilakpagi sahum aduda makuna pariba thumuk ado laimaida khangtha thadaraga zuri makha aduda thukatpe heman khibana manglaga zuri makha aduda phamtharaga tuminna lei layam sing aduna laimaida saithoklaga leiriba kabok sing ado munna punnaduna sanari khoiningna changmallaktraba adudadi chawbado masada chinnaraduna mapanda thuri khoiningna leiramliba mataw aduda prap sangsinduna khoiningi lawaida leiwa ama solaga kamthabirami madudagi khoining do phungal lamba sor ado hantharaklami asomna khoining ado amaiba chawbana imungda pusillaklami maduda amaiba chawbana khoiningna kiba do khara phanabagi damakta tinmu laimu kaya kauduna hakthengnana thingnahalami madubu khoiningdi henadum kiman khiduna kanna chenkhre maduda amaiba chawbana tanaduna pharaga mana kiriba ado kidna ba wa kaya haibiduna themjinki masiki matung matam khara haukhre nongmodi khoining do amaiba chawbagi akiba phanglaba lai sanabagi amada yahallami layam gi sabtra ado tabada khoining ado kiman khibana mapal thokchillami asomna khoiningna lai sanafam masida mapal thokchillakpadagi lai sanaba do kairami matawasida amaiba chawbada mai hauna sauki khoiningbu thina ngangduda magi mapot masai punamak sumangda langthoktuna chakkhro haina athengba hing aduda mapalda inthok piramlaga thonglon sinkrei akoiba adudana layamna mabu chadogi yenglaga leiri adumna khoiningna mapanda matomta leiba aduda laising aduna khoiningda womsillaklei makhong lebak tadaba lai kaya pasinlatuna mabu laknaba horakli khoining mamit isinduna laijabi thaduna kanna lauri tanja aduda khanghodi mahaki lusamda tap launa pairaga mabu khangin ilakpada mahak amaiba chawbagi thong aduda ahoba makhol lamaga loinana thengjinki masida mahak makokta sokrami
ꯁꯣꯛꯂꯕ ꯃꯀꯣꯛ ꯑꯗꯣ ꯄꯥꯏꯁꯤꯜꯂꯒ ꯐꯝꯊꯔꯒ ꯆꯩꯅꯥ ꯈꯥꯡꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯑꯃꯨꯛꯀꯁꯨ ꯂꯥꯏ ꯑꯃꯅ ꯂꯋꯥꯏꯒꯤ ꯁꯝ ꯑꯗꯣ ꯄꯥꯏꯔꯗꯨꯅ ꯆꯨꯔꯤ ꯃꯈꯥꯗ ꯈꯪꯆꯤꯡ ꯆꯤꯡꯊꯈꯤ꯫ ꯃꯄꯥꯜꯗ ꯂꯥꯎ ꯈꯣꯡꯅꯔꯤꯕꯁꯤꯡ ꯑꯗꯣ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯆꯥꯎꯕ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯃꯥꯜꯂꯤ꯫ ꯃꯈꯨꯠꯇ ꯃꯌꯥ 109 ꯄꯥꯟꯕ ꯊꯥꯡꯒꯣꯜ ꯑꯗꯣ ꯄꯥꯏꯔꯒ ꯃꯄꯥꯜꯗ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯅꯤꯡꯒꯤ ꯃꯈꯧꯔꯤꯗ ꯂꯥꯏ ꯑꯃꯅ ꯃꯦꯠꯂꯤꯕ ꯑꯗꯣ ꯎꯔꯛꯂꯤ꯫ ꯈꯣꯏꯅꯤꯡ ꯑꯗꯨꯅ ꯃꯈꯣꯡ ꯑꯗꯣ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯈꯣꯏꯅꯤꯡꯒꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯕꯅ ꯍꯥꯟꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯒꯣꯜ ꯑꯗꯨꯅ ꯈꯣꯏꯅꯤꯡꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯌꯥꯝꯁꯤꯡ ꯑꯗꯣ ꯄꯥꯅꯅꯕ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯜꯂꯒ ꯂꯥꯛꯇꯅ ꯂꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯡꯒꯣꯜ ꯑꯗꯨꯅ ꯂꯪꯉꯛꯄ ꯑꯁꯤꯗ ꯂꯌꯥꯝ ꯑꯗꯣ ꯀꯥꯏꯗꯨꯅ ꯈꯪꯆꯦꯟ ꯆꯦꯟꯊꯣꯛꯈꯤ꯫ ꯊꯥꯡꯒꯣꯜ ꯑꯗꯨꯗꯤ ꯈꯣꯏꯅꯤꯡꯒꯤ ꯃꯁꯥꯒꯤ ꯋꯥꯡꯃ ꯂꯥꯟꯗꯨꯅ ꯈꯔ ꯆꯠꯊꯣꯛꯂꯒ ꯇꯥꯏ꯫ ꯆꯥꯎꯕ ꯊꯨꯅ ꯌꯥꯡꯅ ꯀꯨꯝꯊꯈꯤꯗꯨꯅ ꯈꯣꯏꯅꯤꯡꯕꯨ ꯀꯣꯡꯈꯠꯇꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔꯗ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯄꯤꯊꯛꯂꯝꯃꯤ꯫ ꯏꯁꯤꯡ ꯑꯗꯨ ꯊꯛꯂꯨꯕꯗꯒꯤ ꯉꯁꯥꯏꯗꯒꯤ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯗꯅ ꯂꯩꯔꯝꯕ ꯈꯣꯏꯅꯤꯡ ꯑꯗꯣ ꯋꯥꯈꯜ ꯇꯥꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯍꯦꯛ ꯇꯥꯔꯛꯄꯒ ꯆꯥꯎꯕꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯩ, "ꯑꯣꯖꯥ, ꯑꯩ ꯁꯣꯏꯈ꯭ꯔꯦ. ꯑꯩ ꯀꯤꯕ ꯍꯦꯟꯃꯟꯗꯨꯅ ꯇꯧꯈꯤꯕꯅꯦ. ꯑꯩ ꯍꯌꯦꯡ ꯑꯌꯨꯛꯃꯛꯅꯦ ꯉꯟꯅ ꯆꯠꯆꯈ꯭ꯔꯒꯦ. ꯑꯩꯕꯨ ꯂꯌꯥꯝꯁꯤꯡ ꯑꯁꯤꯗꯒꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯣꯖꯥ." ꯆꯥꯎꯕꯅ ꯃꯍꯥꯛꯄꯨ ꯍꯧꯒꯠꯄꯤꯗꯨꯅ ꯅꯤꯡꯊꯤꯅ ꯄꯣꯊꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯈꯣꯏꯅꯤꯡꯁꯨ ꯃꯥꯒꯤ ꯍꯤꯞꯐꯝ ꯑꯗꯨꯗ ꯍꯤꯞꯊꯔꯤ꯫ ꯆꯥꯎꯕꯅ ꯈꯣꯏꯅꯤꯡꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯂꯤ, "ꯃꯤꯑꯣꯏꯕꯅ ꯑꯩ ꯃꯉꯥꯏꯔꯦ ꯈꯪꯕ ꯍꯩꯕꯁꯤꯡꯕ ꯍꯥꯏꯗꯅ ꯅꯥꯄꯜ ꯇꯧꯕꯗꯤ ꯍꯥꯏꯒꯠꯂꯝꯕ ꯃꯪ ꯑꯗꯨ ꯇꯦꯛꯏ ꯍꯥꯏꯕꯗꯨ ꯉꯁꯤ ꯑꯩꯉꯣꯟꯗ ꯊꯣꯛꯂꯣꯔꯦ꯫ ꯅꯣꯡꯗꯝꯕꯕꯨ ꯀꯅꯥꯒꯤ ꯃꯈꯥ ꯄꯣꯜꯍꯟꯕ ꯉꯝꯒꯅꯤ? ꯃꯁꯤ ꯑꯩꯅ ꯈꯪꯅ ꯈꯪꯅ ꯊꯧꯁꯥꯔꯨꯗꯕꯅꯤ." ꯈꯣꯏꯅꯤꯡ ꯑꯗꯣ ꯃꯥꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕ ꯆꯥꯎꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯣ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯏ, "ꯑꯩꯅ ꯑꯣꯖꯥꯕꯨ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯕ꯭ꯔꯥ?" ꯈꯣꯏꯅꯤꯡꯒꯤ ꯅꯣꯡꯍꯤꯛꯅꯕ ꯋꯥꯍꯩ ꯑꯗꯨꯗ ꯆꯥꯎꯕꯅ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, "ꯍꯦꯔꯥ ꯑꯄꯪꯕꯁꯤꯗꯤ, ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯣꯟꯅꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯁꯨꯝꯗꯧꯕꯅꯤ꯫ ꯅꯪ ꯑꯣꯖꯥꯅ ꯎꯃꯪ ꯂꯥꯏꯁꯤꯡꯕꯨ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯏꯈꯥ ꯄꯣꯜꯍꯟꯗꯨꯅ ꯊꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯑꯍꯤꯡꯗ ꯃꯈꯣꯏ ꯑꯁꯤꯕꯨ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯑꯗꯨꯝꯅ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯑꯗꯨꯗ ꯃꯤꯑꯣꯏꯁꯤꯡꯗ ꯑꯀꯥꯏꯕ ꯄꯤꯔꯛꯄꯗꯒꯤ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯗꯕꯤꯗ ꯃꯔꯛ ꯃꯔꯛꯇ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯉꯁꯤꯁꯨ ꯅꯨꯃꯤꯠ ꯊꯣꯛꯂꯗꯨꯅ ꯇꯧꯔꯤꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯃꯄꯥꯜ ꯊꯣꯛꯆꯤꯜꯂꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏ ꯐꯥꯖꯤꯜꯂꯝꯕ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯅꯥꯟꯊꯣꯛꯈ꯭ꯔꯦꯗꯅ꯫ ꯉꯁꯤꯗꯒꯤꯅ 5ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯒꯅꯤ꯫ ꯑꯩꯅ ꯁꯥꯟꯅꯔꯝꯕ ꯇꯤꯟꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯄꯨꯝꯅꯃꯛꯁꯨ 5ꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯜꯂꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛ ꯍꯌꯦꯡꯃꯨꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣꯀꯣ." ꯑꯃꯥꯏꯕ ꯆꯥꯎꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯏꯅꯤꯡꯅ, "ꯑꯣ, ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕ ꯇꯥꯔꯕ꯭ꯔꯥ?" ꯃꯗꯨꯗ ꯆꯥꯎꯕꯅ, "ꯃꯥꯅꯤ, ꯃꯔꯝꯗꯤ ꯅꯍꯥꯛꯅꯤ꯫ ꯑꯗꯣ ꯃꯁꯤꯗꯤ ꯑꯩꯒꯤ ꯇꯧꯖꯔꯨꯕ ꯏꯔꯥꯜꯒꯤ ꯃꯍꯩꯅꯤ꯫ ꯅꯣꯡꯗꯝꯕꯒꯤ ꯈꯨꯠꯁꯦꯝꯕꯨ ꯀꯨꯝꯍꯩꯕꯨ ꯀꯅꯥꯅ ꯅꯝꯍꯠꯇꯨꯅ ꯆꯠꯄ ꯉꯝꯒꯅꯤ? ꯆꯠꯂꯕꯁꯨ ꯀꯌꯥꯝ ꯀꯨꯏꯅ ꯅꯥꯊꯩꯕ ꯉꯝꯒꯅꯤ?" ꯈꯣꯏꯅꯤꯡ ꯀꯨꯝꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯃꯄꯤ ꯇꯃꯛ ꯆꯦꯟꯊꯗꯨꯅ ꯂꯩ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯃꯍꯥꯛꯄꯨ ꯃꯥꯒꯤ ꯀꯥꯟꯅꯔꯕ ꯄꯥꯎꯇꯥꯛꯀ ꯂꯣꯏꯅꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯕꯗ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯈꯣꯏꯅꯤꯡꯕꯨ ꯑꯍꯥꯎꯕ ꯆꯥꯛꯂꯦꯟ ꯑꯃ ꯄꯤꯖꯔꯝꯃꯤ꯫ ꯆꯥꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯈꯣꯏꯅꯤꯡꯕꯨ ꯃꯌꯨꯝꯗ ꯍꯟꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯈꯣꯏꯅꯤꯡꯁꯨ ꯅꯨꯡꯉꯥꯏꯇ ꯅꯨꯡꯉꯥꯏꯇ ꯑꯃꯥꯏꯕ ꯆꯥꯎꯕꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯈꯣꯡ ꯊꯥꯡꯗꯣꯔꯛꯈꯤ꯫ ꯇꯁꯦꯡꯅ ꯃꯍꯥꯛ ꯑꯔꯨꯕ ꯂꯥꯏꯂꯣꯟꯁꯤꯡ ꯈꯪꯗ꯭ꯔꯕꯁꯨ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯅꯤꯌꯣꯝ ꯅꯤꯇꯤ ꯈꯔ ꯃꯈꯩꯗꯤ ꯈꯪꯂꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯆꯃꯝꯅꯕ ꯐꯨꯡꯕꯪꯅꯕ ꯋꯥꯈꯜ ꯀꯌꯥꯒ ꯈꯣꯡꯂꯣꯏ ꯑꯣꯏꯗꯨꯅ ꯈꯣꯏꯅꯤꯡ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯃꯌꯨꯝꯗ ꯂꯩꯔꯝꯂꯤꯕ ꯃꯃꯥ ꯃꯄꯥꯗ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯃꯥꯒꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯃꯄꯥꯗꯨꯁꯨ
ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯖꯔꯤ ꯑꯗꯨꯕꯨ ꯍꯣꯏ ꯃꯥꯏꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯇꯥꯔꯕ ꯐꯥꯎꯕ ꯈꯣꯏꯅꯤꯡ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ꯫ ꯃꯃꯥꯅ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯈꯣꯏꯅꯤꯡꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯡꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯈꯣꯏꯅꯤꯡꯅ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯃꯥꯅ ꯑꯃꯨꯛꯀ ꯍꯩꯖꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯈꯣꯏꯅꯤꯡ ꯑꯗꯣ ꯈꯣꯟ ꯈꯤꯇꯪ ꯋꯥꯔꯞꯅ ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯄꯣꯊꯥꯈꯤꯒꯦ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯃꯥꯁꯨ ꯃꯈꯥ ꯇꯥꯔꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯈꯣꯏꯅꯤꯡ ꯃꯥꯒꯤ ꯀꯥꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗ ꯍꯒꯠ ꯍꯟꯗꯥ ꯆꯠꯂꯤ꯫ ꯈꯔ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯥꯏꯗ ꯃꯥꯒꯤ ꯃꯈꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯒ ꯆꯥꯛꯁꯪꯗ ꯂꯥꯛꯇꯨꯅ ꯏꯁꯤꯡ ꯒꯤꯂꯥꯁ ꯐꯖꯕ ꯑꯃ ꯀꯜꯂꯒ ꯊꯛꯆꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯩ꯫ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯕꯗ ꯃꯉꯥꯏꯔꯤ꯫ ꯃꯄꯥꯜꯗ ꯑꯀꯤꯕ ꯐꯪꯂꯕ ꯁꯞꯇ꯭ꯔ ꯀꯌꯥ ꯃꯍꯧꯁꯥꯒꯤ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯏ ꯏ ꯍꯥꯏꯅ ꯈꯣꯡꯊꯥꯡꯖꯩꯅꯁꯨ ꯂꯥꯎ ꯈꯣꯡꯕ ꯇꯧꯔꯛꯂꯦ꯫ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯈꯣꯏꯅꯤꯡ ꯃꯅꯥ ꯑꯅꯤꯃꯛ ꯃꯈꯨꯠꯅ ꯃꯦꯟꯁꯤꯜꯂꯤ꯫ ꯑꯔꯩꯕꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯨꯝꯅꯃꯛ ꯈꯣꯝꯖꯤꯟꯗꯨꯅ ꯃꯥꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯆꯥꯛꯁꯪꯗꯒꯤ ꯊꯥꯡ ꯁꯣꯔꯤ ꯑꯊꯧꯕ ꯑꯃ ꯄꯥꯏꯗꯨꯅ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯍꯧꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯣꯡ ꯍꯦꯛ ꯊꯥꯡꯗꯣꯛꯄꯒ ꯃꯥꯏꯃꯨꯕꯤ ꯑꯗꯣ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯈꯧꯔꯤ ꯑꯗꯨꯗ ꯆꯞꯂꯛꯏ ꯑꯗꯨꯒ ꯏ ꯏ ꯍꯥꯏꯅ ꯂꯥꯎꯔꯒ ꯀꯟꯅ ꯅꯣꯛꯂꯤ꯫ ꯈꯣꯏꯅꯤꯡ ꯌꯥꯝ ꯋꯥꯅ ꯃꯥꯏꯃꯨꯕꯤ ꯉꯁꯤꯗꯒꯤ ꯅꯪꯒ ꯆꯥꯛꯊꯥꯛ ꯇꯝꯂꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯅ ꯃꯈꯨꯠ ꯑꯣꯏꯒꯤ ꯈꯨꯗꯥꯡ ꯑꯗꯨꯗ ꯂꯦꯜꯂꯤ꯫ ꯃꯥꯏꯃꯨꯕꯤ ꯑꯗꯣ ꯏ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯈꯣꯏꯅꯤꯡꯒꯤ ꯈꯨꯗꯥꯡ ꯑꯗꯨꯗ ꯄꯥꯛꯊꯗꯨꯅ ꯏ ꯑꯗꯣ ꯆꯨꯞꯂꯤ꯫ ꯏ ꯑꯗꯣ ꯉꯥꯏꯍꯥꯛ ꯆꯨꯞꯂꯕꯒꯤ ꯇꯨꯡꯗ ꯈꯣꯏꯅꯤꯡꯅ ꯑꯩꯒꯤ ꯊꯋꯥꯏ ꯄꯤꯕ ꯅꯠꯇꯦ ꯅꯪꯒꯤ ꯆꯥꯛꯊꯥꯛ ꯇꯝꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯣꯟ ꯑꯃ ꯃꯈꯨꯠꯇ ꯁꯣꯜꯂꯒ ꯃꯥꯏꯃꯨꯕꯤꯒꯤ ꯃꯀꯣꯛꯇ 7ꯔꯛ ꯅꯥꯟꯊꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯥꯟꯊꯔꯛꯄ ꯑꯁꯤꯗ ꯃꯥꯏꯃꯨꯕꯤ ꯑꯗꯣ ꯈꯣꯏꯅꯤꯡꯒꯤ ꯈꯨꯗꯥꯡꯗ ꯏ ꯆꯨꯞꯂꯝꯕ ꯑꯗꯣ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯈꯣꯏꯅꯤꯡꯅ ꯃꯥꯏꯃꯨꯕꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯃꯥꯏꯃꯨꯕꯤ ꯑꯩꯗꯤ ꯂꯥꯏ ꯁꯥꯟꯅꯕ ꯍꯩꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯅ ꯅꯪꯒꯤ ꯆꯥꯛꯊꯥꯛ ꯇꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯂꯨꯗ꯭ꯔꯦ꯫ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯅꯤꯌꯣꯝ ꯇꯝꯂꯨꯔꯒ ꯉꯁꯤꯗꯪ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯈꯣꯏꯅꯤꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯏꯃꯨꯕꯤꯅ ꯋꯥꯔꯧꯅ ꯍꯥꯏꯔꯤ ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯗꯤ ꯅꯁꯥꯒꯤ ꯀꯥꯟꯅꯅꯕ ꯈꯛꯇ ꯈꯟꯕꯅꯤ꯫ ꯅꯈꯣꯏꯗ ꯑꯀꯥꯏ ꯑꯇꯣꯏ ꯑꯁꯣꯏ ꯑꯔꯥꯟ ꯈꯪꯗꯦ꯫ ꯅꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕ ꯍꯩꯇ꯭ꯔꯒ ꯑꯩꯕꯨ ꯀꯔꯤꯒꯤ ꯀꯧꯔꯤꯕꯅꯣ? ꯃꯁꯤꯗ ꯈꯣꯏꯅꯤꯡꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯃꯇꯩꯃ ꯊꯣꯏꯕꯤꯅ ꯂꯥꯏꯔꯤꯛ ꯄꯤꯔꯛꯄꯒꯤ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯂꯤꯈꯤ꯫ ꯃꯗꯨꯗ ꯃꯥꯏꯃꯨꯕꯤꯅ ꯑꯗꯨꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯀꯗꯥꯏꯅꯣ ꯍꯥꯏꯅ ꯍꯪꯉꯛꯂꯤ꯫ ꯃꯗꯨꯗ ꯈꯣꯏꯅꯤꯡꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗꯤ ꯑꯩꯅ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯃꯗꯨꯗ ꯃꯥꯏꯃꯨꯕꯤꯅ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯀꯟꯕ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯑꯣꯏꯔꯒꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯀꯟꯕ ꯑꯣꯏꯔꯕꯗꯤ ꯃꯩ ꯊꯥꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯌꯦ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯏꯅꯤꯡꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯃꯩ ꯊꯥꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯁꯛ ꯃꯉꯥꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯈꯣꯏꯅꯤꯡꯗꯤ ꯃꯁꯝ ꯃꯅꯥ ꯆꯞ ꯆꯞ ꯌꯨꯡꯈ꯭ꯔꯦ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕ ꯃꯥꯏꯃꯨꯕꯤꯅ ꯏꯪꯒꯤꯠ ꯇꯧꯔꯤ꯫ ꯃꯗꯨꯗ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯂꯩꯃꯥꯏ ꯑꯗꯣ ꯈꯣꯏꯅꯤꯡꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯍꯥꯟꯅ ꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯃꯇꯣꯝꯇ ꯃꯨꯠꯈꯤꯗꯨꯅ ꯃꯁꯦꯛ ꯃꯉꯥꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯃꯌꯦꯛ ꯑꯃ ꯏꯔꯛꯈꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯎꯕꯗ ꯃꯥꯏꯃꯨꯕꯤ ꯍꯔꯥꯎꯅ ꯈꯣꯏꯅꯤꯡꯗ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯁꯣꯏꯗꯅ ꯉꯝꯂꯒꯅꯤꯌꯦ꯫ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯨꯀꯣ꯫ ꯃꯥꯏꯃꯨꯕꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯈꯣꯏꯅꯤꯡꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯏꯃꯨꯕꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯕꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯈꯣꯏꯅꯤꯡ ꯃꯃꯥꯗ ꯃꯃꯥꯟꯅꯕ ꯑꯃ ꯎꯅꯔꯨꯒꯦ ꯍꯥꯏꯔꯝꯂꯒ ꯂꯧꯕꯨꯛꯇ ꯂꯥꯛꯏ꯫ ꯂꯧꯔꯤ ꯑꯃꯗ ꯅꯥꯄꯤꯁꯤꯡꯗꯣ ꯈꯣꯝꯖꯤꯟꯗꯨꯅ ꯊꯥꯅ ꯊꯥꯔꯒ ꯐꯝꯃꯤ ꯑꯗꯨꯒ ꯃꯥꯏꯃꯨꯕꯤꯕꯨ ꯀꯧꯏ꯫ ꯃꯥꯏꯃꯨꯕꯤ ꯈꯨꯗꯛꯇ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯃꯗꯨꯗ ꯃꯥꯏꯃꯨꯕꯤꯅ ꯍꯦꯛ ꯂꯥꯛꯄꯒ ꯀꯩꯅꯣ ꯂꯧꯕꯨꯛꯁꯤꯗ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯃꯤꯒꯤ ꯈꯥꯎꯕ ꯂꯣꯏꯔꯒ ꯊꯝꯂꯤꯕ ꯐꯧꯁꯤꯡꯁꯤ ꯍꯨꯔꯥꯜꯂꯨ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯣ ꯈꯣꯏꯅꯤꯡ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯠꯇꯦꯗ ꯋꯥ ꯑꯃꯠꯇ ꯁꯥꯁꯦ ꯍꯥꯏꯕꯅꯤ ꯀꯩ ꯋꯥꯔꯤꯅꯣ ꯔꯣꯃꯥꯟꯁꯀꯤꯔꯣ ꯉꯝꯖꯔꯣꯏꯀꯣ ꯑꯩꯗꯤ ꯆꯠꯆꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈꯤ ꯃꯗꯨꯗ ꯈꯣꯏꯅꯤꯡꯅ ꯃꯁꯤ ꯍꯥꯏꯔꯒ ꯃꯥꯏꯃꯨꯕꯤꯕꯨ ꯑꯃꯨꯛꯀꯁꯨ ꯀꯧꯈꯤ ꯃꯁꯤꯗꯒꯤ ꯃꯥꯏꯃꯨꯕꯤ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯊꯣꯔꯛꯂꯒ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯀꯣꯏꯀꯧ ꯀꯧꯔꯤꯗꯨꯕꯣ ꯔꯣꯃꯥꯟꯁ ꯇꯧꯒꯦ ꯍꯥꯏꯔꯒꯅꯦ ꯅꯇꯨ ꯀꯧꯔꯒ ꯍꯦꯛ ꯇꯧ ꯃꯁꯤꯗ ꯈꯣꯏꯅꯤꯡꯅ ꯏꯕꯦꯝꯃ ꯁꯛꯇꯥ ꯅꯉꯣꯟꯗꯅꯦ ꯔꯣꯃꯥꯟꯁ ꯇꯧꯗ꯭ꯔꯤꯉꯩꯗꯅꯦ ꯑꯩ ꯂꯥꯏꯔꯤꯕꯛ ꯍꯥꯟꯅ ꯌꯧꯔꯅꯤ ꯁꯛꯇꯨꯗ ꯎꯕꯗ ꯀꯣ ꯑꯩꯅ ꯀꯧꯔꯤꯁꯦ ꯑꯔꯨꯕ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ ꯀꯧꯔꯤꯕꯅꯤ ꯃꯥꯏꯃꯨꯕꯤ ꯍꯟꯗꯛꯇꯤ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯗꯨꯗ ꯈꯣꯏꯅꯤꯡꯅ ꯃꯥꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕꯗ ꯊꯦꯡꯅꯔꯛꯄ ꯃꯐꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯪꯗ ꯎꯈꯤꯕ ꯃꯐꯝꯒ ꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯃꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯈꯣꯏꯅꯤꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪ ꯈꯪꯂꯝꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯕꯅꯤ ꯑꯩ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤ ꯅꯪꯗꯤ ꯂꯥꯅꯤꯅ ꯈꯪꯂꯝꯕꯁꯨ ꯌꯥꯏꯗꯅ ꯅꯪ ꯀꯧꯔꯤꯅꯤ ꯈꯣꯏꯅꯤꯡꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯥꯏꯃꯨꯕꯤ ꯍꯤꯛꯅ ꯍꯤꯛꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯛꯏ ꯈꯣꯏꯅꯤꯡꯅ ꯀꯩꯗꯧꯔꯒꯦ ꯃꯥꯏꯃꯨꯕꯤ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯅꯍꯥꯛꯅ ꯀꯞꯄꯗꯣ ꯇꯥꯔꯒ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯀꯞꯂꯅꯣꯕꯀꯣ ꯃꯗꯨꯗ ꯃꯥꯏꯃꯨꯕꯤꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛꯅ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯤ ꯍꯥ ꯀꯔꯤ ꯃꯥꯏꯃꯨꯕꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯑꯩ ꯌꯥꯝꯅ ꯇꯥꯅꯤꯡꯉꯤ ꯑꯃꯨꯛꯇ ꯂꯤꯔꯛꯑꯣ ꯈꯣꯏꯅꯤꯡꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯃꯥꯏꯃꯨꯕꯤꯅ ꯑꯩꯅ ꯍꯤꯡꯂꯤꯉꯩꯒꯤ ꯋꯥꯔꯤꯅꯤ ꯑꯩꯒꯤ ꯃꯤꯡꯅ ꯏꯉꯦꯂꯩ ꯀꯧꯔꯝꯃꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯑꯄꯣꯛꯄꯗꯣ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯑꯩꯕు ꯁꯥꯎꯅꯅꯕ ꯋꯥꯅ ꯌꯣꯛꯂꯛꯈꯤ ꯑꯩꯒꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈ꯭ꯔꯕ ꯏꯪꯈꯣꯜ ꯑꯗꯣ ꯍꯥꯟꯅꯗꯒꯤ ꯄꯥꯝꯗꯨꯅ ꯂꯩꯔꯛꯄ ꯏꯈꯨꯔꯥꯒ ꯏꯗꯣꯝꯆꯥꯒꯅ ꯁꯔꯧ ꯑꯃ ꯁꯤꯜꯂꯛꯂꯦ ꯍꯨ ꯌꯥꯟꯁꯤꯜꯂꯕ ꯌꯣꯡꯆꯥꯛ ꯈꯔ ꯏꯃꯥ ꯏꯆꯥ ꯆꯥꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯤꯔꯛꯈꯤ ꯌꯣꯡꯆꯥꯛ ꯑꯗꯣ ꯏꯃꯥꯅ ꯐꯖꯅ ꯏꯔꯣꯠꯈꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯂꯣꯛ ꯂꯥꯏꯍꯧ ꯀꯟꯅ ꯇꯧꯗꯨꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥꯅ ꯏꯔꯣꯟꯕꯗꯣ ꯑꯩ ꯆꯥꯍꯧꯗ꯭ꯔꯦ ꯃꯃꯥ ꯑꯗꯨꯗꯤ ꯏꯔꯣꯟꯕꯗꯣ ꯍꯦꯛ ꯆꯥꯔꯨꯕꯗꯒꯤ ꯇꯤꯟꯕꯣꯡ ꯑꯣꯗꯨꯅ ꯑꯗꯨꯝ ꯁꯤꯈꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯏꯃꯨꯕꯤꯗꯣ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯑꯗꯣ ꯂꯤꯔꯛꯈꯤ ꯃꯁꯤꯗꯒꯤ ꯃꯃꯥ ꯑꯗꯨꯅ ꯁꯤꯈꯤꯕꯗꯣ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯀꯅꯥꯅꯁꯨ ꯈꯪꯈꯤꯗꯦ ꯃꯈꯨꯔꯥ ꯑꯃꯗꯤ ꯃꯗꯣꯝꯆꯥꯅ ꯏꯉꯦꯂꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯃꯃꯥ ꯂꯩꯈꯤꯗꯕꯒꯤ ꯆꯍꯤ ꯑꯣꯜꯂꯛꯄꯗ ꯃꯗꯣꯝꯆꯥꯒ ꯃꯈꯨꯔꯥꯒꯅ ꯃꯗꯣꯝꯆꯥꯒꯤ ꯃꯄꯥꯝ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯄꯨꯈꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯗꯣꯝꯆꯥꯒꯤ ꯃꯄꯥꯝꯗ ꯃꯗꯣꯝꯆꯥ ꯄꯣꯛꯄꯤ ꯃꯃꯥ ꯑꯗꯣ ꯃꯥ ꯈꯛꯇꯃꯛ ꯂꯩꯔꯝꯃꯤ ꯃꯗꯣꯝꯆꯥꯅ ꯏꯉꯦꯂꯩꯕꯨ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯃꯐꯝ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯅꯕꯒꯤꯗꯃꯛꯇ ꯊꯝꯂꯝꯂꯒ ꯃꯗꯣꯝꯆꯥꯒ ꯃꯈꯨꯔꯥꯒ ꯆꯠꯈ꯭ꯔꯦ ꯏꯉꯦꯂꯩ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯤꯁꯅꯥ ꯑꯅꯤꯅ ꯊꯝꯕꯥꯜ ꯂꯩꯅꯥꯒꯨꯝꯅ ꯅꯤꯡꯊꯤꯖꯩ ꯀꯣꯟꯇꯛ ꯇꯧꯅ ꯃꯨꯅ ꯁꯥꯡꯂꯤꯕ ꯃꯤꯠꯄꯥ ꯑꯗꯨꯒ ꯃꯤꯁꯅꯥ ꯑꯗꯨꯒꯤ ꯃꯊꯣꯏ ꯍꯥꯞꯂꯤ ꯁꯥꯡꯇꯛ ꯇꯧꯅ ꯄꯤꯛꯇꯛ ꯄꯥꯜꯂꯤꯕ ꯅꯥꯇꯣꯟ ꯄꯤꯛꯇꯛ ꯇꯧꯅ ꯄꯥꯔꯞ ꯄꯥꯜꯂꯤꯕ ꯑꯇꯔ ꯒꯨꯂꯥꯞꯀꯨꯝ ꯉꯥꯡꯂꯤꯕ ꯆꯤꯝꯕꯥꯜ ꯃꯗꯨ ꯄꯨꯝꯕ ꯌꯦꯡꯕꯗ 14ꯅꯤ ꯄꯥꯟꯕ ꯊꯥꯖꯒꯨꯝ ꯅꯤꯡꯊꯤꯖꯩ ꯃꯨꯔꯩꯅꯕ ꯈꯣꯏꯇꯛ ꯇꯥꯔꯤꯕ ꯁꯝꯗꯣꯟ ꯑꯗꯨꯅ ꯅꯤꯡꯗꯣꯟ ꯖꯩꯅ ꯁꯥꯡꯂꯤ ꯃꯍꯥꯛꯀꯤ ꯏꯪ ꯏꯪ ꯂꯥꯎꯕ ꯉꯧꯔꯕ ꯃꯍꯥꯛꯀꯤ ꯀꯨꯆꯨ ꯑꯗꯨꯅ ꯁꯅꯥꯒꯤ ꯃꯊꯛꯇ ꯇꯝꯐꯥ ꯊꯤꯟꯕ ꯍꯥꯏꯗꯣ ꯑꯣꯏꯔꯤ ꯑꯁꯨꯝꯅ ꯅꯤꯡꯊꯤꯔꯕ ꯏꯉꯦꯂꯩ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯥꯒꯤ ꯃꯈꯨꯔꯥꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝꯗ ꯂꯩꯈꯤ ꯑꯁꯨꯝꯅ ꯏꯉꯦꯂꯩꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯃꯇꯝꯗ ꯏꯉꯦꯂꯩꯒꯤ ꯁꯛꯇꯝ ꯁꯑꯣꯡ ꯁꯕꯥꯟ ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯕꯨ ꯄꯥꯝꯅꯔꯝꯃꯤ ꯀꯂꯛꯅꯔꯝꯃꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯎꯕ ꯅꯨꯄꯥꯁꯤꯡꯅ ꯉꯥꯎꯅꯩ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯃꯗꯣꯝꯆꯥꯒꯤ ꯃꯃꯥ ꯑꯗꯨꯅ ꯁꯔꯧ ꯑꯃ ꯁꯤꯜꯂꯛꯂꯤ ꯏꯉꯦꯂꯩꯕꯨ ꯃꯤ ꯀꯅꯥꯁꯨ ꯆꯪꯅꯗ꯭ꯔꯕ ꯈꯨꯜ ꯑꯃꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯂꯩ ꯍꯦꯛꯂꯨꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯏꯉꯦꯂꯩꯅ ꯃꯐꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯆꯠꯄ ꯀꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯃꯗꯣꯝꯆꯥꯒꯤ ꯃꯃꯥ ꯑꯗꯨꯅ ꯊꯦꯝꯗꯨꯅ ꯅꯧꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯔꯝꯃꯤ ꯃꯁꯤꯗꯒꯤ ꯏꯉꯦꯂꯩ ꯎꯄꯥꯏ ꯂꯩꯇꯅ
matomta asum lakpana lambi lamhangnabadagi atopa lambi amada oina laklami mahakna asum lakpana mongsong amata thunglaki mongsong adugi manungda kangawnona khuchat chatuna leiri adubu usinna jinna mongsong arudagi lanthorokpada una lanna hoba mafam ama thengnari mafam aduda asum changsili adubu jingmai ado loirammi jingmai adugi makhada yengthakiba matamdadi khul macha ama leiba urami madu ubada mahak asuki matik harau jaduna khul adu yawunaba chatlami mahakna khul adu yawrabada khul aduda thingnaba mi singda madom sagi mamana lehoriba khul ado hanglami adubu marol phangodabana maram oi magi wa ado kanana su tabiramdi amaromda mahakna hangliba khul adusu tasenga leiba nati madom sagi mamana sebjin sajinduna thonba ming oiramki kaina thangda mahak hanubi amagi yumda thonglami mamangi matawgum mahakna hanubi adudasu hanglami hanubi ado inge leina haribado karisu khangba ngamlamdi adubu mahakna asimadi khanglami magi manakta thunglariba marol tinadrabi nupi macha asi lamhangnutuna mafam masida thunglakpa sodina oigani haina hanubi aduna khangki inge legi sumat ingai oiraba masak ado uraga matomta lamhang aduda leirabadi khudong thiba nanglagani khanduna inge leibu makhut paiduna imungda singsinberemi hanubigi mataw aduda inge lei hoi mai karisu haidi hanubi aduna makhut masa ingit tawduna inge leida wahang kaya hangli adubu karisu kadarabdi asumna tongedingai numitsu mayum changkhri mastigi hanubi aduna phungada mai hauduna chana thaknaba thongattuna sem saba hauri thongba loraba matung mabani yamna hauna saminarami chaba thakpa loraba matung mabani mak phamung amatada tuminnarami adubu laibak thiba haibaduni nungaina tumtharaklaba matam aduta phunga ado mai muthat lamdabadagi mari mai wairaktuna yum ado mai chakpa horaklei adumna mai chaklakpa horakpa asida hanubi amati ingelei makoi ani mikap thoraktuna yum adudagi thuna yangna chenthorai maina sakliba yum ado yengna hanubi adudi kapli ingeleina hanubi adubu themjinbiri adubu hanubi ado kari khalurapuno khangdi mai sakliba yum adugi manungda thuna chensinki ingelesu hanubi adubu khamanaba tanaki mahakna thongjin hek kansinge tawbaga yumthaktagi mai chakpa u ama taraktuna makokta thomki masdagi ingelei gyan mangtuna uplaga tusinki makuk aduna imungda aduga masa aduna mapalda leikhi asumna hanubi amadi ingelegi makuk adudi maina tumna saktuna masa khara waisilakpa matam aduda atiyada khanghaudana nong mangsillaklaga nong haitharakhi masdagi maning makha tamna saklaba mai adusu mutkhri adubu ingelegi makuk adudi maina tumna saktuna ut on khri aduga hanubi adudi mainung aduda ut on khri nong ngalabata khunja singna ingelegi maina sakhaudaba hakchang ato thingnabadagi kufang chanduna jingmaida pukhatlaga u khara hauriba adomda phumjillami ingelegi phumpham adugi mathakta leimaru kharasu hunjillamki asumna aigi hakchangna phumkhiba kuki sarukna maina tumna sakhiba mathong chaduna sikhiba sinani nakhoi taibang midi layadana khoyum layam phau yengbang ngamdaba makhai thiribase asumna hairaga maimubi ado kabla i masida ngasai makhai mahaki wari taduna lairamba khoininna hairi ngaikho maibubi kapke sune kona kapu ai wa khara hangkhige marda maimubina pi taraktabaki kharaga sauninglaga leirina sida nangna amuk karen naribara maimubi nang saukhinu nangna saukhibase aingonda phargam taine saubagi mahutne aina hanglise amukta khumuse matau karamna khul aduda mi amata tatribano hu aina tamnaba adugi mina khoise ikebe yamna khangdine marol lama amuk chakini ama amuk lakani marol chama mukti suramni chakrise leingamdadana
ꯑꯗꯨꯒ ꯃꯤ ꯂꯩꯔꯛꯇ꯭ꯔꯕꯅꯤꯅ ꯌꯨꯝ ꯀꯩꯁꯨ ꯂꯣꯏ ꯇꯦꯛꯂꯦꯗꯅ ꯍꯦꯔꯥ ꯅꯪꯁꯨ ꯌꯥꯅꯤ ꯈꯪꯗꯅ ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯦꯗ ꯆꯍꯤ 1000 ꯐꯥꯔꯕꯗꯨ ꯃꯉꯥꯏꯔꯦꯅꯦ ꯍꯥ ꯑꯗꯨꯗꯤ ꯏꯁꯥꯕꯨꯗꯤ ꯆꯍꯤ 100 ꯁꯨꯔꯝꯕ ꯌꯥꯔꯤ ꯑꯗꯨꯗꯤ ꯅꯪꯒꯤ ꯁꯤꯐꯝ ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯄ ꯃꯤꯈꯩꯗꯤ ꯇꯝꯅꯩ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗꯗꯤ ꯇꯝꯅꯗ꯭ꯔꯤꯅ ꯀꯔꯤꯒꯤꯅꯣ ꯅꯪꯉꯣꯟꯗꯁꯨ ꯇꯝꯅꯕ ꯍꯧꯔꯝꯃꯕꯅꯤ ꯑꯗ ꯅꯪ ꯑꯣꯏꯔꯝꯕꯗꯨꯗ ꯁꯛ ꯈꯪꯂꯅꯤꯗꯅꯅꯦ ꯌꯥꯝꯅ ꯇꯝꯅꯔꯝꯗꯅ ꯑꯗꯨꯝ ꯍꯜꯂꯕ ꯌꯥꯔꯦ ꯈꯪꯖꯔꯦ ꯑꯩꯅ ꯁꯛ ꯈꯔ ꯐꯖꯕꯁꯤꯗ ꯏꯀꯥꯏꯗꯅ ꯇꯝꯅꯗ꯭ꯔꯤꯗꯣ ꯈꯪꯉꯤ ꯐꯖꯩ ꯐꯖꯃꯟꯗꯅꯅꯦ ꯇꯤꯡꯒꯝ ꯂꯥꯏꯒꯝ ꯃꯥꯜꯂꯤ ꯑꯣ ꯌꯥꯔꯦ ꯑꯩ ꯂꯦꯞꯆꯔꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯏꯃꯨꯕꯤꯗꯣ ꯃꯥꯡꯈ꯭ꯔꯦ ꯈꯣꯏꯅꯤꯡ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯅꯥꯀꯟ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯂꯝꯂꯣꯡꯗꯅꯤ ꯅꯥꯃꯩꯔꯥꯛꯄꯝꯒꯤ ꯈꯣꯏꯅꯤꯡꯗꯨ ꯃꯍꯥꯛ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯀꯅꯥꯁꯨ ꯆꯠꯅꯗ꯭ꯔꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯇꯣꯝꯇ ꯍꯜꯂꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯤ ꯑꯁꯤꯕ ꯄꯣꯠꯂꯣꯏꯐꯝ ꯃꯪ ꯃꯄꯥ ꯑꯃ ꯐꯥꯎꯗꯨꯅ ꯆꯠꯂꯝꯃꯤ ꯃꯍꯥꯛꯅ ꯃꯪ ꯃꯄꯥ ꯑꯁꯤ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯊꯋꯥꯏ ꯂꯥꯛꯄꯤ ꯑꯃ ꯌꯥꯝꯅ ꯌꯥꯛꯅ ꯈꯣꯡꯂꯒ ꯃꯥꯒꯤ ꯃꯀꯣꯛ ꯃꯄꯥ ꯂꯥꯟꯗꯨꯅ ꯄꯥꯏꯔꯒ ꯆꯠꯈꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯉꯥꯏꯍꯥꯛꯇꯤ ꯃꯍꯥꯛ ꯂꯋꯥꯏ ꯂꯨꯇꯣꯟꯒꯤ ꯃꯁꯝ ꯑꯗꯣ ꯆꯞ ꯆꯨꯡꯉꯤ ꯈꯔ ꯐꯥꯊꯔꯒ ꯈꯣꯡꯊꯥꯡ ꯑꯃ ꯑꯅꯤ ꯊꯥꯡꯕ ꯍꯧꯔꯛꯄꯗ ꯇꯨꯡꯂꯣꯝꯗ ꯄꯨꯡ ꯖꯥꯟꯒꯤ ꯃꯈꯣꯜ ꯁꯤꯊ ꯃꯤ ꯀꯞꯅ ꯂꯧꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯌꯥꯝꯅ ꯅꯛꯅ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜ ꯌꯥꯡꯈꯠꯂꯛꯏ ꯀꯤꯔꯁꯨ ꯀꯤꯅ ꯇꯨꯡꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯌꯦꯡꯅꯤꯡꯕꯗꯤ ꯄꯣꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯗꯨꯅ ꯊꯨꯝꯍꯠꯈꯤꯗꯨꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯎꯔꯤ ꯃꯤ ꯄꯣꯠꯂꯣꯏꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯈꯔꯅ ꯃꯤ ꯑꯃ ꯄꯣꯠꯂꯣꯏꯔꯤꯕ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯇꯨꯡ ꯑꯣꯟꯗꯨꯅ ꯀꯞꯂꯒ ꯆꯠꯈ꯭ꯔꯤꯕ ꯑꯗꯣ ꯎꯔꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨꯗ ꯅꯥꯃꯩꯔꯥꯛꯄꯝꯒꯤ ꯈꯣꯏꯅꯤꯡ ꯑꯗꯣ ꯉꯛꯆꯥꯟꯅꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯃꯪ ꯑꯗꯣ ꯃꯍꯥꯛꯅ ꯂꯥꯟꯊꯣꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒ ꯃꯍꯥꯛꯅ ꯑꯣꯟꯊꯣꯛꯄꯗ ꯃꯤ ꯄꯣꯠꯂꯣꯏꯔꯒ ꯂꯩꯔꯝꯕ ꯑꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯛꯄꯅꯤ ꯊꯣꯏꯗꯣꯛꯅ ꯉꯥꯏꯍꯥꯛꯇꯨꯗ ꯂꯥꯏ ꯇꯤꯟꯒꯤ ꯋꯥꯈꯜ ꯆꯪꯂꯨꯗ꯭ꯔꯤ ꯃꯔꯝ ꯑꯁꯤꯅ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇ ꯈꯣꯏꯅꯤꯡ ꯑꯗꯣ ꯃꯤ ꯄꯣꯠꯂꯣꯏꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯆꯪꯁꯤꯟꯕ ꯑꯁꯤ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯝꯕ ꯅꯨꯄꯥ ꯑꯃꯅ ꯌꯦꯡꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯔꯨꯔꯤ ꯅꯨꯄꯥ ꯑꯗꯨꯒ ꯃꯍꯥꯛꯀ ꯃꯤꯆꯥꯟꯅꯕ ꯃꯇꯝꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯣ ꯃꯨꯁꯤꯛ ꯃꯨꯏ ꯌꯦꯡꯕꯗ ꯍꯩꯅꯗꯕ ꯐꯥꯎꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯨꯠ ꯈꯜꯂꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯦꯛꯇ ꯆꯪꯕꯃꯛꯇꯤ ꯆꯪꯁꯤꯟꯗꯦ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯨꯠ ꯈꯠꯄ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯅ ꯍꯪꯂꯤ ꯑꯗꯨꯕꯨ ꯃꯤ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯦ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯑꯃꯠꯇꯁꯨ ꯍꯥꯏꯗ ꯃꯥꯅ ꯊꯣꯛꯄ ꯃꯊꯧ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩ ꯃꯗꯨꯗ ꯅꯥꯃꯩꯔꯥꯛꯄꯝ ꯈꯣꯏꯅꯤꯡ ꯑꯗꯣ ꯑꯃꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟ ꯃꯤ ꯄꯣꯠꯂꯣꯏꯔꯤꯕ ꯑꯗꯣ ꯀꯅꯥꯅꯣ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯤꯗꯃꯛꯇ ꯀꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯤ ꯃꯁꯤꯗ ꯃꯍꯥꯛꯄꯨ ꯀꯧꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯋꯥ ꯉꯥꯡꯗꯅ ꯂꯩꯌꯨ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯑꯗꯨꯒ ꯍꯨꯃꯥꯏ ꯑꯃꯁꯨ ꯃꯈꯨꯠꯇ ꯄꯤꯔꯛꯂꯒ ꯄꯣꯠꯂꯣꯏꯕꯗꯨ ꯌꯥꯎꯅꯅꯕ ꯈꯪꯍꯜꯂꯛꯏ ꯃꯍꯥꯛ ꯄꯣꯠꯂꯣꯏꯕ ꯌꯥꯎꯕ ꯇꯜꯂꯤ ꯍꯥꯏꯗꯨꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯆꯠꯄ ꯍꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯀꯧꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯨꯗꯥꯡ ꯑꯗꯣ ꯐꯥꯔꯒ ꯄꯣꯠꯂꯣꯏꯕ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯥꯝꯂꯝꯃꯤ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯇꯧꯔꯕꯗ ꯅꯥꯃꯩꯔꯥꯛꯄꯝꯒꯤ ꯈꯣꯏꯅꯤꯡ ꯑꯗꯣ ꯎꯄꯥꯏ ꯂꯩꯇ ꯄꯣꯠꯂꯣꯏꯕ ꯑꯗꯣ ꯌꯥꯎꯔꯝꯃꯤ ꯃꯍꯥꯛꯅ ꯄꯣꯠꯂꯣꯏꯕ ꯌꯥꯎꯕꯗꯒꯤꯗꯤ ꯑꯇꯤꯌꯥ ꯈꯦꯛꯅ ꯋꯥꯡꯅ ꯆꯥꯛꯂꯝꯕ ꯃꯩ ꯑꯗꯣ ꯇꯞꯅ ꯇꯞꯊꯔꯛꯈꯤ ꯃꯁꯤꯗ ꯈꯣꯏꯅꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯍꯨꯃꯥꯏ ꯑꯗꯣ ꯀꯟꯅ ꯍꯨꯝꯖꯤꯜꯂꯤ ꯑꯗꯨꯕꯨ ꯆꯥꯛꯂꯝꯕ ꯃꯩ ꯑꯗꯣ ꯇꯞꯅ ꯃꯨꯠꯊꯔꯛꯇꯨꯅ ꯃꯨꯠꯈ꯭ꯔꯦ ꯃꯍꯥꯛ ꯄꯥꯈꯠꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯍꯥꯏꯔꯤ ꯏꯇꯥꯎ ꯃꯩ ꯃꯨꯠꯈ꯭ꯔꯦ ꯄꯨꯡꯃꯝꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯨꯕ ꯂꯩꯆꯤꯜ ꯃꯔꯛꯇ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯊꯥꯖ ꯃꯍꯥꯛꯁꯨ ꯀꯤꯀꯨ ꯐꯣꯡꯂꯛꯇꯨꯅ ꯃꯉꯥꯜꯅ ꯃꯥꯏꯀꯩ 19 ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯜꯂꯛꯂꯕꯗꯗꯤ ꯈꯣꯏꯅꯤꯡꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ
mang aduta leptuna leiriba maina unsa pumba sakthekhraba karum tawruba saktam ado mamit ado irau lawo makhai pangduna lei madu ubada nangmai rapamgi khoining ado pakhatna mahakna pariba nupa aduda onsillaga karino tawriba sibu itaw hairaga onthorakpadadi mahakna pariba nupa ado saru polang oiramlei mahak pakhatpai heman khibana saru polang adugi mamaida khupakna set launa amutang thakhi aduga round kick amasu kakshillami masida saru polang adusu tukhre aduga mahaksu chenbati lairadana makla ado nikman khibana lepa phawba ngamsillaktaduna sansaduna chatli mahakna sana ariba laigi maming sonduna chatli soisibu ibudo pakhangba nang leibro nang leradi nachabu amukta kanbiyo ado lil oradi thulakkanko adamna thoradi kharaga mihulasi chendun leiringai 100 meter race amu chenkidana pharak tarani hai aina hachi soire mangsidabu kadai dagi afaba laino adudi lele ho tinmu laimu saroi ngaroi nakoi aingonda tamnaribase lepiro tumin leinaro karigumba aina hojik pakhatpa hemandana sikhadi aisu saroi ngaroi olani adudadi ba ai hatpa yaukhiba noidi chenkau gani hey simadi khangjilu aduna sakmai si yengaduna hayatana basi yanasi kedoroge asumna mahak angawgum matunta asumna sonduna saduna chatli adubu masidi karimata lenglamdi tanza sida nong kanna khonglakhi nong khonglakpagi makhol aduda mahak khangladuna opsinduna turami maruda masinda asumna soli oh ai laribak yawra male tawrisi asumna khanna leiringai magi tungdasu mang aduda hiptuna leiriba maina karum sakpa hauraba mi asiba ado tapna lenglaktuna hogalaki aduga mahaki makut ado sangdoraktuna khoiningi lawai sam ado pairaga manakta khangching chingsalli khoining mage lawai ado pairiba makut aduda kanna yali aduga mamai ado nongkhallakpada mamit animak nanthorak tawgi tharak jalaba machin adu maina sakpa loikhibagi maya ngakta ngairaba adugumlaba akiba phanglaba asiba haksangi saktam oiramba aduda khoining ado kanna lauraduna nantharakliba mamit ani aduda magi makhut aduna thinjillamlaga lawaida parakliba makhut adusu kanthokhtuna chenba horaklei hanakti uchinna mafam ado nanthokhtuna chelakpana makoigi leirak asangba ado yoksillakli makoigi leirak asi yoksillakpada khoining chenba ado leplaga sor thabet honduna yamna wana turoi ngaroi makhong ado thaningda thangli athengba ahingda maning tamna salajapa kaujing harogi makholdana leirakki nakjet animakta ninkrei masidasu nati sanaramliba saroi ngaroi apumbi soren singsu mafam asida tillariba ahingi achikpa marakta kaujing harogi khonjal taroraga khoining makoigi leirak asi hainabi mafam aduni haiba khangning ningsing lakpada kokchaubi kai taptharuraba mihulgi khongjal changkhalai short pet khajiktang lawga tung handuna nak yet koina koilei leiduna jengi thune hek changchen ge haiba sisu ngamda khongthang tapna thangduna lai tanza aduta tunglomda mi khangchen khibagi sahum phanglakhi makoladu tabada khoining humang biri kangkhalai chalamba to chap launa lepi tung onthoktuna yengba sungamlamde mangda changchenba sungamda asumna leiringai matam asida tunglomda magi manak nakna angang masa pupoda ngariba amana kappagi khonjal tarai angang aduma khakna kappagi khonjal tarambadagi masing yamlaba angang mayamna wawa launa kaplakpagi khonjal tarakli khoining mafam aduda ki haiduna leplaga asum leiradi afabadi oiroi khanduna chatpa haurage khanduna tawrakpa aduwaida leirak adugi manakta hauriba u aduda hek miyeng thamluri u aduda makuk chawtaba ama hai humduna sanari madu ubada masa ado
Chaning tana sor honba phawbu hek ngamjatri asuk kina leiringai tanza aduta karino khangdaba amuba manil kaya ma mahak ki akoibada koilei leiduna paiba horakli marudagi khoining do kirambadagi khangsau chawrakli ngasaidagi put pret tamna lai timu lai mo soren apumbi ngakta noi aduk ya mana ingu na tawrisi karino ha tamnagi harasu ama ni khaka tamno hat ke harasu ngasaina aibu hatokpa yadro kai kandapta chapam gamta khangdre wane khudi thitna sidure tamnagera tamnaroida noi su noi na thokpa leiro ai su swai da phamla kane noi meyam ki kumhai du yenglaga leirage ko hat ke su tu ke su nokoi ga pa ma tawro ai kemta hararoi ko asumna khoining do pharak ita tana sauna haidam laga mahak lambi aduda khongrai chanduna phamthaki mahak kiba heman badagi tasengna sauningba olaktuna pisum ani adu sukchel laga phamdu leiri nakan aduda su hena tamnari akiba sabtra kaya tori kappa nupagi khonjal kaya tahallai asumna tawbasida khoining ado hena saugallaktuna adaida taramba nung khara khulli aduga minai masa singasidi khara ki haladi yare kimandana khoidok saugale wani asi haraga tamdaliba jaga sing aduda nung aduna thomjali mahana asumna tawrubadagi ra kaino khangti tumin leinakhri adaida makhelangamba sing ado unnuwai muk sikhri mikup khara ki tungda maha ki tungda leiriba apumbi soren sing ado wa kappa amuk horakli kuninga maduda su seshilli hai tha suduna poklaga sahi suduna siba angang chandan sa noi napa kanana thimni atana kapli bono ha taning drepta ngasi ne aina I karaktana ko lakatna kaurokani he apumbi soren sing adu khoiningi wadu taba da gira karino khangdi tumina kaptuna lei mayam adugi maraktagi amati san saduna laklaga khoiningi manangan aduda pairaga lepkhalai masida khoining aduna angang ado tap launa pairaga khanglang langthui masidagi angang aduna mamit khana jingnaktuna khangchen chensil laklaga khoiningi phaigan aduda siklami masida khoining ado chaina phangladuna kanna lawi soren angang atai adu su chensil laktuna khoining da punna yomsinduna chikdari chaina singaduna khoining ado kanna lauri tanja aduda migi thau tawpa ama satluba amaiba tolen aduna mayum halakpagi lambida toromliba thawong ado thengnabadagi thuna makutta lairon ama sonduna mamai mapitta ahumlak nan tharabagi tungda khonjau thadra lauri hai apum misoren angang tamnarai sa angang na khutna sa salabadi tawning ba tawrabadi saru sayang tekadani aina lemna hairingai asida nupa do thadok lamlaga nangi nasai gonda hankro lamket lamhaiba saduna adaida leiranu asomna amaiba tolen aduna hairabasu apumbi soren sing aduna khoiningbu thadok lamdi chumna ningthina haiba yaraktabadagi amaiba tolen ado mahana parekliba khaw adugi manungdagi paya amaga lang ahingbaga puthori masidagi amaiba tolena lairon son soduna paya aduda lang ahingba aduna marul naina yetli matawa sumna paya aduda lang ahingba aduna yet palloraga yetki khudumbiga khuyai-gana paya ado saptuna puraga soren apumbi yadugi manak tamna sangsinduna he ngang mingam basa lamket lamhairabadina kamdawni asi haraga paya aduna set kansili asumna kallubadagi angang soren apumbi singado wa kaptuna senthong nakhri angang singado loina chena kharabada khoiningna lamai aduda sepna hiptuna ayo na heduna leiribadu uri amaiba tolenna namairapum khoiningi lawai koklen thak aduda leiwa sonduna sor kamthabiri masidagi khoiningi chaina phawramba ado phakhiduna haugallaklaga ningthina singkabagi waduna sor thabet honbagum mahaksu honduna phamli
ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯂꯝꯕꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯎꯔꯦ ꯂꯩꯔꯛ ꯑꯗꯨꯒꯤ ꯅꯥꯛ ꯌꯦꯠ ꯈꯨꯗꯤꯡꯃꯛꯇ ꯐꯠꯈꯤꯗ꯭ꯔꯕ ꯂꯥꯏ ꯇꯤꯟ ꯁꯨꯅ ꯃꯊꯤ ꯐꯣꯡꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯁꯤ ꯎꯔꯨꯕꯗꯒꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯗꯣ ꯆꯤꯟꯗꯒꯤ ꯁꯣꯟꯊꯥꯡꯗꯨꯅ ꯊꯣꯛꯈꯤ ꯏꯁ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯑꯗꯨꯒ ꯈꯣꯏꯅꯤꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯣ ꯃꯗꯨꯗ ꯅꯥꯃꯩꯔꯥꯛꯄꯝ ꯈꯣꯏꯅꯤꯡꯅ ꯈꯪꯗꯦ ꯑꯣꯖꯥ ꯉꯁꯥꯏꯗꯒꯤꯅꯤ ꯑꯩꯅ ꯂꯌꯥꯝꯁꯤꯡꯁꯦ ꯃꯤ ꯎꯁꯤꯠꯃꯟꯗꯦ ꯍꯥꯏꯗꯅ ꯐꯨꯠꯕꯣꯜ ꯀꯥꯎꯗꯨꯅ ꯇꯥꯜꯂꯝꯂꯤꯕꯅꯤ ꯅꯠꯇꯦꯕ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯅ ꯍꯥꯏꯗꯤ ꯇꯝꯅꯔꯣ ꯌꯥꯔꯦ ꯅꯠꯇꯦ ꯍꯥꯠꯀꯦꯁꯨ ꯍꯥꯠꯂꯣ ꯌꯥꯔꯦꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯈꯣꯏ ꯂꯥꯏ ꯑꯃꯈꯛꯅ ꯅꯝꯕꯗ ꯁꯤꯔꯗꯧꯕ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯂꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯩꯖꯩ ꯆꯤꯡꯉꯤꯅꯦꯃꯤ ꯑꯣꯖꯥ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯐꯅ ꯀꯤꯖꯔꯕꯅꯤ ꯀꯤꯕ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯈꯣꯏꯗꯧꯁꯤ ꯍꯦꯛ ꯇꯤꯡ ꯂꯥꯎꯅ ꯍꯦꯛ ꯁꯥꯎꯒꯠꯂꯛꯇꯅ ꯑꯩꯅ ꯅꯩꯕꯅꯤ ꯑꯣꯖꯥ ꯂꯩꯔꯝꯕ ꯅꯨꯡ ꯈꯨꯟꯗꯨꯅ ꯁꯦꯠꯆꯟꯕꯅꯤ ꯑꯗꯒꯤ ꯑꯉꯥꯡ ꯁꯣꯏꯅ ꯑꯄꯨꯝꯕꯤ ꯑꯃꯁꯨ ꯑꯩꯅ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯂꯪꯕꯅꯤ ꯀꯩ ꯀꯥꯟꯗꯕꯗ ꯂꯥꯏꯅꯤ ꯀꯥꯏꯅ ꯈꯣꯏꯅꯤꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯗꯣ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯤ ꯃꯃꯤꯠ ꯃꯅꯥꯒꯗꯣ ꯂꯥꯎꯊꯣꯛꯂꯒ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯋꯥ ꯑꯗꯨ ꯇꯥꯕ ꯂꯣꯏꯔꯒ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯃꯇꯤꯟ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯥ ꯀꯩ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯂꯥꯏꯕꯨ ꯐꯨꯠꯕꯣꯜ ꯀꯥꯎꯕꯗꯧꯅ ꯀꯥꯎꯏ ꯍꯥꯏꯕ ꯅꯠꯇꯦ ꯂꯥꯏꯁꯤꯕꯨ ꯑꯩꯈꯣꯏ ꯃꯤꯅ ꯁꯣꯛꯄ ꯊꯦꯡꯕ ꯌꯥꯈ꯭ꯔꯕ ꯖꯥꯠꯂꯣ ꯑꯃꯥꯏꯕ ꯑꯩꯍꯥꯛ ꯐꯥꯎꯕ ꯁꯣꯛꯄ ꯉꯝꯖꯩ ꯋꯥꯅꯤ ꯈꯪꯗꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯗꯤ ꯀꯥꯎꯈ꯭ꯔꯦ ꯑꯩꯅ ꯁꯣꯛꯄꯗꯤ ꯌꯥꯕ ꯃꯥꯜꯂꯤ ꯈꯪꯗ꯭ꯔꯦ ꯐꯨꯅꯈ꯭ꯔꯦ ꯍꯥꯏꯁꯤꯅꯤ ꯑꯣꯖꯥ ꯐꯔꯦ ꯏꯕꯨꯡꯉꯣ ꯑꯍꯤꯡꯁꯦ ꯐꯅ ꯊꯦꯡꯂꯦ ꯅꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯂꯒꯦ ꯂꯥꯛꯑꯣ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯏꯅꯤꯡꯁꯨ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯐꯝꯂꯝꯕꯗꯒꯤ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯧꯒꯠꯂꯛꯄꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯃꯛꯇꯗ ꯐꯤꯃꯨ ꯁꯦꯠꯄꯤ ꯃꯁꯝꯅ ꯂꯩꯃꯥꯏꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯈꯥꯛꯅ ꯅꯣꯛꯂꯒ ꯆꯠꯂꯤꯕ ꯑꯗꯨ ꯎꯔꯛꯏ ꯃꯁꯤꯗ ꯈꯣꯏꯅꯤꯡꯅ ꯇꯨꯂꯦꯟꯒꯤ ꯃꯁꯥ ꯑꯗꯨ ꯅꯣꯝꯂꯒ ꯌꯦꯡꯉꯨꯇꯨ ꯑꯣꯖꯥ ꯑꯁꯤꯗ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯃꯁꯨ ꯂꯥꯎꯅ ꯆꯠꯂꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯇꯣꯂꯦꯟꯁꯨ ꯀꯗꯥꯏꯅꯣꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯍꯥꯛꯁꯨ ꯎꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯈꯥꯎ ꯑꯗꯨꯗꯒꯤ ꯆꯦꯡ ꯈꯨꯕꯥꯝ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯑꯊꯨꯕꯗ ꯂꯥꯏꯔꯣꯟ ꯁꯣꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯅꯥꯛ ꯌꯦꯠ ꯇꯨꯡ ꯃꯥꯡꯗ ꯑꯗꯨꯗ ꯆꯥꯏꯊꯣꯛꯇꯨꯅ ꯆꯠꯄ ꯍꯧꯏ ꯈꯣꯏꯅꯤꯡꯁꯨ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯈꯣꯏꯅꯤꯡꯒꯤ ꯊꯣꯡꯒꯥꯟ ꯌꯧꯔꯛꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯂꯩꯍꯧꯔꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪ ꯑꯣꯖꯥꯁꯨ ꯆꯠꯈ꯭ꯔꯒꯦ ꯀꯣ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯁꯣꯝꯅ ꯈꯣꯏꯅꯤꯡꯁꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯆꯪꯉꯛꯇꯨꯅ ꯃꯌꯨꯝꯒꯤ ꯊꯣꯡꯖꯥꯎ ꯉꯁꯥꯏ ꯃꯍꯥꯛꯅ ꯆꯠꯊꯣꯛꯂꯝꯗꯥꯏꯗ ꯁꯣ ꯂꯣꯟꯗꯨꯅ ꯊꯝꯂꯝꯕ ꯑꯗꯣ ꯁꯣ ꯍꯥꯡꯗꯨꯅ ꯆꯪꯂꯒ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯆꯤꯜꯂꯒ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯂꯣꯏꯔꯦ ꯆꯥꯛꯁꯪꯁꯤꯁꯨ ꯇꯧꯔꯤꯁꯦ ꯑꯩꯅ ꯉꯁꯥꯏ ꯆꯥꯛꯈꯨꯝ ꯃꯥꯡꯗ ꯆꯥꯕ ꯂꯣꯏꯔꯒ ꯂꯣꯏꯁꯤꯜꯂꯝꯗꯅ ꯊꯝꯂꯝꯕ ꯂꯨꯈꯥꯛꯁꯤꯐꯥꯎ ꯂꯣꯏꯁꯤꯟꯕꯤꯅꯕ ꯃꯤꯇ ꯂꯩꯇꯦ ꯋꯥꯅꯤ ꯑꯗꯨꯕꯨꯗꯤ ꯅꯥꯏꯇꯣꯝ ꯂꯩꯕ ꯌꯨꯝꯁꯤꯗ ꯀꯅꯥꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯅꯤ ꯍꯥꯏꯒꯦ ꯈꯔꯒ ꯊꯦꯡꯂꯦ ꯆꯥꯛ ꯈꯔ ꯑꯝꯇ ꯊꯣꯡꯂꯒ ꯆꯥꯒꯦ ꯈꯟꯗꯅ ꯄꯔꯞ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯟꯗꯥꯟꯒꯤ ꯂꯥꯏꯁꯤꯡꯗꯨꯅꯅꯦ ꯍꯦꯛ ꯀꯥꯔꯟ ꯇꯥꯗꯅ ꯑꯔꯦꯝꯕꯗ ꯃꯆꯝ ꯑꯁꯦ ꯁꯤꯊꯍꯜꯂꯕꯅꯤꯅꯦ ꯑꯩꯁꯦ ꯃꯈꯣꯏꯒꯤ ꯍꯥꯏꯕꯨ ꯑꯩꯉꯣꯟꯗ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯊꯧꯔꯝ ꯇꯧꯕ ꯑꯁꯤ ꯈꯛꯇꯅꯤꯅꯦ ꯃꯈꯣꯏꯅ ꯍꯩꯔꯤꯕꯁꯦ ꯅꯥꯏꯇꯣꯝ ꯂꯩꯖꯕ ꯑꯩꯒꯤ ꯆꯥꯛ ꯈꯔ ꯑꯝꯇ ꯊꯣꯡꯕꯤꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯤꯁꯦ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯉꯛꯂꯕꯁꯨ ꯉꯛꯅ ꯀꯤꯔꯕꯁꯨ ꯀꯤꯅ ꯍꯥꯎꯅ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯕ ꯌꯥꯕꯅꯦꯕ ꯍꯧꯖꯤꯛꯄꯨ ꯆꯥꯛ ꯊꯣꯡꯂꯒ ꯑꯩꯕꯨ ꯆꯥꯗꯅ ꯂꯩꯕ ꯇꯥꯔꯤꯕ꯭ꯔꯅꯦ ꯑꯗꯨꯃ ꯂꯩꯔꯗꯤ ꯅꯣꯡꯉꯥꯜꯂꯅꯤꯗ ꯍꯣꯏꯗ ꯐꯔꯦ ꯇꯨꯝꯂꯒꯦ ꯑꯁꯨꯝꯅ ꯂꯩꯔꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯗꯨꯅ ꯃꯨꯔꯨꯝ ꯁꯣꯟꯕ ꯌꯥꯕ ꯁꯣꯜꯂꯝꯂꯕꯒꯤ ꯇꯨꯡꯗ ꯈꯣꯏꯅꯤꯡ ꯃꯍꯥꯛꯀꯤ ꯃꯊꯣꯡ ꯈꯪꯗꯅ ꯐꯤꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔꯒ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯐꯤꯁꯤꯡ ꯑꯗꯣ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯄꯨꯂꯞ ꯁꯨꯄꯥꯏ ꯂꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯀꯥꯈꯠꯇꯨꯅ ꯑꯄꯥꯕ ꯀꯟꯊꯥ ꯑꯗꯣ
चिंखत्तुना हिपथै कोक मोनगा हेक ताइनबगा खोइनिंग अदो असीबा अमगी मतौगुम तुमथख्रै असोमदसु कमदौरी अमाइबा तोलेन अदु वाबा हेमन खिदुना खरो खरो नाखोक्तुना तुमली अहिंग ममै ओइरक्ली नोंगसु तंथा अमदा चुरक्ली असमना नोंग चुरक्पा सिना मिपुम खुदिंग अमुक्के हेना पंगथना तुम्बा नुंगाइबा मतम ओइररी मतम मसिदनी आमाइबा तोलेनगी युमजाउगी थोंग अदो ममांग थोंग अदो तपना गी लाउना हांदोरक्तुना कांगचेक अमा उरु उरु उंगदुना पाइछलई अदुगा का खुदिंग चंगदुना लेना लेना कोइपाई पाइदुना लेरी काइना थंगदा अमाइबा तोलेनगी कादा चंगसिललक्तुना अमाइबा तोलेनगी कांखन मथक अदुता तोंगदुना नुंगाइना तुमदुना लेरिबा तोलेनदा वनसिंदुना येंगदुना लेरी असुमना असुम जिंगलंबदगी कांगचेक अदुगी मकोक अदो तमना तमना चाउथोरक्तुना फन यामना चाउथोरक्लै अदुगा मसा अदुसु इसांग सांगदोरक्लै असुमना मची पानबा मकोक इचाउ चाउपा चपवांग वांगबा अमुबा सक्तम मदो मखोंग अनि पानथोरक्तुना लैमाइ थेंगदना फमांग अदुता तुमिनना लेपतुना लै इरंग लंगबा ममित अनि अदुना तुमदुना लेरिबा तोलेनदा येंगदुना लै तोलेनदु फगलांग लोमदा ममाइ ओनसिंदुना तुमदुना लेरंबनी असुमना तुमदुना लेरंबदगी यावललक्पगी चेप्थोरई असुमना महाना चेप्थोरक्पदा करिगुंबा सामिन खरा फंगलक्पदगी ममित अदो सिंगलई महाना ममित हें पाकथोरक्पगा उरे मागी फमांगदा इमु मुबा सक्तम अमा लेरिबदो सक्तम अदु उपदा हिपलंबदगी लोंगना हौगत्तुना फमलगा सक्तम अदुदा मुन्ना येंगी महाग अमाइबा अमा ओइजरबसु तुमलंबदगी हेक हौगलक्पा ओइबना करी तौगदबनो हाइबा वखल तादा अदुमक सक्तम अदुदा इंगाउ ngauna येंगली सक्तम अदुसु अमक कोइरंबदगी मसा अदो अनि चोंथोरक्तुना अमाइबा तोलेनगी फमुंग अदुगी अकोइबदा इकोइ कोइना लेसिंदुना लेख्रै मसिदगी सक्तम अदो अमतंग ओइना मुसुक मुबा मानिलोइना अमु पुनसिन खिदुना अमाइबा तोलेनगी मसादा संखी मसिदगी अमाइबा तोलेन अदो ज्ञान मांगदुना लेख्रै मिकुप खरगी तुंगदा अमाइबा तोलेन ज्ञान लाक्ली महागना ज्ञान लाक्पददी तोलेन अदो फिबम अमत तौरी मसाना मसा अदो कनानो हाइबा खंगजद्री पालंबा कुचु अदुसु मुसिक मुसनख्रै मचिन अदुसु मैतान गुमना मुसिलक्ली ममित अदुसु अंगौबा मचेत अमत यावदना पुन्ना लंगटक लंगना मुसिक मुसिलक्ली मसिदगी महा कांखल अदो हाइदोक्तुना मखोंग अदो लैमाइदा थांगथदुना कुमथरई मसिदगी मसा अदो योंगुमना फन फन सोंगदुना मपालदा थोरक्लै मपाल हेक थोरक्पगा अकोइबा अदुदा सांगदोक्तुना कोयेंग येंगदुना लै तांजा अदुदा अमम अंगान सिन्नरक्पगी महाकी येंगोंदा लोरिबा येन लाबा अचौबा दो हौना खोंगलई असुमना येन खोंगलक्पगी खोंजल अदु ताबदा तोलेन अदो येन खोंगलिबा माइकै अदुदा खंगयेंग जिंगलक्तुना योंगुमना चोंग चोंगदुना येंगोन तमना लाकली अदुगा येंगोंदा यावरिबा लेक लेक लाउरबा येन लाबा अदो मखुतना मंगक अदुदा ताप लाउना पारगा येन अदो येंगोंदगी सिंगथोरई अदुगा येन अदुगी मकोक अदो साइदतली असुमना येन असे हिंगनि हिंगना मपुम ओइना साथुकली चाबन लोइरबदा मखुबाकता तैरिबा ई सिंगदा मरैना लेकथोकली मतम अदुदा नुमितकी मंगाल फावरक्ली मतम अदुदी महाक मसा अदो चाइना फंगलक्ली मैना चाकपगुम पुरोक पुरोक चाकलक्ली मासिदगी हानगी मतौगुमना फन फन चोंगदुना इमुंगदा चंगदुना करीमता खंगजा हाइजतबा लांजतबा अमगुम फमुंग अदुदा हिपथरगा तुमख्रै नुमितना वातोन लोमलकपा मतमदा महाक मिकप थोरक्ली फना कुइना मिकप थोरक्लबसु पाक हेक हौगतपदी महाक ngamdi masa ato inam namsali मीन फुखिबगुमसु मसा अदुसु चाइना फाउरी अदुबु नमदुना बहाक हौगलक्लगा थोगलकपदा ममांग थोंग अदो हांगदोकलगा लेरंबा अदुदा अमुकसु ngakli असुमना ngakचानना थुलक्तुना मांगोलदारी अदुदा लेपलगा सूर्यदेवदा
ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯈꯣꯏꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯕ ꯍꯦꯛ ꯂꯣꯏꯔꯒ ꯌꯦꯡꯊꯣꯔꯛꯄꯗ ꯈꯨꯗꯥꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯨꯕꯅ ꯃꯔꯥꯡ ꯂꯥꯡꯂꯒ ꯂꯩꯔꯝꯕ ꯑꯗꯣ ꯎꯕꯗ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯂꯥꯝꯁꯤꯟꯕ ꯉꯝꯂꯝꯗꯦ ꯌꯨꯝꯕꯤꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯎꯔꯦ ꯃꯈꯖꯥꯏ ꯃꯆꯤꯟꯕꯥꯟ ꯃꯈꯧꯔꯤ ꯏꯅ ꯄꯨꯡꯇꯩ ꯇꯩꯗꯨꯅ ꯂꯩꯔꯝꯕ ꯑꯗꯣ ꯃꯍꯥꯛ ꯎꯈꯤ ꯑꯗꯨꯒ ꯃꯌꯥ ꯑꯗꯨ ꯑꯃꯨꯛ ꯍꯤꯒꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯌꯥ ꯑꯗꯣ ꯏ ꯇꯩꯔꯝꯕ ꯑꯗꯨ ꯎꯔꯦ ꯃꯁꯤ ꯎꯔꯨꯕꯗꯒꯤ ꯇꯣꯂꯦꯟ ꯑꯗꯣ ꯃꯀꯣꯛ ꯉꯥꯎꯔꯛꯇꯨꯅ ꯏꯁ ꯑꯩ ꯂꯣꯏꯔꯦꯗꯅ ꯍꯥꯏꯔꯒ ꯂꯩꯃꯥꯏꯗ ꯐꯝꯊꯩ ꯅꯨꯃꯤꯗꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯁꯨ ꯃꯊꯪ ꯃꯌꯦꯛ ꯁꯦꯡꯅ ꯅꯤꯡꯁꯤꯡꯂꯛꯂꯤ ꯍꯧꯖꯤꯛꯇꯤ ꯇꯣꯂꯦꯟ ꯃꯁꯥꯗ ꯐꯠꯈꯤꯗ꯭ꯔꯕ ꯂꯥꯏꯃꯨ ꯑꯃ ꯁꯥꯊꯨꯞꯇꯨꯅ ꯂꯩꯔꯤ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡ ꯃꯊꯤ ꯐꯣꯡꯂꯛꯂꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯖꯔꯝꯃꯤ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯅ ꯑꯁꯨꯝ ꯈꯜꯂꯛꯄꯗ ꯅꯥꯡꯃꯩꯔꯥꯛꯄꯝꯒꯤ ꯈꯣꯏꯅꯤꯡꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯁꯤꯗꯒꯤ ꯇꯣꯂꯦꯟ ꯑꯗꯣ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯃꯁꯥ ꯑꯗꯣ ꯏꯔꯨꯖ ꯃꯥꯏꯊꯖꯗꯨꯅ ꯁꯦꯡꯗꯣꯛꯂꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯒꯠꯇꯨꯅ ꯆꯥꯊꯣꯛꯂꯕꯒꯤ ꯇꯨꯡꯗ ꯄꯔꯞ ꯃꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯅꯥꯡꯃꯩꯔꯥꯛꯄꯝꯒꯤ ꯈꯣꯏꯅꯤꯡ ꯍꯣꯏꯗ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯈꯣꯏꯅꯤꯡꯒꯤ ꯌꯨꯝ ꯑꯗꯨꯗꯤ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯤ ꯇꯣꯂꯦꯟꯅ ꯃꯇꯣꯝꯇ ꯁꯣꯜꯂꯤ ꯏꯁ ꯃꯁꯤꯗꯤ ꯀꯝꯗꯧꯅꯤ ꯃꯍꯥꯛ ꯆꯠꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯑꯩꯍꯥꯛꯀꯤ ꯐꯤꯕꯝ ꯃꯁꯤꯗ ꯀꯨꯏꯊꯅ ꯂꯩꯈ꯭ꯔꯕꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕ ꯇꯥꯕꯗꯤ ꯁꯣꯏꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯣꯏꯅꯤꯡꯒꯤ ꯗꯥꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩ ꯈꯣꯏꯅꯤꯡ ꯍꯜꯂꯛꯄ ꯉꯥꯏꯔꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯤ ꯂꯩꯇꯕ ꯌꯨꯝ ꯑꯁꯤꯒꯤ ꯗꯥꯔꯤꯗ ꯐꯝꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯃꯨꯟꯅ ꯈꯪꯕ ꯃꯤꯁꯤꯡꯒꯤ ꯃꯤꯠꯌꯦꯡꯐꯝ ꯃꯤꯋꯥ ꯉꯥꯡꯅꯐꯝ ꯑꯣꯏꯔꯛꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯍꯥꯛ ꯄꯨꯟꯅ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯊꯋꯥꯁꯥꯗ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯈꯣꯏꯅꯤꯡꯕꯨ ꯉꯥꯏꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯂꯦ ꯅꯨꯃꯤꯠ ꯃꯌꯨꯝ ꯆꯪꯈꯤꯗꯧꯔꯤ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯈꯣꯏꯅꯤꯡ ꯍꯜꯂꯛꯇ꯭ꯔꯤ ꯇꯞꯅ ꯃꯌꯨꯝ ꯆꯪꯂꯛꯂꯤꯕ ꯅꯨꯃꯤꯠ ꯑꯗꯣ ꯌꯦꯡꯗꯨꯅ ꯇꯣꯂꯦꯟ ꯃꯃꯥꯏ ꯃꯃꯤꯠ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯛꯂꯤ ꯇꯧꯐꯝ ꯈꯪꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯂꯤ ꯃꯝꯁꯤꯜꯂꯛꯂꯤꯕ ꯃꯈꯩ ꯃꯁꯥ ꯑꯗꯨꯁꯨ ꯍꯨꯃꯥꯡ ꯀꯥꯡꯗꯨꯅ ꯊꯛ ꯅꯤꯛꯄ ꯍꯧꯔꯛꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯈꯣꯏꯅꯤꯡꯅ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯅ ꯀꯧꯔꯛꯂꯤ ꯃꯗꯨꯗ ꯇꯣꯂꯦꯟꯗꯣ ꯈꯣꯏꯅꯤꯡꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯃꯥꯏ ꯑꯗꯣ ꯁꯠ ꯂꯩꯊꯣꯔꯛꯏ ꯇꯣꯂꯦꯟꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯉꯛꯁꯪ ꯉꯥꯡꯈꯩ ꯍꯨꯃꯥꯡ ꯏꯀꯥ ꯀꯥꯗꯨꯅ ꯃꯌꯥ ꯑꯗꯣ ꯏꯍꯤ ꯍꯤꯒꯠꯂꯒ ꯌꯦꯡꯂꯛꯄ ꯃꯇꯧ ꯑꯗꯨꯗ ꯈꯣꯏꯅꯤꯡꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯀꯩꯗꯧꯔꯒꯦ ꯈꯣꯡ ꯍꯥꯝꯅꯤꯡꯂꯤꯕ꯭ꯔꯣ ꯃꯁꯤꯗ ꯇꯣꯂꯦꯟꯅ ꯌꯥꯝꯅ ꯋꯥꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯔꯣꯠ ꯑꯗꯣ ꯏꯐꯥꯏ ꯐꯥꯏꯕ ꯃꯈꯩ ꯁꯦꯟꯐꯥꯠꯇꯅ ꯅꯠꯇꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯈꯣꯏꯅꯤꯡꯅꯗꯤ ꯂꯧꯁꯤꯟꯕ ꯍꯩꯇ꯭ꯔꯗꯨꯅ ꯇꯔꯪ ꯑꯃꯗ ꯈꯨꯝꯂꯛꯏ ꯅꯣꯛꯂꯒ ꯑꯣꯖꯥꯁꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯪꯂꯗꯤ ꯑꯩ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯊꯪꯅꯕ ꯌꯨꯝ ꯑꯃꯗ ꯀꯣꯛ ꯆꯪꯂꯒ ꯍꯣꯠꯅꯔꯕꯁꯨ ꯃꯌꯥꯏ ꯈꯣꯡ ꯍꯥꯝꯅꯤꯡꯕ ꯈꯪꯖꯤꯟꯕꯁꯤ ꯀꯣꯛꯀꯥꯁꯤ ꯎꯔꯨ ꯉꯥꯎꯈꯩ ꯋꯥꯕꯅꯤꯀꯣ ꯑꯣꯖꯥꯁꯨ ꯃꯤꯠꯅ ꯑꯣꯟꯗꯕ ꯍꯥꯏꯗꯨꯅꯤ ꯑꯃꯥꯡꯁꯪꯗꯤ ꯌꯦꯅꯈꯥꯗ ꯂꯩꯕꯅꯤ ꯀꯣꯛ ꯊꯤꯔꯒ ꯍꯣꯠꯅꯕꯤꯔꯝꯕꯁꯨ ꯌꯥꯕꯅꯤ ꯌꯦꯡꯍꯩꯔꯦꯅꯦ ꯑꯣꯖꯥ ꯆꯪꯉꯣ ꯈꯔ ꯊꯨꯅ ꯑꯝꯇ ꯁ꯭ꯋꯥꯏꯗꯅꯦ ꯑꯃꯨꯛ ꯅꯥꯟꯊꯔꯛꯇꯅ ꯆꯣꯞꯅꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯉꯥꯡꯅ ꯃꯥꯒꯤ ꯁꯨ ꯑꯗꯣ ꯍꯥꯡꯅꯕ ꯂꯥꯛꯅꯔꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯣ ꯄꯨꯡꯃꯝ ꯃꯝꯁꯤꯟꯈꯤꯕꯅ ꯍꯥꯜꯂꯛꯂꯤ ꯇꯣꯂꯦꯟ ꯃꯄꯨꯡ ꯐꯥꯅ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯈ꯭ꯔꯦ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕ ꯍꯧꯔꯛꯂꯤ ꯈꯣꯏꯅꯤꯡꯅ ꯁꯣ ꯍꯥꯡꯅꯅꯕ ꯀꯟꯅ ꯂꯥꯛꯅꯔꯤꯉꯩ ꯈꯣꯏꯅꯤꯡꯒꯤ ꯈꯨꯗꯥꯡ ꯑꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯈꯣꯏꯅꯤꯡꯁꯨ ꯀꯩꯗꯧꯔꯒꯦ ꯑꯣꯖꯥ ꯑꯁꯨꯛ ꯀꯟꯅ ꯄꯥꯏꯔꯛꯂꯤꯕꯁꯤꯕꯣ ꯍꯥꯏꯔꯒ ꯂꯩꯊꯣꯛꯂꯒ ꯆꯤꯡꯂꯛꯄꯗꯗꯤ ꯇꯣꯂꯦꯟꯒꯤ ꯃꯨꯁꯨꯛ ꯃꯨꯕ ꯏꯔꯪ ꯂꯪꯕ ꯃꯃꯤꯠ ꯑꯗꯣ ꯎꯕꯗ ꯃꯍꯥꯛ ꯂꯋꯥꯏꯒꯤ ꯁꯝ ꯑꯗꯣ ꯆꯞ ꯌꯨꯡꯂꯕꯣꯏ ꯈꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯃꯥꯏꯕ ꯀꯩꯗꯧꯔꯒꯦ ꯑꯣꯖꯥ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯄꯥꯏꯔꯝꯕ ꯃꯥꯒꯤ ꯈꯨꯗꯥꯡ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯗꯣ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯐꯟ ꯆꯣꯡꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯇꯣꯂꯦꯟꯅ ꯑꯗꯨꯝꯅ ꯆꯣꯡꯗꯨꯅ ꯆꯦꯟꯈꯤꯕ ꯑꯗꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯈꯣꯏꯅꯤꯡꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯍꯧꯈꯤ ꯃꯗꯨ ꯎꯕꯗ ꯈꯣꯏꯅꯤꯡꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯃꯤꯠ ꯑꯅꯤ ꯑꯗꯣ ꯁꯪꯇꯣꯛꯇꯨꯅ ꯌꯦꯡꯂꯒ ꯁꯣꯜꯂꯤ ꯀꯩꯅꯣ ꯑꯣꯖꯥ ꯃꯥꯏꯕꯁꯤꯗꯤ ꯌꯣꯡ ꯑꯣꯜꯂꯕ꯭ꯔꯥ ꯀꯩꯅꯣ
kana ponde da siri tanaraga amta yinglukhige asumna magi so ato prap prap hanglaga imungta ma maduna amamba aduta thuna changsillaga ma maduna mahakna hi hek thamba torchlight ato koithi thiri adoga matum tasu murum soli aina torch thiringeda oja maibudu amuk tifam khangdana taren tawrise o stele re asi hairaga torch adu kaptuna yum adudagi thuna chenthораktuna amaiba tolen hoida han chatli adubu amaiba tolen gi yum ado thung ihang hangduna lei ka khuding changduna torch ado kaptuna jingli short break hek laubaga oja maiba haina kauri imung aduda tolen ato thengnadabadagi mapalda thoraklaga kuyeng jengi aduga haima sidi kaya thiruni tawsidi adugardi makha thangbada leiriba lampak aduda leiba chala kharaga napi sinangsu sengdoktabagi phanayamdi sukpani ada leiramsu yai madawna chalage asumna matum ta hairaga lampak tamna senboi lakpoi lai mongsong amagumna isuk sukpa lampak aduda tos ado kapsin duna septha koyeng jengli napi singnang marak aduda haidok tuna oja haina kau duna thiri tanja aduda mahaki tunglomda mi ama koichen chenbaki makhol tarai maduda khoiningna oja asi haraga leithorai asomna leithorakpadadi kanamata leiramdi maduda khoiningna oi kanam leitini asidi karom sakhajana asi haiduna tos adu thaduna asum lakpada usa ama makhol thokna chret launa tektuna dam launa leimaida tarakpagi makhol tarkhi matam aduda khoining ato khangprek khangna is khangini he haina leithoktuna yengthorakpada magi mimang aduda seng uri lai nupi tret makhut samnaduna nomduna chatlibado tawriba adudi mamiwoi samiwoi ubani adubu mahangna pairiba tors ato kapsiluba matam adudadi i thangdana ngoraba saktam aduna yengthorakpada khoining ado khangprek khangduna makhutagi tors adu leimaita khangtha thaduna uyungumna chap jungduna lei